नुपा याम पाम्ब्रा नुपा का लेमिनदि सुया याद्रा नचा अपिकपा जिंजे कोलगा तुंगदब नोइना नुपा अमंगा फोन द वारी सासा नप नपतना ना दुदा करिगी नयुम पानबा करिगी नचा हुंदोगने चिंगने लिचै इम्पायर मकलाबदा सेट कन्निंगेबा नचाजना सिदा इरुजबो हैत्री EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayambu kurumzari and a very good evening. Ipo media miyang tabiru pumnamakpu aham na magtada Suraj Khongban tabam na taram na okcha bagaloy na ikay khum na bocheri ngasi su miyam gidamakta puduna lakchari Ipo media na every Wednesday amadi Saturday puthok chari ba Crime Diaries Humdra Mathoi Suba episode Mayambu Taram Nokcheri Haibadi Koigi 71 Suba episode Yorok Pahibasi Tarai Tarai na Yorok Panati Mayamgi support Mayamgi Pangal Tonaduna Ekoina Humdraga Mathoi episode Yobangam Zabani Haina Tamzaraga Mayambo Koina Tobimal Kangba Amadi Mayambu Hana Tagachari Loina Loina Ipo Median Mayamgi Damakta Siem Sazariba Crime Diaries Mayam support Minaraga Park Sana Koigi Manipur Sin Batuna Manipur Si Nungay Pabagi Lambida अखोगी युम्बा लोंदा अमदी अखोगी लमचा साजत लिचा साजत अखोगी चना लोंचत मयाम अमा अफबदा माय ओनसिन मिननबगी प्लेटफॉर्म दमो अहनमिनसी हाइबसी मसु मयाम थमजगे लोइना लोइना क्राइम डायरीज के ngasiगी हुमद्रा माथोय सुबे एपिसोड सिदसु अखोइना डिस्क्लेमर हाइजब तारे 18 years below sina minor singsi avoid to honminasi akoi hanjan hanjana so haizari aduga akoigi crime diaries ke platform haibasi legal platform na chade haibasi masu mayam da thamjari haibadi crime diaries na akoina pujari ba moto akoina changeari ba meaning si manipur da park san akoi si sando aga crime diaries haibasi da ge mayam se mit nakong oiraga punsi अखोगी लिंगजेन लेना थौना लेना अमदी युम्बा लोन चुमना नियम चुमना थौना लेना इज्जत लेना अखोगी मियोबगी मिनुंगसी अमा यावना युम्बा लोन सी मंगोलेबा माय पाकपो मिनसे हाइबगी पांदमदा थमजबा क्राइम डायरीज नि मयाम क्राइम डायरीज सिना अफबा अखोगी लंबीदा ngakta अखोइना लमजिंग जरगा लमजिंग मिनरगा अखोइसी अफबा युम्बा लोन अममम ओइरगा मयाम सी शांति लेबा क्राइम हंथबा क्राइम बो मिटिगेट तौबंगंबा अखोगी क्राइम डायरीज की फैमिलीज की मिपुंग खुदिंगमगना individual singna initiate tawminaraga ekhoi isai sana angamba ekhoi gi contribution tawminaraga amaga mateng pangminaba amadi amaga ekhoi gi pau phaudoknaba amaga achoba mateng kayama angamba kayama mateng pangnaraga adumak lakli adubu ekhoi gi makha chathajarakpadasu adumak mateng si pangminaraga mayam gi positive energies mayam se unite tawraba matungda ekhoi gi manipur si yamna afaba lamda mama ohenbada mayam si ekhoi gi yamna darkar lei haibasi musu mayam kawbiganu haina thamjage loina nangasi gi अखोगी हुमद्रा माथोय सुबे एपिसोड तसु सीरीज 9 अखोइदा अदुमक स्पॉन्सर तबिरकली बा पुकचेल चावरबा लैरेन ज्वेलर्स मयामगी दमकता अखोइना स्पॉन्सर अहान बोइना लाउथोकचरी अखोगी लैरेन ज्वेलर्स की अहान बा आउटलेट सी सगोल बनिपा कैथेल अनि सुबदा क्वा कैथेल सेगारो थौदा भाबोकता लेबसिदा लैरेन ज्वेलर्स की अखोगी एक्सेसरीज मयामसिना मंगोलेबा माय पाकपा ओइरगा अखोगी एलिगेंस ओइना पुनसिसी लेनबियु हाइना थमजगे अनि सुबदा अखोगी सी के Training Institute हाइबदी चाखत खोंगथांग Training Institute सगोलबन बिजय गोविंद द लेबसिदसु अखोय हाना ममांगसु थमजगरे अखोयगी सेनमिट लोनदा हेना अखोयना इकोनॉमी हेंगनबगी पांदमदा थमलिबा अखोयगी ट्रेनिंग सेंटर्स दा मयाम खुदोंग चाव लोबिरगा अखोयगी स्किल्स मयाम एक्सट्रैक्ट तोबियु हाइबदी चाखत खोंगथांग ट्रेनिंग इंस्टीट्यूट मयाम की दमक थमजरी बसी होम केयर की सॉल्यूशंस के आमा ब्यूटी केयर सॉल्यूशंस के आमा अखोगी प्रोडक्ट के आमा सेमबा अखोगी चानब थकनब के आमा सेमबगी स्किल्स के आमा की ट्रेनिंग कोर्स के आमा थमजरी मयाम की दमक मयाम सुंगसोय सोयजन लेंसिन बिरगा इसा इसा की स्किल्स सिंग एक्सट्रैक्ट तोरगा पामजब ट्रेड सिंग खनबिरगा कोर्स सिंग सी याउबिरगा एंटरप्रेन्योरशिप की अखोगी वखलोन के आमा सु अपग्रेड तोबा याबा खुदोंग चाबा प्लेटफॉर्म अमनी हाइबसी मसु थमजगे लोइनना यामना अखोगी नुंगाइबा पाउदा
ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯑꯦꯁꯣꯁꯤꯌꯦꯠꯁ ꯃꯌꯥꯝꯗꯒꯤ ꯂꯥꯛꯄꯁꯤꯡꯁꯤ 50% ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟꯠ ꯊꯝꯖꯔꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯣꯖꯥ ꯔꯣꯕꯤꯇꯥ ꯂꯩꯃꯒ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯃꯤꯟꯅꯕꯁꯤꯡꯅꯁꯨ ꯁ꯭ꯀꯤꯜꯁꯦ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯝꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯁꯤꯡ ꯐꯤꯜꯁꯤꯡꯁꯤꯗ ꯌꯥꯎꯕꯤꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯂꯒ ꯂꯣꯏꯅꯅ 50% ꯗꯤꯁꯀꯥꯎꯟꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃꯁꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯇꯦꯅꯤꯡ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯈ꯭ꯔꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯐꯤꯜꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯦꯞꯇ ꯀꯛꯍꯜꯂꯒ ꯁꯤꯅꯦꯃꯥ ꯌꯦꯡꯉꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯤꯖꯀꯤ ꯀꯣꯝꯄꯤꯇꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯛꯁꯥꯏꯠꯃꯦꯟꯠ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯤꯅꯔ ꯈꯥꯏꯗꯣꯛꯑꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯨꯗꯣꯜ ꯇꯝꯖꯔꯒ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯁꯧꯒꯠꯆꯕꯁꯤꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯤꯈꯤꯕ ꯁꯤꯅꯦꯃꯥꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯅꯥ ꯑꯩꯈꯣꯏꯅ 5,000 ꯍꯥꯏꯅ ꯊꯝꯖꯈꯤꯕ ꯑꯅꯤꯁꯨꯕ ꯃꯅꯥꯗ 3,000 ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕ ꯃꯅꯥꯗ 2,000 ꯍꯥꯏꯅ ꯊꯝꯖꯈꯤꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯨ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯤꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯣꯏꯁꯟꯗꯨ ꯑꯩꯈꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯇꯁꯨ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯆꯈ꯭ꯔꯦ ꯉꯁꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟꯗꯨ ꯉꯁꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 61 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤꯗ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯣꯏꯁꯟꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯇꯪꯒ ꯍꯪꯖꯔꯛꯀꯦ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯂꯣꯏꯅꯅ ꯑꯟꯁꯔꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯁ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯦ ꯇꯥꯡ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯟꯁꯔꯁꯤ ꯑꯆꯨꯝꯕ ꯑꯟꯁꯔꯗꯨꯃ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯂꯛꯀꯤ ꯋꯤꯅꯔꯁꯤ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯐꯤꯜꯝꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯆꯔꯒ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯒ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯁꯤꯟꯖꯔꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯂꯩꯕ ꯃꯇꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯕꯨꯙꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯏꯄꯣꯟ ꯃꯤꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯅꯋꯥꯔꯤꯒꯤ ꯀꯣꯟꯇꯦꯁꯇ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯐꯤꯜꯝꯁꯤꯡꯗꯨꯒꯤ ꯀ꯭ꯋꯦꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ ꯑꯍꯥꯟꯕ ꯀ꯭ꯋꯦꯁꯟꯗ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯔꯠ 2ꯗ ꯁꯟꯖꯨꯅꯥꯒ ꯕꯤꯖꯨꯒ ꯀꯤꯆꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯨꯗ ꯎꯕ ꯗꯁꯕꯤꯟ ꯃꯆꯨꯗꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗ ꯋꯥꯌꯔ ꯁꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯝꯗꯕ꯭ꯔꯥ ꯁꯝꯗꯦ ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯃꯃꯤꯒꯤ ꯂꯥꯏꯔꯦꯟꯕꯤꯒꯤ ꯄꯥꯔꯠ 2ꯒꯤ ꯐꯤꯜꯝꯗ ꯖꯦꯝꯁꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯟꯖꯨꯅꯥꯒ ꯁ꯭ꯇꯦꯖꯇ ꯊꯩꯅꯕ ꯃꯇꯝꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯃꯁꯨ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯋꯤꯠꯅꯦꯁ ꯇꯧꯔꯒ ꯑꯟꯁꯔꯁꯤ ꯆꯨꯝꯅ ꯊꯝꯕꯤꯔꯛꯎ ꯑꯍꯨꯝꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯔꯠ 2 ꯑꯃꯨꯛꯀ ꯍꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝ ꯁꯦꯝ ꯐꯤꯜꯝꯗꯨꯒꯤꯅꯤ ꯃꯗꯨꯗ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯔꯠ 2ꯗ ꯗꯥꯏꯃꯟꯅ ꯅꯦꯠꯈꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯀꯔꯤ ꯕ꯭ꯔꯥꯟꯒꯤ ꯆꯨꯔꯨꯞꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯝꯕꯤꯔꯛꯎ ꯃꯔꯤꯁꯨꯕꯗ ꯊꯝꯖꯔꯤꯕꯁꯤ ꯗꯥꯏꯂꯣꯒꯅꯤ ꯗꯥꯏꯂꯣꯒꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏ ꯍꯪꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯗꯥꯏꯂꯣꯒꯁꯤ ꯃꯃꯤꯒꯤ ꯂꯥꯏꯔꯦꯟꯕꯤ ꯄꯥꯔꯠ 2ꯗꯒꯤ ꯂꯧꯊꯣꯛꯆꯕ ꯗꯥꯏꯂꯣꯒꯅꯤ ꯗꯥꯏꯂꯣꯒꯇ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯗꯥꯏꯂꯣꯒꯁꯤ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯤ ꯀꯔꯝꯕ ꯃꯤꯅꯤꯠꯇ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯃꯌꯥꯝ ꯊꯝꯕꯤꯔꯛꯎ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 5ꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯂꯥꯟꯃꯤ ꯐꯤꯜꯝꯗ ꯑꯣꯖꯥ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯂꯤꯕ ꯀ꯭ꯂꯥꯁ ꯑꯗꯨ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯃꯗꯤ ꯁꯦꯛꯁꯟꯅꯀꯌꯥꯅꯣ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯁꯦꯛꯁꯟꯅꯣ ꯍꯥꯏꯕꯗꯨꯃ ꯊꯝꯖꯕꯅꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯐꯤꯜꯝꯗꯒꯤ ꯊꯝꯕꯤꯔꯛꯎ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 6ꯁꯨꯕ ꯀ꯭ꯋꯦꯁꯟꯗꯀꯣ ꯋꯥꯍꯪꯗ ꯎꯅ ꯐꯤꯜꯝꯗ ꯁꯣꯃꯥꯒ ꯖꯣꯏ ꯊꯣꯛꯆꯣꯝꯒ ꯈꯠꯅꯔꯒ ꯀꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯃꯐꯝꯁꯤ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯤꯐꯤꯀꯦꯜꯂꯤ ꯍꯪꯉꯤꯁꯤ ꯃꯌꯥꯝꯗ ꯍꯤꯟꯁ ꯑꯃꯗꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯎꯅ ꯐꯤꯜꯝꯗ ꯁꯣꯃꯥꯒ ꯖꯣꯏ ꯊꯣꯛꯆꯣꯝꯒ ꯈꯠꯅꯔꯒ ꯀꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯔꯛꯎ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟ ꯍꯥꯏꯕꯗꯤ 7ꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯎꯅ ꯐꯤꯜꯝꯃꯛꯀꯤꯅꯤ ꯎꯅ ꯐꯤꯜꯝꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯨ
ꯀꯗꯥꯏꯗ ꯅꯝꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯃꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯤ ꯎꯅ ꯎꯅ ꯐꯤल्मꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯗꯨ ꯀꯗꯥꯏꯗ ꯅꯝꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯃ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯃ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯎ ꯍꯪꯖꯈꯤꯕ ꯀꯣꯏꯁꯟ ꯑꯍꯥꯟꯕꯗꯒꯤꯅ 7ꯁꯨꯕ ꯀꯣꯏꯁꯟ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄꯁꯤꯡꯅ ꯑꯍꯥꯟꯕ ꯃꯅꯥ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗꯒꯤꯅ 7ꯁꯨꯕ ꯀꯣꯏꯁꯟꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯟꯁꯔ ꯃꯌꯥꯝꯁꯤ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯑꯟꯁꯔꯁꯤ ꯑꯃꯗꯒꯤ ꯍꯦꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤ ꯋꯤꯅꯔꯁꯤ ꯑꯃꯗꯒꯤ ꯍꯦꯜꯂꯒꯗꯤ ꯑꯍꯦꯟꯕꯁꯤ ꯑꯃꯃꯝ ꯈꯟꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯈꯨꯊꯥꯡꯗ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯅ ꯃꯌꯥꯝꯗ ꯎꯠꯊꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 68ꯁꯨꯕ एपिसोडꯀꯤꯗꯃꯛꯇ ꯑꯣꯖꯥꯅ ꯄꯨꯕꯤꯔꯛꯂꯤꯕ ꯇꯣꯄꯤꯛꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯍꯥꯏꯅ ꯊꯝꯖꯔꯦ ꯍꯥꯏꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯍꯥꯏꯕꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯆꯩꯅꯥ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯀꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯤ ꯄꯨꯟꯁꯤꯒꯤ ꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯀꯔꯝꯕ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯁꯤ ꯔꯤꯂꯦꯠ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯃ ꯉꯁꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯑꯣꯖꯥꯅ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀ꯭ꯔꯥꯏꯝ ꯆꯦꯟꯅꯕꯅꯣ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯠ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯃ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯁꯨꯔꯁꯄꯨꯁꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯄꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯄꯣ ꯃꯤꯗꯤꯌꯥꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯅꯍꯥꯟ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯣꯛꯊꯛꯇꯒꯤ ꯆꯥꯎꯈ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯅꯤꯉꯣꯜꯁꯤꯡꯒꯤ ꯌꯨꯝꯖꯥꯎ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯁꯪꯒꯥꯈ꯭ꯔꯦ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯗ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯅꯗꯒꯤ ꯃꯥꯡꯖꯔꯛꯄ ꯇꯣꯉꯥꯟꯅ ꯁꯨꯃꯥꯏꯅ ꯁꯪꯒꯥꯏ ꯑꯃꯈꯛ ꯃꯣꯏꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯉꯝꯖꯅꯕ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠꯄꯣꯏ ꯇꯥꯡꯕꯣꯏ ꯂꯩꯕꯁꯤ ꯅꯠꯇꯕ ꯃꯣꯏ ꯃꯅꯤꯡ ꯇꯝꯅ ꯄꯨꯔꯛꯏꯕ ꯑꯉꯥꯡꯈꯩꯅ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡ ꯃꯇꯝꯐꯥꯎ ꯂꯩꯖꯕ ꯌꯥꯕ ꯑꯃꯈꯛ ꯀꯩꯗꯧꯉꯩ ꯉꯝꯒꯅꯤ ꯈꯜꯂꯝꯕꯗꯣ ꯉꯝꯗꯅ ꯃꯥꯏ ꯄꯥꯛꯇꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏ ꯅꯤꯉꯣꯜꯁꯤꯡꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯅ ꯊꯥꯔꯒ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯁꯤꯗ ꯐꯖꯅ ꯊꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯕꯦꯅꯔꯁꯦ ꯑꯩꯈꯣꯏꯅ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯣ ꯑꯣꯄꯟ ꯇꯧꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯣ ꯊꯥꯒꯦꯅ ꯊꯥꯏꯌꯦꯕ ꯑꯁ ꯁꯥꯔꯝꯕ ꯁꯪꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯅꯔ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯅ ꯍꯥꯏꯕꯁꯤ ꯍꯦꯛ ꯊꯥꯈꯤꯕꯗꯅꯦ ꯀꯌꯥꯝ ꯃꯒꯨꯟꯁꯦ ꯍꯥꯞꯄꯛꯏ ꯃꯃꯤꯡꯁꯦ ꯍꯦꯛ ꯊꯥꯕꯗ ꯑꯗꯩ ꯁꯣꯔꯣꯛꯇꯒꯤ ꯌꯥꯝ ꯐꯖꯅ ꯎꯏꯌꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅ ꯐꯖꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯦ ꯑꯗꯣ ꯅꯍꯥꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯁꯦ ꯂꯝ ꯂꯝꯗꯒꯤ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯪꯒꯥꯏ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤ ꯒ꯭ꯔꯨꯞ ꯂꯥꯛꯑꯦ ꯂꯝ ꯁꯨꯔꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯃꯦ ꯅꯨꯃꯤꯠꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯃꯤꯇꯤꯡ ꯃꯆꯥ ꯑꯃꯁꯨ ꯇꯧꯗꯅ ꯑꯗꯩ ꯏꯄꯣ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯃꯥꯏꯈꯨꯝ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯕꯦꯅꯔꯁꯤ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯇꯅ ꯌꯥꯝ ꯐꯖꯅ ꯇꯧꯃꯤꯟꯅꯈꯤꯌꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯍꯩꯕꯁꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕꯤ ꯏꯅꯥꯎ ꯑꯃꯈꯛꯅ ꯍꯩꯍꯟꯅꯤ ꯍꯥꯏꯕꯗꯣ ꯏꯅꯥꯎꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯃꯥꯅ ꯂꯦꯡꯕꯤꯔꯛꯇꯅ ꯍꯩꯌꯦ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤꯕꯤ ꯏꯅꯥꯎꯗꯣ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔꯁꯦ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯈ꯭ꯔꯕꯅꯣ ꯑꯩ ꯅꯤꯡꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯃꯥꯗꯣ ꯑꯗꯨꯝ ꯁꯪꯒꯥꯕꯅ ꯍꯥꯜꯂꯛꯈ꯭ꯔꯦ ꯃꯥꯅ ꯑꯝꯇ ꯐꯣꯟ ꯇꯧꯔꯛꯑꯗꯤꯅ ꯑꯩꯅꯁꯨ ꯁꯤꯗ ꯏꯅꯥꯎ ꯅꯍꯥꯛꯅ ꯍꯩꯍꯟꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯑꯝꯇꯗꯤ ꯀꯣꯜ ꯇꯧꯔꯛꯑꯣꯅ ꯍꯥꯏꯍꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯁꯪꯒꯥꯕꯅ ꯍꯥꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯍꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯪꯒꯥꯕꯒꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯁꯪꯒꯥꯕꯒꯤ ꯄꯥꯡꯕꯤꯔꯛꯄ ꯈꯣꯠꯄ ꯃꯌꯥꯝꯁꯤꯁꯨ ꯍꯣꯔꯦꯟ ꯑꯩ ꯋꯥꯔꯤ ꯂꯣꯏꯔꯛꯄꯗ ꯑꯣꯏꯅ ꯐꯖꯅ ꯂꯤꯖꯔꯒꯦ ꯑꯗꯨꯒ ꯁꯪꯒꯥꯏꯗ ꯁꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯥꯎꯀꯣꯟꯗ꯭ꯔꯕ ꯑꯉꯥꯡꯁꯨ ꯍꯧꯖꯤꯛ 6 ꯁꯨꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯣ ꯑꯇꯣꯞꯄ 2 ꯑꯃꯁꯨ ꯊꯤꯜꯂꯛꯀꯦꯅ ꯄꯥꯎ ꯂꯥꯛꯏ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯤꯖꯒꯦ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯂꯤꯖꯒꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯁꯤꯡꯅ ꯃꯆꯥ ꯌꯣꯛꯄꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯃꯥꯖꯁꯤꯗ ꯍꯤꯡꯕꯗ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯌꯥꯝꯁꯤꯒ ꯍꯤꯡꯉꯛꯄꯗ ꯃꯥꯅ ꯋꯥꯕꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕ
ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯁꯣꯏꯗꯅ ꯊꯧꯅꯥ ꯑꯣꯏꯒꯅꯦꯅ ꯈꯟꯖꯩ ꯑꯩꯅꯁꯨ ꯏꯅꯥꯎꯁꯤꯅ ꯂꯤꯔꯝꯕꯁꯤ ꯋꯥꯔꯤꯁꯤ ꯊꯥ 5-6 ꯁꯨꯔꯦ ꯑꯩꯅ ꯂꯧꯈꯠꯄꯁꯦ ꯁꯨꯛꯁꯪ ꯁꯪꯗꯗꯅ ꯂꯩꯕ ꯑꯗ ꯑꯩꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯅꯩꯅꯔꯒ ꯑꯩꯅ ꯐꯖꯅ ꯉꯁꯤꯗꯤ ꯂꯤꯒꯦꯅ ꯂꯥꯛꯆꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯃ ꯁꯣꯏꯔꯁꯨ ꯑꯃꯅ ꯃꯄꯥ ꯁꯣꯏꯔꯁꯨ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯂꯦꯞꯇꯕ ꯌꯥꯗꯕ ꯃꯇꯥꯡꯁꯦ ꯑꯣꯏꯔꯛꯑꯦꯕ ꯃꯃꯥ ꯁꯣꯏꯈ꯭ꯔꯁꯨ ꯃꯄꯥꯅ ꯂꯦꯞꯀꯗꯕ ꯑꯃꯗꯤ ꯂꯦꯞꯇꯕ ꯌꯥꯗꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯧꯈꯠꯆꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕ ꯃꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯅ ꯏꯜꯂꯤꯕ ꯐꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯁꯪꯒꯥꯕꯗ ꯂꯥꯛꯄ ꯏꯆꯦ ꯑꯃꯈꯛꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩꯁꯦ ꯈꯨꯗꯣꯜꯁꯦ ꯌꯥꯝ ꯇꯧꯔꯝꯃꯦ ꯋꯥꯜ ꯀ꯭ꯂꯣꯛꯇꯒꯤ ꯑꯗꯩ ꯆꯦꯡꯗꯒꯤ ꯑꯂꯨꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝꯗꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯪꯒꯥꯝ ꯕꯣꯔꯥ ꯌꯥꯝ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯤ ꯁꯨꯠꯁꯨ ꯌꯥꯝ ꯄꯨꯔꯛꯑꯦ ꯑꯗ ꯑꯩꯅ ꯁꯤꯁꯦ ꯏꯆꯦꯗꯣ ꯑꯩꯁꯦ ꯃꯃꯤꯡꯗꯣ ꯀꯔꯝꯕꯅꯣꯁꯦ ꯈꯪꯍꯧꯗ꯭ꯔꯦꯕ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯑꯗ ꯑꯩꯅ ꯁꯤꯒꯤ ꯀ꯭ꯔꯤꯝ ꯃꯆꯨꯁꯦ ꯌꯥꯝꯁꯨ ꯄꯥꯝꯕ ꯑꯗ ꯑꯩ ꯉꯁꯤ ꯁꯤ ꯍꯥꯟꯅ ꯏꯜꯂꯛꯄꯅꯦ ꯑꯇꯩ ꯁꯨꯠꯇꯨꯗꯤ ꯐꯅꯦꯛꯇꯣ ꯇꯥꯏꯕ ꯅꯪꯗ꯭ꯔꯕ ꯋꯥꯔꯤꯁꯦ ꯍꯧꯖꯔꯛꯑꯒꯦ ꯏꯕꯦꯝꯃꯁꯤ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯆꯍꯤꯅꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯥ ꯆꯍꯤ 25 ꯉꯥꯏꯔꯤ ꯃꯣꯏꯁꯦ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡꯅꯦ ꯑꯗꯨꯝ ꯁꯨꯔ ꯅꯣꯝꯃ ꯆꯥꯔ ꯈꯨꯡꯒꯪꯗ ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯏꯃꯨꯡꯅꯦ ꯑꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯌꯦꯅ ꯃꯃꯥꯟꯅꯕꯤꯈꯩꯅ ꯃꯣꯏꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯅꯪ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯐꯦꯠ ꯀꯗꯥꯏꯅꯣꯅꯦꯅ ꯍꯥꯏꯐꯦꯠꯈꯛ ꯌꯦꯡꯈꯤ ꯑꯗꯣ ꯀꯨꯏꯔꯦ ꯍꯥꯏꯕ ꯌꯥꯕꯤꯈ꯭ꯔꯣꯅ ꯑꯗꯩ ꯃꯃꯥꯟꯅꯕꯈꯩꯗꯨꯁꯨ ꯇꯥꯟꯅꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯩ ꯃꯃꯥꯏ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯈꯣꯠꯂꯣꯅ ꯇꯧꯋꯦꯕ ꯑꯗꯨ ꯇꯧꯕꯗꯩꯗꯤ ꯃꯥꯅ ꯃꯣꯏꯁꯦ ꯉꯝꯃꯣꯏꯍꯦ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯥ ꯊꯝꯕ ꯉꯝꯈꯤꯔꯣꯏ ꯑꯗꯨꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯅꯣꯡꯉꯥꯟꯕꯗ ꯍꯌꯦꯡ ꯂꯥꯛꯀꯦ ꯊꯣꯛꯂꯛꯇ ꯌꯥꯔꯣꯏꯀꯣ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯀꯣ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯨꯡꯊꯤꯟꯗ ꯊꯣꯛꯎꯁꯤ ꯈꯣꯠꯂꯨꯁꯤ ꯃꯤ ꯏꯀꯥꯏꯔꯅꯤ ꯂꯥꯛꯈ꯭ꯔꯦ ꯃꯣꯏ ꯉꯥꯏ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯍꯥꯏ ꯑꯗꯩ ꯍꯣꯏ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯁꯦꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯣꯛꯑꯀꯥꯟꯗꯗꯤ ꯅꯨꯄꯥꯁꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯃꯃꯥꯟꯅꯕꯤ ꯌꯥꯎꯏ ꯃꯃꯥꯟꯅꯕ ꯌꯥꯎꯏ ꯑꯗꯣ ꯒꯥꯔꯤ ꯃꯆꯥꯁꯦ ꯇꯣꯡꯉꯣ ꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯧꯔꯨꯁꯦ ꯑꯗꯨꯒ ꯁꯨꯝ ꯁꯥꯔꯁꯤ ꯊꯧꯅꯥꯅ ꯍꯥꯏꯕꯁꯤꯗ ꯉꯥꯏꯍꯥꯛ ꯇꯣꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪ ꯉꯁꯤꯗꯤ ꯄꯨꯗꯗꯤ ꯍꯟ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯆꯦꯜꯂꯗꯝꯃꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯥꯔꯣꯏ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏ ꯃꯥꯅ ꯑꯩ ꯃꯥꯏ ꯉꯥꯛꯑꯣ ꯏꯃꯥꯟꯅꯕꯩ ꯃꯥꯡꯗ ꯑꯩ ꯃꯥꯏ ꯉꯥꯛꯑꯣ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯇꯧꯕꯅꯤ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯇꯕꯨ ꯆꯦꯜꯂꯁꯦ ꯀꯅꯥꯅ ꯍꯥꯏꯅꯩ ꯑꯗꯣ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯕꯩꯅꯦ ꯍꯥꯏꯔꯤꯁꯦ ꯀꯥꯟꯗ ꯀꯅꯥꯅꯕꯨ ꯅꯪ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯑꯝꯇ ꯈꯪꯗꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯎꯅꯕꯗꯕꯨ ꯀꯅꯥ ꯆꯦꯟꯅꯒꯦꯅ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯊꯧꯅ ꯍꯜꯂꯣ ꯊꯧꯅ ꯑꯗꯨꯝ ꯃꯥꯅ ꯁꯣꯔꯣꯛ ꯍꯦꯛ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯐꯠ ꯂꯥꯎ ꯊꯧꯖꯤꯜꯂꯕ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯑꯗꯨꯒꯗꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯑꯦ ꯈꯣꯠꯂꯦꯅ ꯃꯃꯥꯟꯅꯕꯩ ꯃꯃꯥ ꯍꯣꯏꯅꯦꯕ ꯃꯣꯏꯗ ꯍꯥꯏꯗꯅ ꯈꯣꯠꯇꯅꯗꯤ ꯃꯣꯏꯁꯨ ꯂꯥꯡꯗꯅ ꯇꯧꯗꯅ ꯑꯗꯨꯝ ꯃꯥꯁꯦ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯆꯦꯟꯕ ꯑꯗꯨꯝ ꯑꯣꯏꯈꯔꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯅ ꯍꯦꯛ ꯏꯃꯨꯡꯁꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯅꯨꯃꯤꯠꯇꯒꯤ ꯃꯣꯏ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯥꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯕ ꯑꯗꯣ ꯃꯥꯁꯦ ꯃꯥ ꯆꯦꯜꯂꯛꯑꯦꯅ ꯇꯥꯕꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯦ ꯌꯥꯝ ꯀꯞꯄꯤ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯂꯧꯕ ꯂꯥꯛꯄꯁꯤꯗꯁꯨ ꯍꯧꯖꯤꯛ ꯅꯣꯏꯅ ꯅꯌꯨꯝ ꯄꯥꯜꯂ ꯀꯔꯤ ꯆꯥꯗꯣꯏꯕ ꯀ꯭ꯂꯥꯁ 10 ꯈꯛ ꯀꯥꯔꯤ ꯑꯗꯨꯅ ꯃꯧꯅꯦꯅ ꯃꯁꯛꯁꯨ ꯊꯤ ꯂꯥꯏꯁꯨ ꯂꯥꯏꯔꯕ ꯀꯔꯤ ꯌꯦꯡꯉꯒ ꯑꯩꯅ ꯄꯥꯝꯗꯣꯏꯕ ꯑꯉꯥꯡ ꯑꯣꯏꯅ ꯆꯦꯜꯂꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯑꯣꯏꯔꯕ ꯁꯛ ꯐꯖꯕ ꯑꯃ ꯑꯣꯏꯔꯗꯤ ꯐꯩ ꯃꯁꯛꯁꯨ ꯊꯤꯕ ꯂꯥꯏꯁꯨ ꯂꯥꯏꯔꯕ ꯍꯥꯏꯗꯅ ꯃꯅꯦꯝꯕꯣꯛꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯃꯄꯤꯁꯦ ꯇꯨꯃꯤꯟ ꯇꯥꯏ ꯍꯥꯏ ꯂꯣꯟꯅ ꯑꯗꯨꯒ ꯄꯨꯔ ꯆꯠꯂꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯁꯨ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏ ꯑꯗꯩ ꯃꯌꯨꯝ ꯌꯧꯕꯁꯤꯗꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯌꯥꯝ ꯉꯥꯡꯕ ꯑꯩ ꯄꯥꯝꯗꯦ ꯁꯤ ꯃꯧꯁꯦ ꯊꯤꯟꯗꯣꯛꯈ꯭ꯔꯒ ꯄꯩꯁꯥ ꯄꯤꯔꯁꯨ ꯄꯤꯊꯣꯛꯈꯤꯁꯦ ꯂꯧ ꯍꯤꯡꯒꯣꯜ ꯌꯣꯜꯂ ꯑꯃ ꯊꯤꯅꯤ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯥꯏ ꯃꯁꯛꯁꯦ ꯍꯦꯛ ꯎꯕꯗ ꯑꯩꯅ ꯏꯃꯧꯅꯤꯅ ꯄꯥꯝꯖꯩꯍꯦ ꯁꯤꯗꯤ ꯌꯥꯔꯦꯍꯦꯅ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯃꯁꯛ ꯊꯤꯅ ꯑꯗꯨꯝ ꯍꯥꯏꯕꯖꯥꯠꯅꯤ ꯑꯗꯩꯗꯤ ꯑꯗꯨ ꯇꯧꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛ ꯆꯠꯂꯨꯕꯁꯤꯗ ꯁꯥꯎꯗꯅ ꯁꯣꯝꯗꯩꯁꯨ ꯀ꯭ꯂꯥꯁ 10 ꯈꯛ ꯀꯥꯏꯔꯤ ꯍꯧꯖꯤꯛꯇꯒꯤ ꯃꯌꯨꯝ ꯄꯥꯟꯅꯦꯅ ꯆꯦꯜꯂꯝꯅꯤꯅ ꯊꯤꯜꯂꯛꯑꯅꯨ ꯅꯣꯏꯔꯣꯝꯗꯣ ꯑꯗꯨꯝ ꯍꯣꯡꯉꯣꯅ ꯏꯟꯊꯣꯔꯛꯑꯕ ꯑꯗꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩ ꯍꯧꯔꯦ ꯃꯅꯦꯝꯕꯣꯛꯁꯦ ꯃꯩ ꯍꯧꯔꯦ ꯑꯗꯨꯒ ꯀꯔꯤꯝꯁꯨ ꯍꯥꯄꯛꯇ꯭ꯔꯦ ꯑꯗꯩ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯍꯣꯡꯗ ꯌꯥꯔꯣꯏꯅ ꯍꯣꯡꯕꯗꯤ ꯍꯣꯡꯉꯦ ꯑꯗꯣ ꯃꯣꯏ ꯗꯥꯟ ꯅꯨꯡ ꯄꯤꯕ ꯂꯥꯛꯑꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯂꯨꯍꯣꯡꯕ ꯅꯨꯡꯗꯥꯡꯒꯁꯦ ꯍꯦꯛꯇ ꯉꯥꯡꯕꯒ ꯁꯛꯄꯒ ꯏꯆꯥ ꯃꯊꯟꯗꯅꯤ ꯆꯥꯎꯅ ꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ
nupi mayumnena ngammena hekta pisalakpa lawroira akoina paamde je khangbai masa masak thibije sitlaroina pisalakini ana ekta pungang maje hekta mi mayam luhongbai tilliba mayam mangsida ikaibada nupise loiraba lotla khangba haibdu khangeko mase adaidi kaidawre amu maje Masagi manemboksina adum paamdrabanine manemboksi tongana chagreba ngangba chaiba naibasi sunglep leptre manemboksina punsida isana pani subusu nataba ama paamde haju amagi pamakani habisu nataba ama khak pokpa maung khak leminagadabu isana paamba nupisu nataba na masana paduna laktana phoidana ju chenbirakpa aduga khattana nangai koinabusu nataba hanba unabdu selakpa ana khattana inara imi chaji paamdana masak thibanina nupa amtana lawbiraroi koibiraroina namdana inarakpani ahanba numita masak thibanina anirak sunasu laaroi nupajena inara imena ngangdana hekta mauji kappada maji kappa dum khangakre dai mana duk tharedana manemboksina tabamse khana yengamba mase hekta kiba adaidi hayengdi duk thaba yaroi hekta haiba adai mana wai tairedana makhwangje mela hekta munna yenglerma manemboksina madi hekta onthorakpadane khangpre khangba adaidi kai huralure huranbi ai ura khangidi kaigino ai sumna lepabo ai nangoda kai hayam haiba wai jis main tayu haibra ha wai taibo haitana na yum paane lai kaigino na hek ngangba sumaina dum nongmagi nonganbaga maji khonthi dum ngangbasina dum hawrakreba adagi muksu kainoji manemboksi tongan chagreba aidi mai makot charoi na dum mai makot chade tongan chagreba adumaina sum hawrakre magi kainoji maji adaidi nupajina ahamdadi maji dum nusina luna tawrammeba adubu manemboksina ngangbasi kanmandana nupajinaju maji dum ai yumdaga lainingdreda aina nang lawruje soira mane ai imaga manaba ngammoi sai matha yam sai kok yam sai ai yumdaga amta lainingde ai na nupajiju dum haibjaneba nungdang se nupajiju toidi maji dum yuja handai kharadi dum nupaji thamba jane de amangang oina maji yuje dum thakreba yuzum thakre angang oina maji matha saina sagi mamana ngangba chaiba naiba ayungdang den khangdagai adumai ngangbase dum thakre ma yuse dum mathaji imungji phajana pandreba adai nupiji mayum pala matung tha ni mungla tha je lepa maji mirole ada manemboksina hoji angang yawba ya kairoi noi pesa ju thokte aduga angang su yam oidi heduna angang yawba ya kairoi angang ji lokthokadamne haireba adai nupijina aidi ngamoi punsigi ahanba mironjaba isane aidi ngamoi haiba kadi nangna hekta apamba hayabra imungsidana manemboksina gulije leirapore si chaw yam thona na si kai guli no ima hare kai maming kawi guli sina chaw chada chaw hairkanu hakanu chada chaw na taweba adai mana mai no padum yeng manembok tam yeng tawreba adaidi napamdasu haiganu napadasu haiganu nakubok to makubok sidi yu thaktragadi yam phaba adu yu thakhragadi bera kaba ngangba adaidi kaidawre manemboksina kanna ek chadadi yengoi mungje lehaloi nabani mak tan thokadamni nathibong thak ngamoi adu tawroina ngangbasida mai nupadunaju nupijinaji mai nupada dum yeng leraba kappaga mapijo taraga mai nupadunaju charo ai imaga lan thengnaba ngamoi chaw nang gulido ana hairaba adai nupiju kapna gulije chare adumai tawkanda magi kainoji ahingda ekta maji bleeding tawreba gulido charamina angangji kaireba dugannadi kaino tawre maji masagi lamyaijida manemboksina tumhanba adu tumhanbasida ijina ekta ororo chattana loirenhe ijina pungtaw tawdana hekta lamyaijida adai makubokna hangaju haidokanu mathanda kairakpani hayu haiba mapamna hangaju haidokanu mathanda kairakpani hayu na haireba adai anga ije chatpa lemandadana doctor pukhatle adaidi doctor da jumai nupajina manaw pane hayalleba nupado mapanda lei angangji kaire na guli chai haidoktreba adai mungsum doctor na asi angangjidi phibam yam tina soehe yam jongang oi masase yam sole sidi phibam tararoina yam thunaga honabirakpa mai tawre adu mapamgi mamaje lae moi pau pidana haidoktre mathanda kaire imi haire
ꯂꯥꯛꯄꯁꯤꯗ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯎꯕꯗ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯆꯥꯛꯃꯧꯕꯒꯤ ꯋꯥꯈꯠꯂꯛꯄꯒ ꯊꯥ ꯑꯍꯨꯝ ꯍꯥꯏꯖꯤꯜꯂꯕꯅꯦ ꯑꯉꯥꯡꯁꯦ ꯆꯥꯛꯃꯧꯕꯒꯤ ꯋꯥꯈꯠꯂꯛꯄꯒ ꯆꯥꯗꯕ ꯊꯛꯇꯕꯒ ꯃꯅꯦꯝꯕꯣꯛꯅ ꯅꯩꯕꯒꯤ ꯃꯤꯑꯣꯏꯕꯁꯦ ꯃꯊꯥ ꯁꯥꯔꯗꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝ ꯊꯤꯖꯠꯂꯤꯗꯅ ꯁꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯛꯁꯟꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯇꯥꯏꯐꯦꯠ ꯇꯥꯏꯔꯒ ꯑꯗꯩ ꯑꯉꯥꯡꯗꯨꯒꯤ ꯅꯩꯅꯔꯛꯄꯒꯤ ꯑꯋꯥꯕꯅꯦ ꯃꯆꯥꯅꯨꯄꯤꯁꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯑꯩꯈꯣই ꯊꯥ ꯐꯥꯕꯩ ꯂꯥꯛꯑꯝꯕ ꯃꯣꯏꯅ ꯊꯥ ꯐꯥꯕꯩ ꯆꯠꯂꯨꯕ ꯑꯗꯨꯒ ꯑꯍꯥꯟꯕꯅꯦꯕ ꯎꯔꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯜꯂꯝꯕꯁꯤꯗ ꯑꯗꯩ ꯃꯃꯥꯁꯦ ꯀꯞꯄꯦ ꯑꯗꯩꯗꯤ ꯃꯣꯏꯗ ꯑꯍꯤꯡꯗꯨꯃ ꯂꯦꯛꯑꯝꯃꯒ ꯃꯥꯁꯤ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯁꯨ ꯑꯍꯤꯡ ꯂꯦꯛꯄꯗꯨꯗꯁꯨ ꯃꯃꯥꯗ ꯀꯔꯤꯝꯇ ꯃꯅꯦꯝꯕꯣꯛ ꯀꯤꯗꯅ ꯑꯗꯩꯗꯤ ꯑꯍꯤꯡ ꯂꯦꯛꯑꯝꯃꯒ ꯑꯩ ꯉꯥ ꯆꯥꯛ ꯊꯤꯜꯂꯛꯀꯦ ꯍꯌꯦꯡꯁꯦ ꯂꯥꯛꯀꯦꯅ ꯆꯠꯈꯤ ꯁꯤ ꯑꯉꯥꯡ ꯄꯣꯛꯄ ꯆꯞ ꯃꯥꯟꯅꯩ ꯑꯉꯥꯡ ꯄꯣꯛꯄꯗ ꯇꯧꯕ ꯖꯣꯇꯣꯟ ꯑꯗꯨꯃꯥꯏꯅ ꯇꯧꯍꯧꯒꯗꯕꯅꯤ ꯑꯉꯥꯡ ꯄꯣꯛꯄꯗ ꯆꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨꯃꯥꯏꯅ ꯆꯥꯍꯧꯒꯗꯕꯅꯤ ꯉꯥ ꯑꯌꯥꯏꯕ ꯀꯩꯀꯥ ꯉꯥ ꯑꯗꯨ ꯊꯥꯎ ꯇꯦꯛꯄ ꯈꯣꯠꯄ ꯉꯥ ꯇꯦꯛ ꯊꯣꯡꯕ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯑꯉꯥꯡ ꯄꯣꯛꯄ ꯀꯥꯟꯗ ꯃꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯈꯤ ꯑꯗ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯁꯤꯅ ꯃꯕꯨꯡꯒ ꯇꯧꯔꯒ ꯉꯥꯁꯦ ꯊꯤꯜꯂꯛꯑꯦ ꯑꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯏꯃꯥ ꯂꯥꯛꯑ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯕ ꯑꯗ ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯛꯁꯨ ꯍꯥꯞꯄꯤꯗꯦ ꯑꯗꯩ ꯆꯥꯛ ꯆꯥꯁꯦꯁꯨ ꯍꯥꯏꯗꯦ ꯃꯃꯥ ꯍꯣꯏ ꯂꯥꯛꯑꯦ ꯑꯌꯨꯛꯁꯤꯗ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯀꯣ ꯆꯥꯛ ꯆꯥꯁꯦꯁꯨ ꯍꯥꯏꯗꯕ ꯃꯅꯦꯝꯕꯣꯛꯅ ꯆꯥꯛ ꯍꯥꯞꯄꯦꯁꯨ ꯍꯥꯏꯗꯕ ꯃꯆꯥꯅꯨꯄꯤꯒꯤꯗꯪ ꯊꯥꯡꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅꯗꯤ ꯃꯃꯥꯒ ꯆꯥꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯤꯕ ꯆꯥꯛꯇꯨꯗꯤ ꯍꯥꯡꯗꯣꯛꯎꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯈꯥ ꯑꯌꯥꯏꯕ ꯈꯔꯒ ꯎ ꯃꯣꯔꯣꯛ ꯃꯆꯦꯠ ꯑꯃꯒ ꯑꯇꯦꯛꯄ ꯎ ꯃꯣꯔꯣꯛꯇꯨꯁꯨ ꯊꯨꯝ ꯈꯤꯇꯪꯒ ꯍꯥꯞꯄꯝꯃꯦ ꯃꯥꯁꯦ ꯀꯞꯄꯕ ꯑꯗꯩ ꯃꯃꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯕꯗꯤ ꯉꯝꯗ ꯑꯗꯩ ꯃꯃꯥꯅ ꯈꯪꯉꯦ ꯏꯃꯨꯡꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯁꯦ ꯃꯅꯦꯝꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯗꯨꯅ ꯂꯣꯏ ꯈꯪꯉꯦꯕ ꯅꯪ ꯆꯠꯂꯁꯤ ꯁꯤꯗ ꯂꯩꯗꯅ ꯅꯪ ꯁꯤꯔꯅꯤ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯆꯠꯂꯣꯏ ꯑꯩ ꯌꯨꯝ ꯄꯥꯟꯕꯅ ꯄꯥꯜꯂꯛꯑꯕꯅꯤ ꯂꯨꯍꯣꯡꯕ ꯊꯥ 3 ꯉꯥꯏꯔꯤ ꯍꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯏꯀꯥꯏꯖꯩ ꯏꯃꯥ ꯅꯣꯏ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯒꯦ ꯍꯥꯏꯅ ꯀꯞꯄꯒ ꯂꯩꯍꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯕꯨꯡꯁꯤꯁꯨ ꯀꯞꯄ ꯊꯣꯛꯄ ꯑꯗꯨꯒ ꯃꯕꯨꯡꯁꯤꯅ ꯂꯝꯕꯤꯗ ꯈꯔ ꯊꯣꯛꯑꯒ ꯏꯃꯥ ꯂꯣꯟꯅ ꯀꯧꯊꯣꯛꯑ ꯄꯨꯈ꯭ꯔꯁꯤ ꯏꯆꯟꯗꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯅꯪ ꯉꯥꯛꯇꯪ ꯊꯣꯛꯂꯛꯀꯣꯅ ꯍꯥꯏꯔꯒ ꯂꯣꯟꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯁꯦꯅ ꯃꯕꯨꯡꯁꯤꯅ ꯑꯩ ꯏꯆꯟꯅꯨꯄꯤꯒꯤ ꯃꯁꯛꯇꯣ ꯐꯤꯕꯝꯗꯣ ꯁꯛꯐꯝꯗꯣ ꯑꯩ ꯌꯦꯡꯉꯝꯃꯣꯏ ꯏꯃꯥ ꯃꯥ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯑꯦ ꯏꯆꯟꯅꯨꯄꯤꯗꯣꯅ ꯃꯕꯨꯡꯁꯤꯅ ꯀꯞꯄꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯣꯏꯁꯤꯅ ꯆꯠꯂꯦ ꯑꯗꯨꯝ ꯅꯆꯟꯅꯨꯄꯤꯅ ꯀꯩꯁꯨ ꯌꯥꯔꯛꯑꯣꯏ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯑꯁꯨ ꯃꯥꯅ ꯍꯥꯏꯗꯅ ꯆꯠꯂꯦ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯆꯠꯂꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯥꯏꯒꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯥ ꯑꯌꯥꯏꯕ ꯈꯣꯠꯄ ꯃꯃꯥꯅ ꯄꯨꯔꯛꯈꯤꯕ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄꯤꯖꯔꯛꯇ꯭ꯔꯦꯕ ꯃꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕ ꯑꯗ ꯃꯥꯒꯤꯅ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯃꯅꯤ ꯍꯥꯞꯄꯒ ꯌꯥꯝꯈ꯭ꯔꯕ ꯃꯥꯅ ꯄꯨꯔꯛꯄ ꯌꯥꯝꯈ꯭ꯔꯕ ꯉꯥꯗꯨ ꯑꯗꯨꯝ 5-6 ꯂꯣꯏꯈ꯭ꯔꯦꯕ ꯈꯤꯇꯪ ꯈꯤꯇꯪꯒ ꯍꯥꯞꯄꯛꯑꯒ ꯂꯣꯏꯈ꯭ꯔꯦ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯩ ꯑꯗꯨꯃꯁꯨ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤ ꯌꯩꯊꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯂꯦꯞꯇ꯭ꯔꯦꯕ ꯂꯦꯞꯇꯕꯗꯒꯤꯗꯤ ꯀꯩꯅꯣꯁꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯇꯦꯟꯁꯟ ꯂꯩꯕ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯦꯕ ꯃꯥꯅ ꯃꯅꯦꯝꯕꯣꯛꯅ ꯂꯥꯡꯈꯩ ꯂꯥꯡꯉꯝꯃꯒ ꯃꯅꯦꯝꯕꯣꯛꯁꯦ ꯑꯃꯨꯛ ꯇꯨꯝꯒꯅꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯊꯛꯑ ꯈꯣꯠꯂ ꯍꯜꯂꯛꯑꯅꯤ ꯑꯊꯦꯡꯕꯗ ꯑꯩ ꯏꯃꯥꯒꯤ ꯃꯈꯣꯟ ꯇꯥꯅꯤꯡꯗꯦ ꯏꯃꯥ ꯍꯜꯂ ꯂꯥꯛꯏꯃꯦꯅ ꯃꯥꯅ ꯑꯃꯨꯛ ꯅꯩꯈꯠꯂꯛꯑꯅꯤ ꯅꯪ ꯂꯧꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯅꯨꯡꯁꯤꯔꯝꯒ꯭ꯔ ꯃꯊꯟ ꯄꯣꯛꯄꯅꯦꯅ ꯍꯥꯏꯔꯝꯕ ꯑꯩꯁꯦ ꯁꯅꯥꯗꯧꯅ ꯂꯥꯠꯂꯝꯕ ꯑꯩꯁꯦ ꯏꯃꯥꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯂꯧꯗꯅ ꯑꯩ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦꯅ ꯃꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯍꯥꯏꯕꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯕꯥꯅꯤꯁꯤ ꯑꯗꯨꯝ ꯅꯩꯅꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯗꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯁꯨ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯃꯆꯥꯁꯦ ꯑꯉꯥꯡꯁꯦ ꯃꯤꯔꯣꯜꯂꯛꯑꯦꯕ ꯑꯗꯩ ꯃꯤꯔꯣꯟꯕꯁꯤꯗꯩꯗꯤ ꯑꯗꯨꯀꯥꯟꯁꯤꯗꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯥꯡꯕꯩ ꯆꯠꯈꯤꯕ ꯃꯅꯦꯝꯄꯣꯛꯅ ꯉꯥꯡꯕ ꯅꯩꯕꯁꯤ ꯃꯥ ꯇꯥ ꯍꯩ ꯉꯝꯗꯗꯅ ꯂꯥꯡꯕꯩ ꯆꯠꯂꯦꯕ ꯅꯨꯄꯥꯁꯦ ꯑꯗꯨ ꯆꯠꯄ ꯀꯥꯟꯗ ꯃꯥꯅ ꯏꯃꯥ ꯑꯩ ꯀꯩꯅꯣ ꯇꯧꯏ ꯂꯩ ꯂꯥꯛꯇꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯑꯣꯅꯤꯡ ꯑꯣꯅꯤꯡꯁꯨ ꯑꯗꯨꯝ ꯂꯥꯎꯏ ꯈꯣꯠꯂꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯅꯣꯡ ꯅꯤꯅꯤꯁꯦꯅ ꯍꯥꯏꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯀꯔꯤ ꯉꯍꯥꯟꯈꯩ ꯍꯥꯏꯕꯗꯤ ꯀꯩꯗꯧꯏ ꯅꯪꯒꯤꯗꯣ ꯇꯞꯅ ꯍꯥꯏꯔꯒ ꯑꯉꯥꯡꯗꯣ ꯄꯣꯛꯀꯦ ꯁꯤꯅꯤꯅꯦ ꯄꯣꯛꯑꯒ ꯅꯝꯗꯅ ꯂꯩꯁꯟꯒꯦ ꯁꯤꯅꯤꯅꯦ ꯅꯃꯪꯗꯐꯥꯎ ꯃꯪꯉꯨꯅꯨ ꯅꯪ ꯑꯅ ꯃꯃꯥꯁꯤꯅ ꯑꯋꯥꯊꯕꯤ ꯑꯁꯪꯕꯁꯦ ꯄ꯭ꯔꯞ ꯍꯦꯛꯎꯔꯕ ꯆꯥꯎꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯆꯥꯍꯜꯂꯦꯌꯦꯀꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯁꯤꯕꯣꯅ ꯆꯥꯎꯅ ꯑꯗꯩ ꯅꯣꯡꯃꯥꯡꯈꯥꯁꯤꯁꯨ ꯑꯃꯨꯛ ꯐꯨꯠꯂꯕ ꯑꯗꯨꯒ ꯊꯛꯎ ꯅꯣꯡꯃꯥꯡꯈꯥꯗꯣ ꯊꯛꯑꯣꯅ ꯃꯥꯗꯨ ꯊꯛꯑꯣꯏ ꯈꯣꯠꯂꯣꯏꯒ ꯍꯥꯏ ꯉꯝꯕꯩ ꯃꯥꯒꯤ ꯍꯛ ꯂꯩꯇꯦꯕ
ꯊꯛꯑꯦ ꯑꯃꯨꯛ ꯑꯗꯩꯗꯤ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯣ ꯅꯨꯃꯤꯠꯁꯦ ꯃꯣꯏ ꯂꯝꯄꯥꯛꯀꯤ ꯊꯥꯕꯜ ꯆꯣꯡꯕ ꯊꯥꯕꯜ ꯆꯣꯡ ꯆꯠꯂꯣ ꯍꯥꯏ ꯏꯃꯥ ꯑꯩ ꯊꯥꯁꯨ ꯂꯦꯞꯄꯦ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯆꯠꯂꯣ ꯑꯩ ꯂꯣꯏ ꯊꯕꯛ ꯇꯧꯍꯧꯒꯦ ꯆꯠꯂꯣ ꯆꯠꯇ ꯌꯥꯔꯣꯏ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯁꯤꯅꯦꯅ ꯑꯃꯨꯛꯁꯨ ꯅꯝꯗꯅ ꯆꯠꯍꯟꯕ ꯄꯦꯇꯤ ꯀꯟꯅ ꯐꯥꯖꯤꯜꯂꯨ ꯅꯕꯨꯛꯇꯣ ꯐꯅꯦꯛ ꯇꯥꯍꯧꯗꯅꯕ ꯑꯃꯨꯛ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯄꯦꯇꯤꯗꯣ ꯀꯟꯅ ꯐꯥꯖꯜꯂꯦ ꯑꯗꯨꯒ ꯊꯥꯕꯜꯗꯣ ꯆꯣꯡꯉꯨꯔꯦ ꯈꯔ ꯂꯩꯔꯗꯤ ꯑꯉꯥꯡ ꯀꯥꯏꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯗꯤ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡꯁꯦ ꯀꯥꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦꯕ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯏꯔꯥꯡ ꯇꯧꯗꯅ ꯅꯪꯅ ꯊꯥꯕꯜ ꯆꯣꯡꯕꯗ ꯏꯆꯥ ꯀꯥꯏꯔꯤꯃꯤ ꯅꯪ ꯏꯆꯥ ꯁꯤꯡꯉꯣ ꯅꯪ ꯀꯩꯗꯧꯕꯩ ꯊꯥ ꯂꯦꯞꯄ ꯀꯩ ꯊꯥꯕꯜ ꯆꯣꯡꯉꯤꯕꯅ ꯏꯊꯛ ꯏꯔꯥꯡ ꯄꯥꯝꯕ ꯑꯩ ꯂꯩꯇ꯭ꯔꯒ ꯅꯨꯄꯥ ꯄꯥꯝꯗꯅ ꯆꯣꯡꯉꯤ ꯅꯠꯇ꯭ꯔꯅꯦ ꯍꯦꯛꯇ ꯉꯥꯡꯉꯛꯑꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯁꯨ ꯉꯥꯡꯉꯦꯀꯣ ꯅꯨꯄꯤꯁꯤꯗ ꯑꯗꯩ ꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯦꯕ ꯃꯅꯦꯝꯅ ꯉꯁꯥꯏ ꯃꯥꯅ ꯄꯤꯊꯛꯈꯤꯕ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡ ꯆꯠꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅ ꯆꯠꯍꯟꯕꯅꯦꯅ ꯍꯥꯏꯕꯅꯦꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯦꯕ ꯃꯀꯨꯕꯣꯛꯇꯁꯨ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯥꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯥꯡꯉꯤ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯩ ꯉꯥꯛꯇꯪꯒ ꯇꯨꯝꯃꯦꯗꯅ ꯅꯪ ꯇꯨꯝꯕ ꯂꯥꯛꯏꯔꯥꯅ ꯉꯥꯡꯒꯅꯤ ꯊꯕꯛꯁꯤꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯄꯤꯁꯜꯂꯛꯀꯅꯤ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯄꯤꯁꯜꯂꯛꯀꯅꯤ ꯇꯧꯕ ꯑꯗꯩꯗꯤ ꯃꯊꯪꯒꯤ ꯅꯨꯄꯥꯁꯤꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯃꯣꯏꯁꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯈꯠꯅꯔꯕꯅꯤꯅ ꯃꯅꯦꯝꯕꯣꯛꯀ ꯃꯧꯁꯤꯒ ꯈꯠꯅꯕ ꯍꯥꯏꯗꯤ ꯃꯅꯦꯝꯕꯣꯛ ꯈꯛꯇꯅ ꯏꯁꯧꯁꯦ ꯂꯥꯡꯕꯅꯤꯅ ꯂꯩꯐꯝ ꯆꯥꯐꯝꯐꯥꯎ ꯈꯪꯅꯗ꯭ꯔꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅꯁꯨ ꯑꯗꯨꯝ ꯅꯩꯕꯁꯦ ꯍꯦꯟꯒꯠꯂꯦꯕ ꯃꯥꯅꯁꯨ ꯅꯪ ꯂꯧꯔꯨꯗꯅ ꯑꯩ ꯃꯥꯡꯉꯦ ꯅꯪ ꯂꯧꯔꯨꯗꯅ ꯑꯩ ꯃꯥꯡꯉꯦꯅ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯅ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯁꯦ ꯅꯨꯄꯥꯁꯤꯅ ꯑꯪꯀ ꯑꯃꯈꯛ ꯁꯥꯟꯅꯈ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯅꯨꯄꯤꯁꯤꯗ ꯊꯤ ꯊꯤ ꯉꯥꯡꯉꯕ ꯑꯗꯨꯏꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯍꯔꯥꯎꯋꯦꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯧꯗ ꯊꯤ ꯊꯤ ꯉꯥꯡꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯈꯟꯅꯗ꯭ꯔꯕ ꯆꯩꯅꯗ꯭ꯔꯕ ꯈꯤꯇꯪ ꯅꯨꯡꯁꯤ ꯆꯥꯟꯅꯔꯕꯩ ꯃꯑꯣꯡꯗ ꯅꯣꯛꯃꯤꯟꯅꯗꯅ ꯈꯣꯠꯇꯅꯒ ꯂꯩꯅꯔꯗꯤꯅꯦ ꯃꯤꯠ ꯅꯥꯏꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯡꯁꯤꯗꯤ ꯎ ꯃꯥꯡꯒ ꯂꯣꯏꯅꯤ ꯗꯥꯎꯒ ꯌꯥꯔꯣꯏꯒ ꯍꯦꯛ ꯉꯥꯡꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯧꯁꯤꯅ ꯅꯩꯕ ꯈꯣꯠꯄ ꯉꯥꯡꯕ ꯐꯨꯕ ꯈꯠꯅꯍꯧꯕ ꯇꯧꯔꯒꯅ ꯃꯆꯥꯅꯨꯄꯥꯁꯦ ꯂꯨꯅ ꯇꯧꯕ ꯃꯥꯅ ꯑꯗꯨꯒꯤ ꯑꯪꯀꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯈꯪꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯈꯪꯕꯗꯩꯗꯤ ꯃꯥꯗꯤ ꯃꯧꯁꯦ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯍꯧꯒꯠꯂꯛꯑꯦꯕ ꯉꯥꯡꯕꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯃꯥꯅ ꯃꯉꯣꯟꯗ ꯏꯁꯧ ꯂꯥꯡꯉꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯥꯅ ꯑꯣꯏꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯉꯥꯡꯍꯧꯔꯦꯕ ꯑꯗꯨꯑꯣꯏꯗꯤ ꯃꯥꯁꯦ ꯍꯔꯥꯎꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯏꯁꯧ ꯂꯥꯡꯉꯔꯣꯏꯕ ꯃꯉꯣꯟꯗ ꯉꯥꯡꯉꯔꯣꯏꯕ ꯃꯥ ꯂꯩꯔꯤꯉꯩꯗꯤ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯧꯗꯗꯤ ꯉꯥꯡꯍꯧꯕ ꯅꯪ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗꯕꯗꯣ ꯌꯥꯕꯤꯗꯕꯗꯣ ꯊꯤ ꯊꯤ ꯉꯥꯡꯕꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯦꯛ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯉꯣꯟꯗꯗꯤ ꯅꯨꯄꯥꯁꯤꯅꯗꯤ ꯑꯃꯨꯛ ꯀꯞꯄꯒ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨ ꯏꯃꯥꯅ ꯏꯁꯧ ꯂꯥꯡꯉꯛꯇꯅꯕ ꯆꯠꯄꯗ ꯑꯩꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯉꯥꯡ ꯉꯥꯡꯕꯗ ꯅꯪ ꯋꯥꯔꯧꯒꯅꯣꯅ ꯑꯃꯨꯛ ꯀꯞꯄꯕ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯀꯞꯄꯒ ꯊꯦꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯦ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯈꯪꯗꯒꯩ ꯄꯥꯜꯂꯛꯑꯦꯕ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯃꯤꯔꯣꯜꯂꯛꯑꯦꯕ ꯁꯤꯗꯁꯨ ꯃꯅꯦꯝꯕꯣꯛꯅ ꯃꯥꯅ ꯑꯗꯨꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯃꯧꯁꯤꯅ ꯑꯗꯩꯗꯤ ꯃꯥꯅꯒ ꯍꯥꯏꯗꯣꯛꯇꯕꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯈꯪꯉꯛꯑꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯊꯥꯒꯤ ꯂꯩ ꯂꯥꯛꯏꯅ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯉꯁꯨ ꯍꯌꯦꯡꯉꯥꯏ ꯃꯤꯔꯣꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯀꯔꯤ ꯅꯪ ꯉꯍꯥꯟꯈꯩ ꯊꯥꯒꯤ ꯂꯩ ꯂꯥꯛꯑꯦꯅ ꯆꯪꯉꯤꯗꯨꯗꯤ ꯍꯥꯏꯔꯛꯇꯣꯏꯃꯤꯅ ꯐꯠ ꯂꯥꯎꯅ ꯀꯨꯏꯅ ꯂꯣꯠꯄꯁꯨ ꯌꯥꯗ꯭ꯔꯦꯕ ꯀꯅꯥꯏ ꯑꯉꯥꯡꯅꯣꯒ ꯍꯥꯏꯔꯛꯇꯣꯏꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯗꯥꯛꯇꯔ ꯆꯠꯁꯤ ꯑꯉꯥꯡꯗꯣ ꯃꯥꯡꯍꯜꯂꯨꯁꯦ ꯍꯥꯏ ꯃꯥꯅ ꯑꯩ ꯍꯟꯗꯛꯇꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯦ ꯑꯩ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯃꯦ ꯍꯧꯖ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯟꯗꯛꯇꯤ ꯍꯥꯏꯔꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯉꯥꯡꯉꯦ ꯆꯩꯔꯦ ꯅꯩꯔꯦ ꯍꯦꯛꯇ ꯄꯔꯂꯣꯏꯗ ꯉꯥꯡꯉꯦ ꯃꯥꯁꯦ ꯇꯥꯍꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯊꯤꯈ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤ ꯀꯥꯏꯅ ꯅꯆꯥ ꯌꯥꯎꯍꯟꯗꯣꯏꯒꯤ ꯃꯔꯥ ꯇꯥꯍꯟꯗꯣꯏ ꯍꯣꯠꯅꯩ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ ꯉꯝꯁꯨ ꯉꯝꯃꯣꯏ ꯅꯪꯅ ꯄꯣꯛꯄ ꯏꯁꯨ ꯄꯥꯝꯗꯦꯅ ꯑꯗꯩꯗꯤ ꯃꯥꯅ ꯉꯥꯡꯃꯟꯕ ꯅꯩꯃꯟꯕ ꯅꯨꯄꯥꯁꯤꯅꯁꯨ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯑꯅ ꯍꯥꯏꯕꯁꯤ ꯃꯥꯅ ꯌꯥꯗꯕꯩ ꯐꯨꯕꯅꯦꯕ ꯅꯨꯄꯥꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯆꯩꯅ ꯀꯟꯅ ꯐꯨꯕꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯕꯨꯛꯇꯨꯗ ꯀꯟꯁꯤꯜꯂꯨ ꯍꯥꯠꯇꯣꯛꯑꯣ ꯃꯃꯥ ꯃꯆꯥꯃꯛ ꯁꯤꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯁꯣꯔꯣꯛꯂꯣꯝ ꯆꯦꯟꯊꯣꯔꯒ ꯑꯆꯦꯟꯕ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯈꯠꯂꯒ ꯈꯥꯝꯃꯒ ꯇꯣꯡꯈꯠꯂꯒ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨ ꯃꯄꯥꯝꯗ ꯃꯥꯏ ꯂꯥꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯥꯎꯔꯦ ꯃꯥꯅ ꯂꯤꯔꯛꯑꯀꯥꯟꯗ ꯈꯪꯉꯤꯅꯦ ꯑꯩꯁꯨ ꯉꯁꯤꯗꯩ ꯆꯍꯤ 10 ꯃꯃꯥꯡꯗꯅꯤ ꯍꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯦꯁ ꯊꯥꯡꯒꯠꯂꯒ ꯀꯦꯁꯁꯦ ꯐꯝꯅꯒꯤ ꯍꯥꯏꯌꯦꯕ ꯗꯨꯀꯥꯟꯗ ꯃꯥꯅ ꯑꯩ ꯑꯉꯥꯡ 3 ꯁꯨꯔꯦꯅ ꯋꯥꯔꯤꯗꯣ ꯐꯖꯅ ꯂꯤꯔꯒ ꯑꯗꯩꯗꯤ ꯐꯖꯅ ꯂꯤꯔꯀꯥꯟꯗ ꯀꯩꯅꯣꯁꯦ ꯏꯆꯥꯁꯤꯃꯇꯪꯗꯤ ꯑꯩ ꯄꯣꯛꯆꯒꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯍꯟꯕꯤꯒꯅꯨ
gyan tahanbiyo inemboksу ꯑꯩ ꯅꯨꯄꯥꯁꯨ ꯃꯥꯅ ꯊꯥꯡꯒꯠꯂꯛꯏꯁꯤꯅ ꯀꯥꯏꯅꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡꯁꯦ ꯐꯖꯅ ꯄꯣꯟꯅ ꯌꯨꯝ ꯄꯥꯜꯂꯣ ꯈꯣꯠꯂꯣꯅ ꯊꯥꯕꯖꯥꯠꯅꯤ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯂꯝꯕꯤꯗꯒꯤ ꯍꯦꯛ ꯑꯣꯐꯤꯁꯇꯩ ꯊꯣꯛꯈꯤꯕꯒ ꯃꯃꯥꯅ ꯄꯨꯗꯅ ꯑꯗꯨꯝ ꯒ꯭ꯔꯝ 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 ꯆꯠꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯝꯕꯤꯁꯨ ꯈꯪꯗꯕ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯈꯔ ꯆꯠꯂꯒ ꯑꯃꯨꯛ ꯄꯥꯔꯀꯤꯡ ꯑꯣꯛꯇꯣ ꯀꯩ ꯒꯥꯔꯤ ꯇꯣꯡꯗꯣꯏꯅꯦꯕ ꯃꯣꯏ ꯂꯥꯏꯟꯒꯤ ꯑꯗꯨꯒꯗꯤ ꯁꯥꯎꯔꯕ ꯃꯅꯦꯝꯄꯣꯛꯁꯤꯅꯗꯤ ꯃꯥꯏ ꯅꯨꯄꯥꯅ ꯂꯥꯎ ꯁꯣꯝꯗꯅ ꯅꯨꯄꯥꯁꯤꯒ ꯂꯥꯛꯃꯤꯟꯅꯕ ꯃꯅꯦꯝꯄꯣꯛꯇꯤ ꯌꯧꯔ ꯂꯩꯔꯝꯃꯦ ꯍꯥꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯅꯨꯄꯥ ꯄꯥꯝꯗꯅ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏꯅ ꯈꯥꯏꯅꯔꯔꯣꯏꯁꯦꯅ ꯍꯥꯏꯕꯗꯤ ꯏꯆꯥꯗꯥꯄꯤ ꯇꯥꯜꯂꯛꯀꯗ꯭ꯔꯅ ꯈꯥꯏꯅꯔꯣꯏ ꯄꯨꯖꯈꯤꯒꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯄꯥꯝꯗꯅ ꯂꯥꯛꯏ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤꯅ ꯅꯪꯗ ꯋꯥ ꯂꯣꯏꯁꯟꯅꯍꯧꯔꯗꯤ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯐꯔꯦꯗꯅ ꯈꯜꯂꯒ ꯅꯁꯥꯅ ꯂꯩ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯑꯗꯤꯅ ꯄꯩꯁꯥꯁꯨ ꯄꯥꯝ ꯇꯤꯡꯉꯔꯣꯏꯅ ꯇꯧꯔꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅꯅꯦ ꯇꯧꯔꯖꯥꯠꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯛꯑꯦ ꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯄꯣꯛꯑ ꯃꯇꯨꯡꯁꯤ ꯃꯅꯦꯝꯄꯣꯛꯅ ꯑꯉꯥꯡꯁꯤ ꯂꯧꯗꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯃꯀꯨꯕꯣꯛꯅꯒ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯉꯥꯔꯤ ꯇꯣꯠꯂ ꯄꯤꯖꯈꯣ ꯀꯥꯏꯅ ꯍꯧꯗꯣꯡꯗ ꯉꯥꯔꯤꯒ ꯇꯣꯠꯂ ꯄꯤꯖꯈꯣ ꯀꯥꯏꯅꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤ ꯄꯣꯛꯄꯁꯤꯗꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣꯁꯤꯗ ꯃꯃꯥꯁꯤꯗ ꯍꯥꯏꯌꯦꯕ ꯑꯉꯥꯡ ꯄꯣꯛꯄ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯌꯣꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯃꯥꯗꯨꯅ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯃꯇꯝꯗꯣ ꯄꯩꯁꯥ ꯊꯣꯛꯇꯦ ꯃꯅꯦꯝ ꯃꯀꯨꯅ ꯊꯥ ꯆꯥꯕꯅꯤꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯅꯃꯧ ꯅꯨꯄꯤ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯄꯣꯛꯂꯛꯀꯗꯣꯏꯕ ꯅꯁꯨꯗꯨꯗꯤ ꯑꯩꯒꯤ ꯏꯅꯤ ꯅꯨꯡꯁꯤꯕꯤꯌꯣ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂ ꯄꯩꯁꯥ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯗ ꯌꯥꯗꯦꯕ ꯃꯅꯦꯝꯅ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯅ ꯑꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯑ ꯄꯣꯛꯑꯦꯀꯣ ꯗꯥꯛꯇꯔꯗ ꯂꯩꯔꯤꯉꯩꯗꯁꯨ ꯃꯣꯏ ꯃꯄꯥꯝꯅꯗꯤ ꯂꯣꯏ ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯃꯅꯦꯝ ꯃꯗꯣꯟ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯗꯣꯝꯆꯥ ꯃꯄꯤ ꯃꯅꯝꯃ ꯃꯣꯏ ꯁꯥꯒꯩꯗꯨꯒꯤ ꯀꯩ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯏꯀꯥꯏꯔꯦꯕ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤꯅ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯃꯥ ꯅꯪ ꯑꯝꯇꯗꯤ ꯂꯥꯛꯎ ꯅꯁꯛ ꯈꯔ ꯎꯠꯂꯨ ꯂꯥꯛꯎ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯑꯩ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯣꯏ ꯃꯤꯒꯤꯅ ꯂꯣꯏ ꯂꯥꯛꯑꯣ ꯍꯣꯠꯅꯔꯦ ꯑꯩ ꯃꯥꯏꯁꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯏꯀꯥꯏꯌꯦꯅ ꯏꯀꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯁꯨꯁꯤꯅꯁꯨ ꯍꯌꯦꯡꯉꯥꯏꯐꯥꯎ ꯑꯩ ꯄꯣꯛꯄꯗ ꯏꯕꯣꯛꯅ ꯂꯥꯛꯈꯤꯗꯦ ꯂꯨꯄꯥ ꯑꯃ ꯄꯨꯊꯣꯛꯇꯦꯅ ꯍꯌꯦꯡꯉꯥꯏꯐꯥꯎ ꯅꯁꯨꯁꯤꯅꯁꯨ ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯔꯣꯏꯅ ꯑꯗꯨ ꯍꯥꯏꯕꯕꯨ ꯍꯦꯛ ꯂꯥꯛꯇꯦꯁꯦ ꯃꯃꯥꯁꯦ ꯑꯗꯩꯗꯤ ꯆꯠꯂꯦ ꯃꯣꯏꯁꯤ ꯍꯜꯂꯦ ꯃꯌꯨꯝꯗ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯗꯕꯤ ꯈꯣꯠꯇꯕꯤ ꯏꯄꯥ ꯅꯨꯡꯕꯥꯟꯒꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯧꯒꯤ ꯃꯥꯏ ꯃꯃꯥꯁꯤꯅ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯩ ꯄꯣꯛꯄꯩ ꯃꯅꯤꯡ ꯀꯨꯝꯕꯩ ꯁꯦꯕꯥꯒꯤ ꯂꯩꯕꯁꯦ ꯁꯤꯁꯨ ꯃꯅꯦꯝꯕꯣꯛꯁꯤꯅ ꯀꯧꯉꯥꯡ ꯇꯧꯗꯦ ꯆꯥꯛ ꯆꯥꯁꯤꯁꯨ ꯍꯥꯏꯗꯦ ꯑꯃꯁꯨ ꯍꯥꯏꯗꯦ ꯃꯃꯥꯗꯣ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯃꯥꯒꯤ ꯁꯦꯕꯥ ꯂꯩꯔꯝꯕꯁꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯇꯣꯟꯕ ꯃꯆꯥ ꯃꯁꯨꯅꯣ ꯏꯃꯨꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯥꯛ ꯋꯥꯡꯕꯅꯣ ꯑꯗꯣ ꯃꯣꯏꯅ ꯍꯣꯏ ꯂꯧ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯛꯇꯅꯤ ꯌꯨꯝ हिंगꯣꯜ ꯃꯣꯏꯁꯨ ꯂꯩ ꯑꯩꯈꯣꯏꯁꯨ ꯂꯩ ꯃꯣꯏꯁꯨ ꯁꯨꯔ ꯆꯥꯏ ꯑꯩꯈꯣꯏꯁꯨ ꯁꯨꯔ ꯆꯥꯏ ꯃꯣꯏꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯗꯅ ꯃꯄꯥ ꯊꯕꯛ ꯇꯧꯗꯅ ꯄꯨꯔꯥ ꯗꯂꯥꯟꯗ ꯂꯩꯗꯅ ꯏꯆꯥ ꯄꯥꯝꯗꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯣꯏꯁꯨ ꯈꯨꯡꯒꯪꯅꯦ ꯑꯩꯈꯣꯏꯁꯨ ꯈꯨꯡꯒꯪꯅꯦ ꯏꯆꯥꯅ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯄꯥꯝꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯄꯥꯝꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ ꯀꯔꯤꯝꯐꯧ ꯅꯨꯡꯉꯥꯏꯇꯕ ꯎꯠꯇꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯤꯗꯤ ꯑꯁꯨꯛ ꯇꯣꯟꯅ ꯇꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯕꯨ ꯈꯟꯅꯕ ꯇꯟꯗꯅꯀꯣ ꯃꯆꯥꯗꯨ ꯂꯩꯍꯧꯗꯣꯏꯃꯤꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯣꯏꯅ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯐꯖꯊꯣꯛꯄ ꯋꯥ ꯑꯝꯇ ꯉꯥꯡꯉꯛꯀꯅꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯃꯥꯁꯤ ꯀꯞꯄꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯁꯣꯔꯥ ꯏꯄꯥꯟ ꯅꯣꯡꯉꯥꯜꯂꯒꯀꯣ ꯑꯗꯣ ꯅꯪ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯅ ꯉꯝꯅꯕ ꯇꯧꯖꯍꯧꯔꯒꯦ ꯏꯃꯥ ꯅꯪ ꯆꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯦꯕ ꯃꯥꯒꯤ ꯃꯅꯤꯡ ꯀꯨꯟꯕ ꯈꯣꯠꯄ ꯀꯩꯁꯨ ꯏꯃꯨꯡꯁꯤꯗ ꯂꯩꯕꯁꯦ ꯃꯥꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯉꯥꯡꯕꯒ ꯆꯩꯕꯒ ꯑꯗꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯨ ꯊꯛꯄ ꯈꯣꯠꯄꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯑꯒ ꯃꯥꯁꯦ ꯃꯆꯥꯁꯦ 2 ꯁꯨꯖꯜꯂꯛꯑꯦ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ 2 ꯁꯨꯖꯜꯂꯛꯑꯦꯀꯣ ꯑꯗꯣ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯌꯨ ꯊꯛꯃꯟꯗꯅꯅꯦ ꯂꯪꯕꯩꯗ ꯈꯔ ꯂꯩ ꯃꯌꯨꯝꯗ ꯃꯥꯁꯦ ꯏꯟꯊꯤꯉꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯩ ꯑꯗꯨꯝ ꯃꯅꯦꯝꯕꯣꯛꯁꯤꯗꯅꯦ ꯃꯆꯥꯅꯨꯄꯥꯅ ꯌꯨ ꯊꯛꯑꯁꯨ ꯃꯧꯁꯦ ꯇꯥꯏꯅꯔꯦ ꯑꯗꯩꯗꯤ ꯌꯨꯝꯗ ꯂꯩꯅꯤꯡꯗꯗꯅ ꯏꯆꯥꯁꯦ ꯂꯩꯇ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯛꯄꯗꯒꯤ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦ ꯑꯗꯨ ꯏꯆꯥꯁꯤ ꯌꯨ ꯊꯛꯑꯦ ꯃꯥꯏ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯗꯅꯅꯤ ꯏꯆꯥꯁꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕ ꯌꯨꯗ ꯊꯛꯏꯕ ꯏꯆꯥ ꯃꯥꯡꯉꯦꯅ ꯑꯗꯨꯝ ꯇꯥꯅꯕ ꯉꯥꯡꯕ ꯃꯧꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯁꯨꯈꯪ ꯈꯪꯗꯕ ꯃꯥꯏ ꯃꯆꯥ 2 ꯁꯨꯖꯟꯈ꯭ꯔꯦ ꯃꯥꯅ ꯉꯝꯃꯅꯦꯅ ꯃꯔꯥ ꯇꯥꯔꯅꯦꯅ ꯂꯩꯔꯤꯃꯤ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅꯁꯤ ꯍꯦꯛ ꯌꯦꯡꯉꯣ ꯑꯩꯅ ꯃꯧ ꯑꯃ ꯂꯨꯍꯣꯡꯉꯒ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯃꯥꯏ ꯃꯃꯤꯡꯒꯁꯦ ꯍꯥꯏꯔꯒꯀꯣ
kabok lay kausu ai kabok lay nate ming hongge gaina adum haibado Hoi hoi. adum adoida manasu mausinane tauba yaba thabakse taweba honayibako hingon sudana khotana hingon jam chaweba moise adumai honabase manabu manembokshina bu yabira adi ahambada yaramdasu pamamdrasu koina ngang oina yum palakpani nai sakthibani na wabani na do aije yana pa asigi wai taidan khotan nandan ludan phana am hona jare adu pamgidaba mausu pamde do mangonda nusiba thagatpa phajaba wahi ama bo haibidreba adai kadawre masadi ani sure admai matungde am thajadana ne mai nupaje yu thakpain man ja na sallebako lay khidre yam thajadana yam moina na hawaina sa kaiduna pitu pi ngai du dani ko masa nu pa hanna sahi manga musokpa adai masa nu pi duna sahi ani harakpa saida dum lay khidreba mapuroi ba chabini hingchabini ai sa krena masa sibasidane masa nu yu thakpai kapini mano cha mauda hek lakpa numitai phasa tawdabagi oi bibam ne di haidraga maujida oina dum taina greba adaidi kappada mayam mangda kaje aina dum khangabani sigi mause isa chaba lakpani nupa chabini du tawbine na sije koi mapuroi ba lay khidragane manemgumba mai nupa mayumgi sagaina yamna mai nupidu yam haigalleba smaina nupa chabine Hoi hoi. ma lawdam punsi telimena ko mane mayambana hek ba mauna hana sigraba phare ko masanu pana hana sigraba mathamoida sunung nungaiteba mamauda ma lawrudana isa punsi telimena si mane mayambana khanba oiba ko Hoi hoi. ado Chatnabigi type. adumaina oiba dai mase hana dai nungaitingai dai hauna mayam mangdaga se mai mapureiba sirena nungaitadana tawringaidуда adumaina dum mangonda oina tawra pang chonga kappado mange imung mange masigi mause lawdana isasu sare siti mange mange na kaptana lawdana tawredana adaidi sorase loire adukanda manemsina haireba nang chatkige haibra akoi chatkho haibra nangadi akoidi laminaba ngamoi haireba mausida ko adaidi nangna pamda nasagai pura chakhige haigana nangkhak chakke harasu yai angang thamamge harasu aduga na khoi laini ado nang na chatloi na chayo laini hagana ai tonga laigini isaaju chagre koidi nangga laibadi ngamoi sineba mane moksin haije adaidi nangda hing chabini na adai man mausina su haireba ko ai sidribau yumja laini ai puroibana thamamba yumjida ai sini lekaijigi mamgamda ai mangni aigi chanu pa poe hujikti chanu pana poloini aidi sungcha chatloi aina chatuji kari maramgino haireba adaidi manem boksina hekta koigi moigi lawji yon thogane yam thuna masam pasiba tha padingaida lawji yon thoga hingolam leiraga yumcha tongal hongto leigreba aduga hingon chawgrabaduda khonggange hongnabi koigi labuk hingolana tawga yumanga leinaba kanaba adudaida pikraba masu ani duga mauna aduga maploiba sigiba tha kakphainga do hundokpiramabneba ada hingonse moigi tongana leigibaga pakhal lama khandaraga thangnaba khul amani chatlagani ko tongana mane boise leigrabane yumbau saba howdingaidagine pakhal khandaraga nangnara roina leigrabane mause pana pamdabagi changse imate adaidi mause am nungaite ko kapatara masaruk oi ko aiwa hanbe unaba numita ju namdana nam hadana senbirakpa aduga mamai ju ngae aduga aibuju sumaina tawraga kaisu mama leitaba midawna imungjida hek lakpadagi adai aigi nupanasu mamana ise pamdena dum wakhana laimaloraga nisara tainaraga ek mapunsibok telhanjagiba na nungaitaba adai mausisu hekta sure hingonji pochai thadana khotana mase nomana ama yon tawraga yola mamam chamoi chara hendaram honareba mapamda ju cheng chak yaringai mapamda haide swai haide mapamgisu yam waiba mapamje mapung ngakta moi manganebako lamje am pikpa aduna ne lamje pikpanina ne maje lokhawe hoje halakkadrana pakhattana ne mabungjingina mana majing karana ko sidadi lamje am pi he halaktam phani mamajina ga sum manemongna kya pamdabane no padabo leiringaidabo leitakanadi kamai tawni anse pura thammana phadoira kotoira na tanabase
ꯑꯁ ꯈꯨꯃꯥꯏ ꯈꯨꯖꯤꯟ ꯃꯥꯏꯃꯨꯛ ꯄꯥꯏꯔꯛꯄ ꯂꯝꯁꯤꯗ ꯀꯅꯥ ꯂꯩꯗꯣꯏꯕ ꯑꯅ ꯇꯧꯗꯅꯅꯦ ꯃꯣꯏ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯑꯗꯨꯛ ꯆꯥꯎꯕꯗꯨꯕꯣ ꯂꯥꯛꯄꯨ ꯂꯥꯛꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯪꯕ ꯀꯩꯁꯨ ꯌꯥꯔꯔꯣꯏꯗꯝꯅꯤ ꯑꯅ ꯃꯥꯅꯗꯤ ꯃꯃꯥꯁꯤꯅꯗꯤ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯊꯝꯕꯤꯔꯒ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗ ꯆꯥꯎꯔ ꯃꯥꯏ ꯆꯠꯆꯈꯤꯖꯅꯤ ꯍꯥꯏꯕ ꯁꯤꯗꯒꯤꯗꯤ ꯂꯝꯃꯛꯇꯤ ꯂꯧꯍꯜꯂꯣꯏ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏ ꯈꯪꯉꯤ ꯍꯥꯏꯕ ꯂꯩꯕꯨ ꯂꯩꯈ꯭ꯔꯗꯤ ꯐꯝꯕ ꯆꯠꯂꯦ ꯍꯤꯞꯄ ꯆꯠꯂꯦ ꯂꯝ ꯄꯤꯌꯨ ꯍꯥꯏꯔꯛꯑꯅꯤ ꯑꯁꯣꯝꯗꯒꯤ ꯊꯣꯛꯂꯛꯈ꯭ꯔꯗꯤ ꯀꯩꯁꯨ ꯂꯝ ꯄꯤꯔꯛꯑꯔꯣꯏ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯃꯥꯅꯁꯨ ꯄꯥꯝꯕꯣꯝꯗꯤ ꯉꯝꯗꯕ ꯃꯆꯥꯅꯨꯄꯤꯅꯁꯨ ꯈꯪꯕ ꯃꯣꯏꯒꯤ ꯑꯗꯨꯅ ꯐꯤꯕꯝꯗꯣ ꯆꯥꯗꯕꯅꯤꯅ ꯑꯗꯩ ꯃꯕꯨꯡꯈꯩꯁꯨ ꯈꯠꯅꯕꯤ ꯀꯧꯅꯗꯕꯤ ꯆꯪꯅꯗꯕꯤ ꯌꯥꯝ ꯇꯧꯅꯕꯀꯣ ꯅꯨꯡꯁꯤꯅꯗꯕ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯇꯟꯗꯅ ꯃꯄꯥꯝꯗ ꯃꯥ ꯁꯨꯡꯆꯠ ꯆꯠꯇꯦ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯌꯦꯠꯁꯨ ꯌꯦꯠꯇꯦ ꯑꯗ ꯃꯃꯥꯁꯤꯅꯗꯕꯨ ꯑꯩꯈꯣꯏꯒꯤ ꯂꯧ ꯅꯨꯡ ꯂꯣꯛꯄ ꯃꯇꯝ ꯃꯣꯏ ꯐꯨꯗꯤꯠ ꯈꯞꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯂꯧ ꯌꯩꯕ ꯈꯥꯎꯕ ꯌꯥꯎꯕ ꯄꯩꯁꯥꯗꯨꯅ ꯐꯨꯗꯤꯠ ꯈꯞꯄꯩ ꯐꯧꯗꯣ ꯈꯤꯇꯪ ꯕꯣꯔꯥ ꯑꯍꯨꯝ ꯃꯔꯤꯒ ꯄꯤꯕꯤꯔꯛꯄꯗꯨꯅꯦꯕ ꯃꯃꯥꯅꯀꯣ ꯑꯗꯩꯗꯤ ꯃꯄꯥꯅꯒ ꯈꯤꯇꯪ ꯍꯦꯛ ꯄꯤꯔꯛꯄ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯤ ꯊꯑꯣꯏꯅ ꯍꯦꯛ ꯃꯣꯏꯅ ꯌꯦꯡꯕꯤ ꯈꯣꯠꯄꯤꯗꯅꯗꯤ ꯅꯠꯇꯦꯕ ꯑꯗꯩ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯦ ꯅꯨꯡꯁꯦ ꯗꯣꯡ 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 ꯍꯦꯛ ꯊꯥꯔꯛꯄ ꯑꯗꯩ ꯐꯛꯂꯥꯡꯁꯤꯗꯅꯦ ꯈꯣꯡꯄꯥꯛꯅ ꯗꯣꯡ ꯗꯣꯡ ꯍꯦꯛ ꯀꯥꯎꯔꯛꯄꯀꯣ ꯑꯅꯤꯔꯛꯂꯛ ꯃꯥꯅ ꯊꯣꯛꯑ ꯌꯦꯡꯉꯨꯔꯁꯨ ꯃꯤꯗꯤ ꯂꯩꯔꯝꯗꯕ ꯑꯗꯨꯝꯕ ꯁꯨꯝ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗ ꯃꯥꯁꯨ ꯀꯤꯔꯦꯕꯀꯣ ꯇꯝꯅꯔꯤꯃꯤ ꯈꯪꯗꯦ ꯑꯗꯩ ꯅꯨꯄꯤ ꯅꯍꯥ ꯂꯩꯕꯅꯤ ꯃꯋꯥ ꯂꯩꯇꯦꯅ ꯇꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯀꯤꯗꯅ ꯃꯥꯁꯦ ꯃꯣꯏꯒꯤ ꯃꯄꯥꯒꯤ ꯃꯀꯨꯕꯣꯛꯀꯤ ꯃꯅꯥꯎꯄꯥ ꯍꯣꯏꯗꯨꯗ ꯀꯨꯔꯥ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯑꯗꯨꯗ ꯃꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯗ ꯃꯇꯦꯛ ꯑꯃ ꯈꯥꯔꯒ ꯃꯃꯥ ꯃꯆꯥ ꯃꯣꯏꯁꯦ ꯇꯨꯝꯐꯝ ꯊꯝꯃꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕ ꯅꯨꯡꯗꯥꯡꯅ ꯑꯗꯣꯝꯗ ꯇꯨꯝꯕ ꯁꯪꯒꯣꯏꯗꯨꯗꯀꯣ ꯁꯪꯒꯣꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯍꯦꯛ ꯁꯨꯃꯥꯏꯅ ꯌꯦꯅꯈꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯒ ꯑꯗꯨꯝ ꯌꯨꯝꯒ ꯁꯝꯅꯕꯤꯅꯦꯕ ꯑꯗꯩꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯀꯥꯏꯅꯗꯤ ꯂꯨꯅ ꯂꯣꯏ ꯇꯧꯋꯦꯕ ꯃꯥꯅ ꯍꯣꯠꯅꯕ ꯀꯜꯂ ꯈꯣꯠꯂ ꯃꯆꯥ ꯌꯣꯛꯑꯒ ꯂꯩꯕꯗꯨꯗꯀꯣ ꯃꯅꯦꯝꯕꯣꯛꯁꯦ ꯂꯣꯏ ꯁꯥꯎꯅꯩꯌꯦꯕ ꯃꯆꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯨ ꯃꯧꯁꯨ ꯀꯣꯠ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯂꯝꯍꯥꯡꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯣꯏꯅ ꯂꯧꯒ ꯌꯣꯟꯊꯣꯛ ꯍꯤꯡꯒꯣꯜ ꯁꯥꯏ ꯃꯆꯤꯟꯊꯣꯛ ꯐꯠꯈꯤꯗ꯭ꯔꯦ ꯆꯪꯍꯜꯂꯨꯅꯨ ꯃꯁꯤ ꯈꯨꯟꯗꯩ ꯇꯥꯟꯊꯣꯛꯁꯦ ꯆꯪꯍꯜꯂꯣꯏꯁꯤ ꯀꯥꯏꯅꯒ ꯃꯌꯥꯝꯅꯒ ꯍꯥꯏꯌꯦꯕ ꯅꯪꯒꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯂꯩ ꯀꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯗꯤ ꯍꯅꯨ ꯍꯅꯥ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯀꯣꯏꯔꯛꯐꯝ ꯃꯣꯏꯗ ꯐꯝꯐꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨ ꯅꯨꯡꯗꯥꯡ ꯍꯥꯏꯁꯤꯗꯤ ꯀꯅꯥꯅꯕꯨꯗꯤ ꯀꯣꯏꯕꯤꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯍꯤꯡꯒꯣꯜꯗꯣ ꯃꯅꯦꯝꯕꯣꯏ ꯂꯩꯔꯤꯉꯩꯗꯅꯦ ꯁꯣꯡꯉꯤ ꯃꯥꯗꯤ ꯃꯆꯥ ꯑꯃꯃꯨꯛ ꯂꯥꯛꯄꯒ ꯃꯤꯔꯣꯜꯂꯤ ꯑꯃꯨꯛ ꯀꯥꯏ ꯑꯃꯨꯛ ꯃꯤꯔꯣꯜꯂꯤ ꯂꯧꯊꯣꯛ ꯇꯧꯕꯤꯗꯅ ꯃꯣꯏꯅ ꯑꯗꯩ ꯑꯃꯨꯛ ꯄꯣꯛꯏ ꯈꯜꯂꯦꯒ ꯑꯃꯨꯛ ꯑꯉꯥꯡꯗꯣ ꯆꯦꯜꯂꯦ ꯈꯜꯂꯦꯒ ꯑꯃꯨꯛ ꯑꯉꯥꯡ ꯃꯤꯔꯣꯟ ꯆꯠꯂꯦ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯤꯉꯩꯗ ꯃꯥꯗꯤ ꯍꯤꯡꯒꯣꯜꯗꯨ ꯁꯨꯕ ꯁꯪꯗꯦꯕ ꯉꯋꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯗꯣ ꯌꯦꯠꯇꯕꯅꯤꯅ ꯍꯤꯡꯒꯣꯜꯁꯦ ꯍꯦꯛꯇ ꯈꯥꯏꯔ ꯁꯨꯕꯤꯅꯦꯕ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯥꯁꯦ ꯃꯥꯏ ꯀꯨꯆꯨꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯔ ꯁꯪꯕ ꯑꯃ ꯌꯥꯎꯔꯦ ꯉꯁꯥꯏꯒꯤ ꯀꯔꯤꯝ ꯀꯦꯗ꯭ꯔꯦ ꯃꯃꯥꯏꯐꯧ ꯕ꯭ꯔꯁ ꯇꯧꯕꯗ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯍꯦꯟꯅ ꯏꯔꯨꯖꯕꯗ ꯍꯥꯏꯐꯦꯠ ꯆ꯭ꯋꯥꯏ ꯆꯥꯏꯁꯝꯗꯦꯅ ꯐꯦꯁ ꯋꯥꯁ ꯑꯃ ꯂꯣꯁꯜ ꯑꯃ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯦꯕ ꯀꯦꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯝ ꯃꯥꯗꯤ ꯍꯤꯡꯒꯣꯜ ꯅꯨꯡ ꯁꯝꯕꯜ ꯁꯨꯔ ꯂꯩꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯑꯅꯤꯁꯦ ꯃꯥꯅ ꯌꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅꯒ ꯗꯨꯀꯥꯟꯗꯒ ꯆꯠꯄ ꯀꯩꯊꯦꯜꯗꯒ ꯄꯣꯠ ꯌꯣꯟꯕ ꯆꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯂꯨꯈꯥꯕꯤꯅꯤ ꯈꯪꯕ ꯅꯨꯄꯥ ꯅꯍꯥ ꯃꯣꯏ ꯈꯨꯜꯗꯩ ꯏꯟꯅꯔꯛꯄ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯣ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨ ꯅꯪ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯤ ꯂꯩ ꯅꯪꯁꯨ ꯅꯆꯥꯈꯩ ꯂꯩ ꯑꯗꯣ ꯅꯪ ꯅꯨꯄꯥ ꯌꯥꯎꯗꯅ ꯁꯨꯝ ꯍꯤꯡꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯍꯧꯔꯛꯄ ꯑꯗꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯈꯣꯠꯂꯨ ꯀꯥꯟꯗ ꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯁꯨꯝ ꯏꯟꯅꯔꯛꯄ ꯇꯥꯟꯅꯔꯛꯄ ꯃꯥꯗꯤ ꯌꯥꯝ ꯍꯩꯅꯗꯕꯀꯣ ꯃꯤꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯤꯈꯤꯗ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯏꯟꯅꯍꯧꯔꯦ ꯇꯥꯟꯅꯍꯧꯔꯦ ꯀꯣꯏꯅꯔ ꯃꯥꯅ ꯍꯥꯏꯕꯤꯈꯤꯔꯣꯏꯗ꯭ꯔꯥ ꯑꯗꯨꯝꯕꯒꯤ ꯃꯥꯁꯦ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗꯩ ꯅꯨꯄꯥ ꯑꯃꯅꯦ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯝꯕ ꯑꯗꯨ ꯅꯨꯄꯥꯁꯤꯅꯁꯨꯅꯦ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯒ ꯁꯣꯝꯗ ꯇꯥꯏꯅꯕꯀꯣ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯍꯤꯡꯒꯣꯜ ꯁꯨꯕ ꯈꯣꯠꯄꯁꯦ ꯌꯨꯝ ꯁꯥꯕꯁꯦ ꯍꯦꯛ ꯌꯦꯡꯉꯝꯕ ꯑꯗꯩ ꯃꯔꯝ ꯆꯥꯅ ꯍꯦꯛ ꯂꯥꯛꯑꯒ ꯑꯩ ꯇꯧꯕꯤꯒꯦꯅꯦ ꯀꯥꯏꯅ ꯍꯦꯛ ꯌꯥꯎꯁꯜꯂꯛꯇꯣꯏ ꯇꯧꯕ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯩ ꯑꯗꯥꯏ ꯊꯣꯡꯒꯥꯟꯗꯒ ꯑꯗꯨꯝ ꯍꯦꯛ ꯆꯨꯔꯨꯞ ꯀꯊꯥ ꯅꯨꯡꯗꯥꯡꯒꯁꯦ ꯑꯗꯨꯝ ꯍꯦꯛ ꯂꯩꯕꯒꯨꯝꯕ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨꯝꯕꯁꯦ ꯃꯉꯣꯟꯗ ꯃꯤꯅ ꯂꯥꯟꯅ ꯍꯥꯏꯕꯤꯔꯛꯀꯗ꯭ꯔꯥ ꯁꯤꯒꯤ ꯃꯥ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯑꯗꯨꯝꯕ ꯍꯦꯛ ꯈꯤꯇꯪ ꯇꯧꯔꯛꯄꯗꯅꯦ ꯃꯥꯅ ꯃꯅꯦꯝ ꯃꯗꯣ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯁꯠ ꯍꯥꯏꯍꯧꯋꯦꯕ ꯑꯁ ꯑꯁꯤ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯩꯅ ꯍꯤꯡꯒꯣꯜ ꯁꯨꯔꯤꯉꯩꯗ ꯆꯪꯉꯛꯏ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏ ꯑꯗꯩ ꯅꯨꯡꯗꯥꯡꯗ ꯀꯩꯅꯣ ꯑꯩꯅ ꯗꯨꯀꯥꯟ ꯊꯣꯛꯎꯕꯗ ꯑꯁ꯭ꯋꯥꯏꯗ ꯂꯦꯞ ꯂꯩꯔꯝꯃꯤ ꯑꯁ ꯑꯁꯤ ꯌꯥꯝ ꯍꯩꯅꯗꯦꯅ ꯃꯥꯅ ꯍꯩꯍꯧꯕꯅꯤꯅ ꯃꯅꯦꯝ ꯃꯗꯣꯟꯁꯤꯡꯗꯨꯅꯅꯦ ꯉꯥꯡꯉꯦꯕ ꯃꯤ ꯅꯍꯥꯅꯤ ꯁꯤꯗꯤ ꯅꯨꯄꯥ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯊꯣꯡꯒꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯒꯅꯨ ꯅꯣꯏ ꯑꯅ ꯉꯥꯡꯕꯤꯕ ꯑꯍꯟꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯁꯥꯅꯕꯨ ꯊꯝꯃꯣꯏꯅ ꯊꯝꯗ꯭ꯔꯗꯤ ꯐꯅꯌꯥꯝ ꯍꯥꯏꯔꯛꯑꯁꯨ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯩ ꯃꯥ ꯐꯣꯟ ꯄꯥꯏꯗꯦ ꯄꯥꯏꯔꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯗꯤ
ꯑꯩꯈꯣꯏ ꯃꯈꯨꯔꯥ ꯍꯣꯏ ꯃꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯑꯌꯥꯝꯕ ꯑꯗꯨꯝ ꯁꯦꯟꯅꯕꯤ ꯁꯪꯕꯤꯌꯦꯕ ꯑꯗꯣ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯃꯥꯅ ꯆꯪꯉꯒ ꯂꯩꯈꯤꯗ꯭ꯔꯤꯁꯤꯁꯨ ꯅꯨꯡꯗꯥꯡꯒ ꯑꯌꯥꯝꯕ ꯆꯪꯉ ꯂꯩꯈꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯎꯔꯛꯄꯗꯨꯗꯒꯤꯅꯦꯕ ꯑꯗꯣ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯗꯨꯅ ꯂꯦꯞꯄꯒ ꯂꯩꯈ꯭ꯔꯒꯗꯤ ꯃꯤꯅ ꯎꯁꯤꯠꯇꯕꯗꯣ ꯉꯝꯗꯦꯗꯅ ꯃꯣꯏꯁꯦ ꯆꯥꯡꯉꯟ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯆꯥꯡꯉꯝ ꯆꯥꯔꯒ ꯑꯗꯨꯝ ꯑꯁꯣꯝꯗ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯑꯃ ꯍꯧꯒꯠꯂꯛꯏꯅꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠ ꯌꯣꯟꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯁꯨ ꯃꯥꯁꯦ ꯃꯗꯣꯝꯆꯥꯒ ꯆꯠꯄ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯗꯣꯝꯆꯥꯗ ꯄꯤꯈꯤꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯧꯗꯨꯅ ꯊꯕꯛ ꯀꯜꯂꯕꯅꯤꯅ ꯀꯦꯗꯅ ꯃꯧ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯁꯛꯐꯝ ꯍꯥꯏꯗꯨꯒ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯀꯣꯏꯗꯕ ꯃꯤꯒꯗꯤ ꯁꯨꯃꯥꯟꯗꯤ ꯃꯥꯟꯅꯗꯦꯗꯣ ꯀꯣꯏꯗꯕꯁꯤꯅ ꯑꯗꯨꯝ ꯀꯣꯏꯗꯦꯅ ꯑꯗꯨꯝ ꯁꯦꯡꯅ ꯈꯪꯉꯤꯗꯅ ꯃꯌꯥꯝ ꯐꯣꯟ ꯑꯃꯁꯨ ꯄꯥꯏꯖꯗꯦ ꯀꯦꯁꯨ ꯀꯦꯗꯦ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ ꯍꯤꯡꯒꯣꯜꯗ ꯁꯨꯔ ꯂꯩ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯀꯣꯏꯗꯣꯔꯤ ꯅꯨꯄꯥ ꯀꯣꯏꯔꯕꯁꯤꯗꯤ ꯐꯣꯟ ꯄꯥꯏꯔꯛꯀꯅꯤ ꯀꯦꯔꯛꯀꯅꯤ ꯅꯨꯄꯥꯅ ꯄꯥꯝꯅꯕ ꯃꯐꯤ ꯅꯥꯜꯂꯛꯀꯅꯤ ꯑꯗꯩ ꯃꯀꯦ ꯐꯖꯅ ꯁꯦꯝꯃꯛꯀꯅꯤꯀꯣ ꯄꯤꯁꯨꯝ ꯄꯤꯅ ꯈꯨꯖꯤꯟ ꯅꯨꯡꯖꯤꯟ ꯂꯤꯞꯁꯇꯤꯛ ꯅꯨꯡꯁꯇꯤꯛ ꯑꯗꯨꯝꯕ ꯃꯃꯤꯠ ꯀꯩꯀꯥ ꯂꯣꯏꯅ ꯁꯦꯝꯃꯛꯀꯅꯤ ꯑꯗꯩꯗꯤ ꯀꯦꯔ ꯃꯧꯔ ꯆꯠꯂꯛꯀꯅꯤ ꯅꯨꯡꯗꯥꯡ ꯅꯨꯄꯥꯅ ꯊꯤꯜꯂꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯑꯃꯨꯛꯁꯨ ꯅꯨꯄꯥꯅ ꯀꯩꯅ ꯄꯥꯝꯗꯅꯕꯁꯤꯒꯤ ꯁꯨꯀꯦ ꯀꯦꯅꯤꯡꯗ꯭ꯔꯦꯕ ꯃꯁꯥꯒꯤ ꯑꯗꯩꯗꯤ ꯑꯃꯨꯛꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯀꯨꯕꯣꯛꯁꯤꯅꯅꯦ ꯃꯤ ꯈꯔ ꯊꯥꯖꯤꯜꯂꯛꯑꯦ ꯍꯤꯡꯒꯣꯜ ꯑꯣꯟꯕꯅꯦꯅ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯅꯤ ꯍꯥꯏꯌꯦꯅ ꯀꯅꯥꯅ ꯍꯥꯏꯕ ꯍꯤꯡꯒꯣꯜ ꯌꯣꯟꯅꯦꯗꯤꯅ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯃꯣꯏ ꯁꯨꯝ ꯑꯣꯟꯗꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯕ ꯅꯨꯄꯥꯈꯩꯗꯨꯅ ꯀꯔꯤꯝꯁꯨ ꯍꯪꯗꯕꯤꯗ 4-5 ꯂꯥꯛꯑ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯍꯤꯡꯒꯣꯜ ꯑꯣꯜꯂꯤꯁꯦ ꯁꯤꯅꯦꯕ ꯁꯤ ꯍꯤꯡꯒꯣꯜ ꯃꯄꯨꯅ ꯌꯣꯜꯂꯅꯦꯅ ꯆꯪꯉ ꯑꯣꯜꯂꯨꯆꯣꯅ ꯑꯩꯈꯣꯏ ꯊꯥꯔꯛꯄꯅꯦ ꯍꯥꯏꯕ ꯀꯅꯥꯅꯣ ꯍꯤꯡꯒꯣꯜ ꯃꯄꯨꯗꯤ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯌꯨ ꯍꯤꯡꯒꯣꯜ ꯃꯄꯨꯗꯣꯅ ꯍꯥꯏ ꯍꯤꯡꯒꯣꯜ ꯄꯇꯥꯗ ꯃꯃꯤꯡ ꯀꯅꯥ ꯂꯩꯒꯦ ꯅꯪꯒꯤ ꯂꯩꯕ꯭ꯔꯣ ꯍꯤꯡꯒꯣꯜ ꯄꯇꯥꯗ ꯑꯗꯨ ꯂꯩꯌꯦ ꯃꯃꯤꯡ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏ ꯊꯥꯔꯛꯏꯁꯦꯅ ꯇꯧꯅꯔꯦꯕ ꯍꯦꯛ ꯀꯅꯥꯅꯣ ꯁꯤꯗ ꯑꯉꯝꯕ ꯑꯝꯇꯪ ꯂꯥꯛꯑꯣꯌꯨ ꯑꯩ ꯏꯆꯥꯈꯩ ꯂꯩ ꯑꯗꯨ ꯍꯤꯡꯒꯣꯜ ꯌꯣꯟꯅꯦꯗꯤ ꯀꯔꯤꯅꯅꯦ ꯂꯥꯛꯑꯒ ꯂꯩꯕꯗꯤ ꯌꯥꯅꯤ ꯌꯣꯟꯕꯗꯤ ꯌꯥꯔꯣꯏꯅ ꯍꯦꯛꯇ ꯃꯥꯅ ꯉꯥꯡꯉꯒ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯟ ꯈꯣꯝꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯅ ꯃꯥꯅ ꯇꯥꯟꯈ꯭ꯔꯦꯕ ꯅꯨꯄꯥꯈꯩꯁꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯀꯨꯕꯣꯛꯁꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦꯕ ꯍꯤꯡꯒꯣꯜꯁꯦ ꯀꯅꯥ ꯃꯃꯤꯡꯗ ꯂꯩꯒꯦ ꯅꯣꯏ ꯅꯄꯥꯅ ꯃꯥꯅ ꯍꯥꯄꯛꯄ꯭ꯔꯣ ꯅꯪꯅ ꯃꯤꯈꯩꯁꯦ ꯇꯥꯜꯂꯛꯑꯦꯗꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯒꯣꯜꯁꯦ ꯄꯩꯁꯥ ꯊꯤꯅꯤ ꯀꯅꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯑꯩꯒꯤ ꯃꯤꯡꯗ ꯂꯩꯕ ꯍꯤꯡꯒꯣꯜꯅꯦ ꯁꯤꯅꯦꯕ ꯅꯪꯅ ꯍꯤꯡꯒꯣꯜꯁꯦ ꯍꯨꯟꯗꯣꯛꯑꯒ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯣꯟꯊꯣꯛꯑꯒꯦ ꯁꯤꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯛꯇ ꯊꯥꯡꯁꯥꯡꯁꯦ ꯃꯣꯏ ꯏꯃꯨꯡꯗꯒꯤꯅꯦ ꯄꯨꯂꯞ ꯆꯦꯟꯁꯤꯜꯂ ꯃꯥꯅ ꯍꯦꯛꯇ ꯂꯧꯔꯨꯕꯅꯦꯌꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯤ ꯑꯗꯨꯅ ꯍꯤꯡꯒꯣꯜꯁꯦ ꯏꯄꯨꯅ ꯑꯃꯨꯛ ꯊꯝꯃꯝꯕ ꯃꯊꯪ ꯏꯄꯨꯗꯒꯤ ꯏꯀꯨꯕꯣꯛꯇ ꯏꯀꯨꯕꯣꯛꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩ ꯅꯨꯄꯥꯅ ꯃꯆꯥꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯑꯃꯨꯛ ꯃꯥꯏ ꯃꯆꯥꯗ ꯃꯊꯪ ꯄꯤꯍꯧꯒꯗꯕ ꯍꯤꯡꯒꯣꯜꯅꯦ ꯑꯗꯣ ꯀꯅꯥꯅꯣ ꯑꯩꯅꯦ ꯍꯦꯛ ꯌꯨꯝꯁꯦ ꯂꯩꯔꯤꯉꯩꯗ ꯑꯩ ꯏꯆꯥꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯒꯣꯜꯁꯦ ꯃꯆꯦꯠ ꯑꯝꯇꯪ ꯌꯣꯜꯂꯣ ꯑꯉꯝꯕ ꯃꯤꯅ ꯑꯩꯗꯤ ꯀꯛꯀꯗꯝꯃꯤ ꯑꯉꯝ ꯍꯥꯠꯇꯣꯛꯅꯅꯤꯅ ꯍꯦꯛꯇ ꯂꯥꯎꯗꯅꯀꯣ ꯑꯗꯩ ꯃꯀꯨꯕꯣꯛꯁꯤꯅꯁꯨ ꯅꯪꯅ ꯉꯝꯃꯒ ꯍꯥꯠꯂꯨꯅꯦ ꯀꯔꯤ ꯅꯪ ꯅꯄꯥꯝꯗꯩ ꯄꯣꯔꯛꯄꯅ ꯍꯦꯛꯇ ꯂꯥꯎꯅꯗꯅ ꯈꯠꯅꯔꯦꯀꯣ ꯁꯨꯃꯥꯡꯁꯤꯗ ꯅꯁꯨ ꯄꯤꯁꯛ ꯄꯤꯛꯄꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯒ ꯄꯣꯛꯄꯗ ꯐꯪꯉꯤ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈ꯭ꯔꯒ ꯍꯤꯡꯒꯣꯜ ꯌꯣꯟꯅꯦꯗꯤ ꯀꯔꯤ ꯅꯁꯨꯈꯩꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯂ ꯅꯁꯨꯈꯩꯁꯦ ꯊꯥꯎꯑꯣ ꯍꯥꯏꯕ꯭ꯔꯥ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯗꯒꯤ ꯅꯨꯄꯥ ꯉꯥꯡꯅꯔꯒ ꯅꯨꯄꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯗꯨꯅ ꯅꯁꯨꯈꯩꯁꯤ ꯊꯥꯎꯔꯥ ꯅꯣꯏ ꯌꯦꯡ ꯉꯝꯒꯗ꯭ꯔꯥ ꯑꯅ ꯍꯦꯛꯇ ꯏꯃꯥꯏꯄꯦꯝꯃ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯊꯣꯛ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯑꯅ ꯃꯥꯅ ꯍꯦꯛꯇ ꯁꯨꯃꯥꯡ ꯃꯇꯣꯟꯁꯦ ꯂꯥꯎꯕꯗ ꯂꯩꯀꯥꯏ ꯈꯨꯟ ꯃꯌꯥꯝꯁꯦ ꯃꯊꯪ ꯆꯪꯅꯔꯛꯑꯦꯀꯣ ꯃꯌꯥꯝꯁꯤꯅꯁꯨ ꯇꯥꯜꯂꯦ ꯆꯠꯂꯨ ꯅꯣꯏ ꯆꯪꯉꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯍꯤꯡꯒꯣꯜ ꯌꯣꯟꯕ ꯅꯇꯤꯛ ꯂꯩꯔ ꯌꯣꯜꯂꯨ ꯃꯧꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯌꯨꯝ ꯄꯥꯟꯕꯕꯨ ꯆꯠꯂꯨ ꯑꯅ ꯃꯌꯥꯝꯁꯦ ꯇꯥꯟꯈ꯭ꯔꯦꯕ ꯃꯀꯨꯕꯣꯛꯇꯣ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯥꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯡ 9-10 ꯐꯥꯎꯕꯁꯦ ꯃꯩꯔꯥ ꯁꯪꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯁꯥꯔꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯡ 10-10:30 ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯃꯩꯔꯥ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯀꯀꯥ ꯍꯣꯏꯗꯁꯨ ꯇꯨꯝꯃꯔꯣꯏ ꯑꯩ ꯊꯥꯡꯁꯦ ꯀꯩꯅꯣꯗ ꯊꯝꯃ ꯀꯅꯥꯅꯣ ꯑꯉꯝꯕ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯔ ꯃꯥ ꯑꯗꯨꯝ ꯃꯌꯨꯝꯁꯤꯗ ꯇꯨꯝꯃꯦꯕꯀꯣ ꯑꯗꯩꯗꯤ ꯁꯣꯝꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯗꯨꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕꯤꯕꯗꯣ ꯌꯨꯝꯗꯨꯗ ꯍꯦꯛ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄꯗꯩ ꯅꯨꯡꯁꯤꯗꯕꯗꯨꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯨꯕꯨ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦꯀꯣ ꯑꯗꯩ ꯃꯆꯥꯈꯩꯁꯦ ꯆꯥꯎꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯆꯍꯤ 10 ꯁꯨꯃꯥꯏꯅ ꯁꯨꯖꯜꯂꯛꯑꯕꯅꯤ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯄꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯋꯥꯔꯤꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯇꯧꯅꯩꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯊꯧꯗꯣꯛꯁꯦ ꯃꯥꯏ ꯏꯃꯨꯡ ꯋꯥꯔꯤ ꯑꯃ ꯅꯠꯇꯦ ꯍꯤꯡꯉꯤꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯔꯤ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛꯁꯤꯡꯅꯦꯕ ꯑꯩꯅ ꯂꯤꯔꯤꯁꯦꯀꯣ ꯃꯥꯏ ꯃꯕꯨꯡ ꯑꯃꯈꯛ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯧꯕ
ꯑꯉꯥꯡꯅꯦ ꯍꯥꯏꯌꯦ ꯆꯍꯤ ꯁꯨꯗ꯭ꯔꯤ ꯆꯍꯤ 34ꯃꯨꯛꯇꯀꯣ ꯂꯪꯐꯩ ꯆꯠꯄꯗ ꯆꯤꯡꯗ ꯊꯕꯛꯁꯨ ꯆꯠꯄꯗ ꯅꯨꯄꯤꯗꯨꯅ ꯏꯟꯅꯖꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯊꯥ 3 ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯞꯄꯕꯅꯤꯅ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯦ ꯀꯤꯗꯅꯗꯤ ꯆꯠꯍꯧꯗ꯭ꯔꯦꯕ ꯃꯣꯏꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯆꯤꯡꯒꯤ ꯃꯤꯈꯩꯗꯨꯅꯁꯨ ꯃꯣꯏ ꯇꯝꯄꯥꯛꯇꯨ ꯇꯥꯅ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯗꯤ ꯉꯝꯗ꯭ꯔꯦꯕ ꯊꯤꯜꯍꯧ ꯄꯣꯔꯛꯑꯣꯗꯤ ꯌꯥꯝ ꯍꯥꯏꯕ ꯑꯗꯩꯗꯤ ꯖꯥꯇꯤ ꯇꯤꯟꯅꯗꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯂꯧꯅꯕꯁꯤꯃꯛꯇꯕꯨ ꯍꯥꯏꯗꯣꯛꯄ ꯆꯠꯇꯕ ꯂꯨꯍꯣꯡꯗꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯅꯒꯜꯂꯦꯕ ꯍꯣꯏ ꯌꯥꯅꯗꯕꯗꯨꯅ ꯊꯥ 3ꯁꯦ ꯄꯨꯔꯥ ꯃꯣꯏꯗ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯃꯧꯁꯦ ꯑꯁ ꯍꯔꯥꯎꯗꯅ ꯃꯥꯁꯨ ꯆꯠꯂꯦ ꯍꯥꯏ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯐꯅꯦꯛꯁꯦ ꯑꯩꯗꯤ ꯄꯥꯝꯃꯦꯅ ꯁꯨꯠ ꯍꯪꯒꯥꯝꯄꯥꯟꯒ ꯁꯦꯠꯇꯅ ꯆꯟꯗꯣꯟ ꯊꯤꯟꯕꯤꯌꯨ ꯊꯤꯟꯗꯅ ꯏꯟꯖꯥꯡꯁꯦ ꯃꯊꯦꯜ ꯃꯊꯦꯜ ꯊꯣꯡꯗꯅ ꯃꯥꯅ ꯇꯥꯛꯄꯤꯌꯣꯅ ꯊꯣꯡꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯗꯣ ꯌꯥꯝ ꯄꯥꯝꯖꯅꯀꯣ ꯃꯥꯏ ꯃꯕꯨꯡꯁꯤꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯊꯥꯁꯦ ꯂꯦꯞꯄꯛꯑꯦ ꯗꯨꯀꯥꯟꯗ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯕ ꯍꯦꯛꯇ ꯈꯨꯅꯥꯁꯦ ꯈꯨꯅꯥ ꯑꯃ ꯇꯧꯔꯕ ꯑꯗꯨꯀꯥꯟꯗꯗꯤꯅꯦ ꯑꯣꯕꯒ ꯈꯣꯠꯄꯒ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯃꯁꯥꯅ ꯍꯩꯅꯗ꯭ꯔꯦꯕ ꯆꯥꯛꯃꯧꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯥꯏ ꯃꯤꯁꯦ ꯅꯥꯔ ꯌꯦꯜꯂꯗꯤ ꯃꯄꯥꯝꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯥ ꯍꯣꯏ ꯑꯗ ꯑꯩ ꯑꯃ ꯀꯧꯕꯤꯌꯣ ꯑꯩ ꯑꯃꯒ ꯆꯠꯀꯦ ꯑꯩ ꯃꯇꯝ ꯈꯔ ꯆꯤꯡꯗ ꯂꯩꯔꯨꯒꯦ ꯑꯩꯅ ꯀꯝꯃꯟꯗꯅ ꯃꯣꯏꯅ ꯄꯥꯎꯁꯦ ꯄꯤꯔꯦꯗꯅꯀꯣ ꯃꯃꯥꯍꯣꯏꯁꯦ ꯂꯥꯛꯑꯦꯕ ꯀꯔꯤꯝ ꯁꯥꯎꯗꯕ ꯈꯣꯠꯇꯕ ꯁꯥꯔꯒꯅꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯍꯜꯂꯨꯒꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯃꯤꯔꯣꯜꯂꯕꯅꯤꯅ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯅꯪꯁꯨ ꯑꯗꯨꯝ ꯂꯥꯛꯎ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ ꯊꯤꯜꯂꯛꯑꯒꯦ ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯀꯥꯟꯗ ꯑꯗꯨꯒ ꯂꯧꯈꯠꯄ ꯈꯣꯠꯀꯠꯄ ꯂꯣꯏꯅ ꯇꯧꯔꯁꯤ ꯆꯪꯅ ꯊꯣꯛꯅ ꯌꯥꯅꯕ ꯑꯉꯥꯡ ꯌꯥꯎꯗꯧꯔꯃꯤꯅ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯕ ꯅꯨꯃꯤꯠ 2 ꯁꯨꯕꯗ ꯀꯦꯁ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈꯤꯕꯒ ꯄꯣꯛꯁꯣ ꯀꯩ ꯂꯣꯏ ꯄꯥꯜꯂꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯌꯩꯊꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯀꯥꯏꯔꯦ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯦ ꯍꯥꯏꯔꯒꯀꯣ ꯑꯗꯨꯀꯥꯟꯗ ꯌꯩꯊꯔꯒ ꯍꯦꯛ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇ ꯌꯩꯊꯔꯦꯗꯅ ꯑꯗꯨꯒ ꯑꯦꯕꯣꯔꯁꯟ ꯇꯧꯊꯣꯛꯑꯒ ꯑꯗꯨꯒ ꯆꯦꯁꯦ ꯊꯥꯔꯛꯄꯅꯦꯕ ꯃꯣꯏꯁꯦ ꯄꯨꯡꯉꯪꯉꯩ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯤꯠꯅꯦꯄꯤꯡ ꯊꯥ 3 ꯃꯌꯨꯝꯗ ꯐꯥꯖꯤꯜꯂ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯔꯦꯞ ꯄꯣꯛꯁꯣ ꯂꯣꯏ ꯄꯥꯜꯂ ꯇꯧꯔꯛꯑꯦꯗꯅ ꯀꯦꯁꯁꯦ ꯅꯨꯄꯥꯁꯦ ꯃꯕꯨꯡꯁꯦ ꯐꯥꯒꯠꯂꯦꯗꯅ ꯖꯗꯥꯕꯤꯁꯦ ꯂꯨꯄꯥ 1,500,000 ꯄꯤꯌꯨ ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯇꯝꯗꯨꯗꯤ 1,500,000ꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯅ ꯄꯩꯁꯥꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤꯅ ꯄꯤꯕꯁꯦ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯃꯆꯦꯠ ꯑꯃꯃꯝ ꯀꯛꯊꯨꯡꯅꯕꯁꯦ ꯍꯤꯡꯒꯣꯜꯁꯦ ꯌꯣꯜꯂꯐꯥꯎꯗ 200,000 ꯐꯥꯅ ꯁꯤꯠꯇꯕ ꯃꯐꯝꯅꯦꯕ ꯃꯥꯏ ꯁꯔꯨꯛꯁꯦ ꯌꯣꯟꯕꯗ ꯑꯗꯩꯗꯤ ꯃꯌꯥꯝꯕꯗꯨꯅ ꯑꯩꯅ ꯂꯥꯟꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯝ ꯖꯦꯜ ꯆꯪꯒꯦ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯈꯔ ꯂꯩꯔꯒ ꯀꯦꯁ ꯀꯛꯂꯛꯁꯅꯤ ꯑꯩ ꯖꯦꯜ ꯆꯪꯒꯦ ꯃꯥꯏ ꯃꯁꯨꯡꯂꯥꯡꯒꯤꯗꯃꯛꯇ ꯑꯩ ꯄꯩꯁꯥꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯅ ꯖꯦꯜ ꯆꯪꯈꯤꯕ ꯃꯕꯨꯡꯁꯤꯅ ꯖꯦꯜ ꯆꯪꯉꯤꯁꯦ ꯆꯍꯤ 7 ꯁꯨꯔꯦꯕ ꯃꯕꯨꯡꯁꯤꯅ ꯍꯧꯖꯤꯛꯁꯦ ꯖꯦꯜꯗ ꯂꯩꯈꯤꯕꯁꯦ ꯆꯍꯤ 9-10 ꯁꯨꯖꯜꯂꯦ ꯑꯗꯣ ꯃꯣꯏ ꯂꯧꯊꯣꯛꯄꯁꯨ ꯉꯝꯗꯦ ꯃꯣꯏꯁꯦꯀꯣ ꯑꯗꯨꯒ ꯃꯕꯨꯡꯁꯦ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯁꯨ ꯀꯩꯝꯇ ꯑꯗꯣ ꯃꯥꯏꯁꯦ ꯆꯍꯤ 10 ꯇꯥꯈꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯐꯥꯗꯣꯛꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯖꯦꯜꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯃꯤꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯈꯔ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯃꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯅꯥꯔꯦ ꯌꯦꯛꯑꯦꯅ ꯂꯥꯏꯌꯦꯡꯗ ꯌꯥꯗ꯭ꯔꯦ ꯑꯔꯨꯕ ꯑꯅꯥꯕꯅꯦꯅ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯥꯎꯟꯗ ꯃꯤ ꯅꯥꯔꯗꯤ ꯖꯦꯜꯗ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯦꯜ ꯄꯤꯔꯤꯅꯤꯗ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯥ 3ꯇ ꯆꯍꯤ ꯑꯃꯗ ꯄꯪꯊꯣꯛ ꯍꯣꯡꯅꯔꯤꯁꯤꯅꯦꯕ ꯑꯗꯣ ꯂꯩꯇꯕ ꯑꯃꯃꯝꯅ ꯁꯨꯃꯥꯏꯅꯅꯦꯕ ꯑꯗꯩ ꯃꯣꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯈꯩꯁꯦ ꯈꯠꯂꯛꯄ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯗꯅ ꯂꯝꯒꯤ ꯀꯔꯤꯒꯤ ꯑꯃꯒꯤꯗ ꯈꯔ ꯑꯃꯅ ꯍꯥꯏ ꯍꯤꯡꯒꯣꯜꯁꯦ ꯌꯣꯟꯊꯣꯛꯑꯁꯤ ꯑꯗꯣ ꯃꯥꯏ ꯂꯩꯅꯈ꯭ꯔꯁꯤ ꯍꯥꯏꯕ ꯑꯗꯩ ꯈꯔ ꯑꯃꯅ ꯍꯥꯏ ꯌꯣꯟꯒꯗꯕ ꯅꯣꯏ ꯌꯣꯟꯈꯣ ꯂꯩꯍꯧꯒꯗꯕ ꯑꯩꯈꯣꯏ ꯂꯩꯍꯧꯅꯤ ꯍꯥꯏꯕ ꯑꯗꯩ ꯖꯦꯜꯗ ꯂꯩꯕ ꯃꯤꯁꯤꯒꯤ ꯍꯤꯡꯒꯣꯜꯁꯦ ꯈꯥꯛꯑꯣꯏꯗꯣꯏ ꯇꯧꯈꯠꯂꯛꯄ ꯑꯗꯨ ꯈꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯗꯩ ꯃꯃꯥ ꯃꯄꯥꯅꯁꯨ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯝꯃꯤ ꯏꯆꯥ ꯅꯤꯉꯣꯜꯁꯤꯡꯁꯦ ꯍꯜꯂꯛꯑꯗꯤ ꯂꯩꯐꯝ ꯂꯩꯔꯣꯏ ꯂꯝ ꯌꯦꯟꯊꯣꯛꯅꯈ꯭ꯔꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯖꯦꯜꯗ ꯂꯩꯔꯤꯕꯁꯤꯒ ꯅꯣꯏꯒ ꯄꯨꯟꯁꯤꯜꯂꯒꯦ ꯁꯔꯨꯛ ꯑꯃ ꯂꯧꯔꯣ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯒꯤ ꯈꯠꯅꯕꯗ ꯑꯁ ꯊꯥꯡ ꯄꯥꯏꯅꯔꯦ ꯅꯕꯨꯡ ꯑꯅꯤꯗꯣ ꯅꯝꯅꯔꯦ ꯍꯥꯠꯅꯗꯣꯔꯦ ꯐꯨꯅꯔꯦ ꯁꯣꯛꯑꯦ ꯗꯥꯛꯇꯔ ꯄꯨꯈꯠꯅꯔꯦꯅꯅꯦ ꯃꯥꯏ ꯃꯊꯥꯕꯨ ꯄꯨ ꯉꯝꯗ꯭ꯔꯤꯕ ꯃꯣꯏ ꯑꯁꯣꯝꯒꯤ ꯃꯊꯥ ꯃꯄꯥꯝꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯗꯕ ꯃꯥꯏ ꯃꯁꯥꯁꯦꯀꯣ ꯑꯗ ꯃꯥꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯈꯩꯗꯣ ꯄꯨꯡꯀꯛ ꯆꯥꯎꯗꯅ ꯆꯍꯤ 25-23 ꯐꯥꯗꯅ ꯃꯆꯥ ꯅꯨꯄꯥꯒꯗꯣ ꯀ꯭ꯂꯥꯁ 10 ꯊꯥꯗꯅ ꯃꯥꯁꯦ ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯅ ꯃꯦꯟ ꯇꯥꯅ ꯃꯆꯥꯅꯨꯄꯤꯗꯣ ꯀ꯭ꯂꯥꯁ 9ꯒ ꯀꯥꯁꯜꯂꯛꯇꯅ ꯈꯤꯇꯪ ꯈꯣꯡꯒꯨꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯖꯔꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯊꯦꯡꯅꯔꯛꯄ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯑꯣꯏꯅ ꯃꯆꯥꯁꯤꯡꯗꯨ ꯌꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯀꯣ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄ ꯇꯥꯟꯅꯔꯛꯄ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯃꯅꯦꯝ ꯃꯀꯨꯅ ꯐꯖꯅ ꯂꯧꯁꯤꯟꯕꯤꯗꯕ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯁꯨ ꯅꯣꯡꯃꯇ ꯈꯣꯡꯒꯨꯟ ꯇꯥꯔꯛꯇꯦ ꯍꯥꯏ ꯃꯣꯏꯁꯨ ꯆꯠꯇꯦ ꯍꯥꯏ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯑꯩꯕꯨ ꯄꯥꯝꯗꯕꯕꯨ ꯑꯩꯅ ꯀꯩ ꯂꯥꯟꯈꯤꯕꯩꯅꯣꯅ ꯋꯥꯔꯧꯗꯅ ꯃꯥꯁꯨ ꯑꯗꯨꯝ ꯆꯠꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯥꯅ ꯂꯨꯈꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯑꯅꯤꯁꯤ ꯌꯣꯛꯑꯒ ꯍꯤꯡꯉꯛꯄ
ꯑꯗ ꯃꯥꯅ ꯃꯥꯏ ꯋꯥꯔꯤꯁꯦ ꯃꯥ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕ ꯃꯥꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯅꯤꯡꯕ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯁꯨ ꯏꯆꯥꯅꯤ ꯌꯣꯛꯑꯒ ꯑꯩ ꯍꯤꯡꯉꯤ ꯏꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯤꯡꯍꯟꯅꯤꯡꯉꯤ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯃꯄꯥꯁꯨ ꯅꯨꯄꯤ ꯊꯤꯒꯤ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯑꯗꯩ ꯃꯄꯥ ꯁꯤꯈ꯭ꯔꯒ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯒ ꯁꯪꯒꯥꯏꯗ ꯁꯤꯟꯅꯔꯝꯃꯤꯕ ꯑꯉꯥꯡꯈꯩꯒꯤ ꯃꯔꯝ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝꯁꯤꯗ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗꯀꯣ ꯃꯥꯁꯨ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯕ ꯂꯥꯛꯑꯝꯕꯅꯦꯕ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯊꯧꯗꯣꯛ ꯍꯧꯈꯤꯕꯗ ꯋꯥꯔꯛꯄ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯅꯦꯝ ꯃꯀꯨꯅ ꯇꯧꯔꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ ꯃꯣꯏꯅ ꯃꯆꯥꯒꯤꯗꯃꯛ ꯃꯥꯅ ꯌꯥꯝ ꯁꯦꯡꯅ ꯍꯤꯡꯒꯣꯜ ꯁꯥꯝꯕꯜ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯦꯕ ꯌꯥꯝꯅ ꯑꯗꯨꯗ ꯃꯥꯅ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯈꯥꯡꯕ ꯍꯦꯛ ꯉꯝꯗꯗꯅ ꯃꯥꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯔꯨꯔꯕ ꯅꯨꯄꯥ ꯀꯣꯏꯔꯨꯔꯕ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯃꯥꯅꯦ ꯃꯥꯏ ꯋꯥꯔꯤ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯊꯥꯒꯠꯄꯤꯔꯣꯏ ꯇꯤꯟꯁꯤꯠꯅꯅꯤ ꯃꯆꯥꯅꯤꯅ ꯃꯊꯣꯡ ꯈꯪꯉꯣꯏꯕ ꯃꯥꯅꯦ ꯑꯗꯩ ꯃꯥꯅ ꯍꯦꯛ ꯃꯄꯥꯝꯁꯤꯗꯅ ꯀꯅꯥꯅ ꯏꯆꯥꯁꯤ ꯌꯣꯛꯄꯤꯗꯣꯏꯕ ꯃꯣꯏꯐꯧ ꯆꯪꯅꯗꯗꯅ ꯇꯧꯅꯔꯤꯕꯗꯨꯗ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯀꯅꯥꯅ ꯄꯤꯖꯅꯤꯡꯗꯣꯏꯕ ꯑꯩ ꯅꯠꯇꯅ ସଂꯁꯥꯔꯁꯤꯗ ꯃꯕꯣꯛ ꯃꯄꯨ ꯍꯥꯏꯔꯦ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯊꯥꯡꯗꯣꯛꯇ꯭ꯔꯦ ꯑꯩ ꯏꯆꯥꯈꯩꯁꯤꯕꯨ ꯍꯧꯗꯣꯡꯒ ꯉꯥꯔꯤ ꯇꯣꯠꯂꯒ ꯍꯧꯗꯣꯡꯗ ꯄꯤꯖꯈꯣ ꯍꯥꯏꯕ ꯉꯝꯃꯕ ꯑꯗꯨ ꯀꯃꯥꯏꯅ ꯑꯩꯅ ꯁꯤꯗ ꯍꯨꯟꯗꯣꯛꯑꯒ ꯑꯩ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯍꯥꯏꯗꯅ ꯑꯩꯒꯤꯗꯃꯛ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛ ꯑꯩ ꯅꯠꯇꯅ ꯂꯩꯇꯦꯅ ꯂꯦꯞꯈ꯭ꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯂꯩꯇꯦ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯝꯈ꯭ꯔꯁꯨ ꯃꯃꯥ ꯑꯩꯈꯣꯏꯁꯦ ꯂꯦꯞꯁꯤꯑꯅ ꯃꯥꯁꯨ ꯋꯥꯔꯤꯁꯦ ꯂꯤꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯑꯗꯨꯝ ꯃꯆꯥꯈꯩ ꯌꯣꯛꯇꯅ ꯌꯥꯝ ꯁꯦꯡꯅ ꯐꯖꯅ ꯂꯩꯔꯤꯁꯤꯅꯦꯕ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯗꯅ ꯃꯆꯥ ꯑꯅꯤꯗꯨꯐꯥꯎꯗꯤ ꯉꯁꯤ ꯃꯄꯥ ꯀꯥꯏꯅꯔꯁꯨ ꯃꯃꯥ ꯀꯥꯏꯅꯕ ꯃꯆꯥꯗꯤ ꯑꯣꯏꯗꯦꯕ ꯍꯣꯏ ꯃꯥꯅ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕꯤ ꯅꯨꯄꯥ ꯀꯣꯏꯕꯤ ꯑꯣꯏꯔꯝꯃꯗꯤ ꯑꯃꯗ ꯑꯃꯨꯛ ꯄꯥꯜ ꯑꯃꯗ ꯑꯃꯨꯛ ꯈꯥꯏꯅ ꯑꯃꯃꯨꯛ ꯉꯥꯡꯅ ꯇꯧꯗꯅ ꯃꯆꯥ ꯑꯅꯤꯗꯣ ꯃꯤꯡꯆꯠ ꯊꯤꯗꯣꯏꯅꯦꯕ ꯃꯥꯅꯦ ꯃꯣꯏ ꯃꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯥꯒꯤꯗꯤ ꯁꯨꯡ ꯁꯥꯅ ꯐꯖꯅ ꯂꯩꯔꯤꯗꯅ ꯑꯗꯣ ꯃꯥꯅ ꯅꯨꯄꯥꯁꯤꯃ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯑꯋꯥꯠꯄꯅ ꯊꯜꯂꯛꯄ ꯃꯆꯥꯈꯩ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯕꯀꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯂꯨꯈꯥꯕꯤ ꯑꯃꯅ ꯌꯥꯝ ꯉꯟꯅꯁꯨ ꯂꯨꯈꯥ ꯑꯣꯏꯍꯧꯕ ꯍꯣꯏ ꯃꯥꯏ ꯃꯁꯥꯒꯤ ꯃꯥꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯤꯗꯣ ꯆꯍꯤ 35ꯗ ꯌꯨꯝ ꯄꯥꯜꯂꯦ ꯃꯆꯥꯅꯨꯄꯥꯅ ꯆꯍꯤ 5 ꯁꯨꯕ ꯆꯍꯤ 10ꯃꯨꯛꯇ ꯂꯨꯈꯥ ꯑꯣꯏꯍꯧꯕ ꯍꯥꯏꯕꯁꯤꯗꯤ ꯌꯦꯡꯉꯣ ꯃꯥꯅꯦ ꯃꯥꯅꯦ ꯀꯅꯥꯝꯗꯤ ꯃꯇꯝꯗꯨꯗ ꯌꯨꯝ ꯄꯥꯟꯅꯗ꯭ꯔꯤꯕ ꯄꯥꯟꯅꯗ꯭ꯔꯤ ꯍꯣꯏ ꯑꯗꯨꯅ ꯀꯣꯂꯦꯖ ꯇꯝꯅꯔꯤꯅꯦꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗꯩ ꯃꯥꯗꯤ ꯂꯨꯈꯥ ꯑꯣꯏꯈꯠꯂꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯕ ꯌꯦꯡꯉꯣ ꯃꯥꯅ ꯊꯦꯡꯅꯔꯛꯏꯕ ꯂꯥꯟ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯤꯑꯣꯏꯕꯁꯤꯅ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯆꯨꯝꯃꯗꯤ ꯑꯀꯣꯏꯕꯅ ꯂꯣꯏ ꯌꯥꯏꯑꯕ ꯂꯨꯈꯥꯗ ꯑꯗꯒꯤ ꯈꯥꯏꯅꯕꯗ ꯍꯟꯊꯅ ꯌꯦꯡꯉꯤ ꯂꯩꯀꯥꯏꯅ ꯉꯥꯡꯅꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯣ ꯍꯥꯏꯁꯦ ꯉꯥꯡꯅꯗꯅꯕ ꯂꯝꯆꯠꯄꯨ ꯆꯠꯂꯕ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯃꯥꯅꯦ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯖꯅꯕꯨ ꯅꯤꯌꯝ ꯆꯨꯝꯅꯕꯨ ꯂꯩꯔꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯅꯨꯡꯁꯤꯕꯤꯌꯦꯕꯀꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯕ꯭ꯔꯦꯛ ꯃꯇꯨꯡꯗꯗꯤ ꯁꯪꯒꯥꯏꯗ ꯁꯤꯟꯅꯔꯝꯕ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯂꯤꯖꯒꯦꯀꯣ ꯑꯗꯣ ꯉꯥꯛꯇꯪ ꯄꯣꯊꯥꯔ ꯂꯤꯖꯔꯒꯦ ꯃꯥꯅꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯍꯥꯏꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯂꯤꯖꯕ ꯋꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅꯕꯨ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯀꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯊꯧꯗꯥꯡꯁꯤ ꯊꯧꯒꯥꯏꯁꯤ ꯄꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯛ ꯊꯧꯅꯥꯁꯤ ꯊꯣꯛꯂꯛꯄ ꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯋꯥꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯁꯤ ꯑꯩꯈꯣꯏꯁꯦ ꯅꯤꯌꯣꯝ ꯆꯨꯝꯕ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯅ ꯌꯥꯝꯅ ꯂꯥꯔꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯌꯥꯝꯅ ꯏꯅꯣꯠꯁꯨ ꯍꯥꯞꯄ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯗ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯁꯤ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯔꯒ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯑꯃꯃꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯃꯝꯅ ꯂꯦꯞꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯅꯤꯌꯣꯝ ꯆꯨꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯉꯥꯏꯈꯣ ꯅꯈꯨꯠ ꯆꯠꯂꯦ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯅꯪꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯝꯃꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛꯇꯣ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯅ ꯍꯥꯏꯊꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯂꯧꯅꯤꯡꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯅꯤ ꯄꯥꯝꯗꯕ ꯅꯨꯄꯤꯗꯗꯤ ꯑꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ
ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯌꯥꯔꯦ ꯂꯦꯡꯉꯣ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯃꯋꯥ ꯑꯃ ꯄꯨꯔꯦꯕꯒꯤ ꯊꯧꯒꯜꯁꯨ ꯇꯧꯅꯤꯡꯗꯦ ꯑꯋꯥꯠ ꯑꯄꯥ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯟꯗꯦ ꯅꯠꯇꯦ ꯊꯕꯛꯇꯣ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ ꯌꯥꯗꯕ꯭ꯔꯥꯕ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯇꯦꯅꯕꯨ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯣ ꯅꯪ ꯍꯧꯗꯣꯛꯄ ꯆꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯁꯤ ꯁꯥꯏꯅꯣ ꯆꯟꯅꯔꯣꯏꯌꯦꯕ ꯅꯪ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯉꯝꯅꯦꯗꯤ ꯈꯜꯂꯨꯅꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯤꯌꯦ ꯃꯇꯝ ꯆꯥꯅ ꯃꯊꯧ ꯃꯁꯛ ꯈꯪꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯆꯠꯆꯕ ꯏꯆꯥꯅꯦ ꯅꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯡꯉꯕꯅꯦ ꯃꯥꯡꯉꯕꯅꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ 9 ꯑꯦꯚ꯭ꯔꯤ ꯋꯦꯗꯅꯦꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗे ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ humd꯭ꯔꯥꯃꯥꯊꯣꯏ ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯅꯤꯌꯣꯝ ꯆꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯃꯤꯟꯅꯔꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁ ꯀꯌꯥ ꯑꯃꯁꯨ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯗꯨꯅꯁꯨ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯄꯥꯡꯒꯜ ꯂꯤꯡꯖꯦꯜ ꯊꯣꯛꯄ ꯉꯝꯖꯕꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯑꯣꯖꯥꯗ ꯑꯃꯨꯛꯀ ꯁꯤꯟꯅꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯁꯤꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯋꯦ ꯑꯩꯅ ꯁꯤꯗ ꯀꯩꯅꯣ ꯑꯃꯈꯛ ꯂꯥꯎꯊꯣꯛꯆꯍꯧꯒꯦꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯥꯏꯑꯦꯁ ꯕꯣꯔꯗꯤꯡ ꯀꯣꯡꯕꯒꯤꯁꯦ ꯎꯝꯍꯨꯝ ꯁꯤꯒꯤ ꯅꯨꯄꯤ ꯋꯥꯔꯗꯦꯟ ꯑꯃꯈꯛ ꯄꯥꯝꯖꯩꯌꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯃꯈꯛꯀ ꯑꯗꯨꯗꯣ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯗꯣ ꯃꯥꯁꯇꯔ ꯂꯣꯏꯕ ꯎꯝꯍꯨꯝ ꯑꯗꯣ ꯀꯩꯅꯣꯒꯤ ꯁꯥꯏꯟꯁꯀ ꯃꯦꯠꯀꯁꯦ ꯀ꯭ꯂꯥꯁ 7 8 ꯇꯥꯛꯄ ꯉꯝꯕ ꯁꯤꯁꯦ ꯑꯣꯏꯅ ꯄꯥꯝꯖꯩꯌꯦꯕ ꯁꯥꯏꯟꯁꯀ ꯃꯦꯠꯁꯀꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯣꯏ ꯂꯩꯕꯁꯦ ꯍꯥꯟꯅ ꯋꯥꯔꯗꯦꯟ ꯑꯣꯏꯕꯒꯤꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯎꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯑꯃꯨꯛꯇ ꯑꯣꯏꯔꯛꯇ꯭ꯔꯤꯕꯗꯤ ꯂꯥꯛꯄꯤꯒꯅꯨ ꯍꯣꯏ ꯍꯣꯏ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅꯦ ꯁꯨꯡꯌꯥ ꯐ꯭ꯔꯦꯁꯔꯅꯗꯤ ꯌꯥꯗꯦꯕ ꯊꯦꯡꯅꯕ ꯈꯤꯇꯪ ꯋꯥꯠꯄꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕꯒꯤ ꯑꯉꯥꯡ ꯈꯔ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯈꯔ ꯂꯧꯔꯨꯕꯁꯦ ꯑꯩ ꯋꯥꯏꯑꯦꯕ ꯃꯣꯏꯗ ꯍꯣꯏ ꯍꯣꯏ ꯋꯥꯔꯗꯦꯟ ꯑꯣꯏꯔꯛꯄꯒꯤ ꯀꯩꯅꯣꯁꯦ ꯂꯩꯇꯕꯅꯤꯅꯅꯦ ꯊꯤꯟꯅꯕ ꯉꯝꯗꯕꯗꯣ ꯃꯣꯏꯕꯨ ꯍꯧꯗꯣꯛꯀꯗ꯭ꯔꯥ ꯑꯉꯥꯡꯕꯨ ꯍꯧꯗꯣꯛꯀꯗ꯭ꯔꯥ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯋꯥꯔꯗꯦꯟ ꯑꯃꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯕ ꯋꯥꯔꯗꯦꯟ ꯑꯃꯅ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯅꯤ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕꯀꯣ ꯋꯥꯔꯗꯦꯟ ꯑꯃꯈꯛ ꯌꯥꯝ ꯈꯔ ꯁꯥꯊꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯔꯕ ꯍꯣꯏ ꯈꯤꯇꯪꯁꯨ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯏꯕ ꯑꯗꯨꯒ ꯑꯪꯀꯒ ꯁꯥꯏꯟꯁ ꯇꯥꯛꯄ ꯉꯝꯕ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯍꯥꯟꯅꯒꯤ ꯑꯃ ꯂꯩꯕꯁꯤꯅꯗꯤ ꯉꯝꯃꯛꯇ꯭ꯔꯦꯕ ꯍꯣꯏ ꯑꯉꯥꯡꯁꯦ ꯍꯣꯏ ꯄꯨꯕ ꯌꯥꯝꯕꯅꯤꯅꯀꯣ ꯉꯝꯗꯕꯗꯣ ꯌꯥꯝꯃꯛꯄꯅꯤꯅ ꯑꯗꯩ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂ ꯍꯣꯠꯅꯩꯅꯦꯕ ꯎꯝꯍꯨꯝ ꯑꯗꯨꯃꯛꯇꯗ ꯉꯝꯗꯦꯕ ꯑꯉꯥꯡꯁꯦ ꯌꯥꯝꯃꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯅꯤꯡꯕ ꯊꯨꯡꯉꯛꯇꯦꯕ ꯃꯥꯅꯦ ꯑꯗꯣ ꯀꯩꯅꯣ ꯑꯗꯩ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯃꯣꯏꯗꯤ ꯈꯔꯁꯨ ꯇꯞꯄꯦꯕ ꯎꯝ ꯊꯕꯛ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯂꯣꯏꯁꯟ ꯂꯣꯏꯁꯟ ꯈꯝꯖꯟꯕꯗꯁꯨ ꯈꯣꯝꯖꯟꯕꯁꯦ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯃꯛꯇ ꯁꯦꯠꯂꯦ ꯑꯗꯨꯝ ꯅꯣꯏꯕꯨ ꯚꯦꯠ ꯂꯥꯛꯑꯅꯤꯅ ꯇꯛꯁꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯦ ꯑꯃꯨꯛꯁꯨ ꯄꯨꯟꯅ ꯀꯥ ꯑꯃꯈꯛꯇꯗ ꯁꯥꯡꯅ ꯂꯩꯈꯤꯕ ꯑꯣꯏꯗꯤ ꯐꯕ ꯎꯝꯍꯨꯝ ꯐꯥꯔꯁ ꯐ꯭ꯂꯣꯔ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯑꯗꯩ ꯊꯥꯔꯠ ꯐ꯭ꯂꯣꯔꯅ ꯃꯊꯣꯟꯁꯦ 3ꯅꯦꯕ ꯍꯣꯏ ꯑꯗꯨꯒꯤꯁꯤꯒꯤ ꯃꯊꯣꯟ ꯑꯃꯃꯝ ꯂꯥꯎꯊꯔꯛꯄꯗ ꯀꯥꯈꯠꯄꯒ ꯀꯨꯝꯊꯕꯒ ꯃꯤ ꯑꯃꯇ ꯅꯣꯏꯔꯔꯣꯏ ꯂꯣꯏ ꯃꯌꯥꯝ ꯀꯪꯉꯅꯤ ꯑꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯅ ꯋꯥꯏꯑꯦꯕꯀꯣ ꯑꯃꯗꯧ ꯍꯣꯏ ꯀꯥꯈꯠꯀꯅꯤ ꯑꯃꯃꯨꯛ ꯆꯦꯟꯊꯅꯤ ꯇꯧꯕꯗ ꯎꯝꯍꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯋꯥꯔꯗꯦꯟ ꯑꯃꯈꯛ ꯑꯩ ꯄꯥꯝꯖꯩ ꯑꯊꯨꯕꯗ ꯉꯁꯤ ꯃꯥꯅꯦ ꯍꯌꯦꯡꯁꯤꯗ ꯄꯥꯎ ꯍꯣꯏ ꯍꯣꯏ ꯐꯥꯎꯕꯤꯔꯛꯎꯀꯣ ꯑꯗꯣ ꯃꯥꯅꯦ ꯌꯥꯝ ꯈꯦꯠꯅꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯒ ꯂꯥꯛꯄꯒ ꯃꯥꯅꯦ ꯑꯃꯨꯛꯇ ꯆꯨꯝꯕꯅꯤ ꯇꯧꯗ꯭ꯔꯤꯕ ꯃꯤꯒꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯝ ꯈꯦꯠꯅꯩ ꯈꯦꯠꯅꯒꯅꯤ ꯌꯥꯝ ꯍꯣꯏ ꯈꯦꯠꯅꯩꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯎꯔꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯁꯤꯟꯅꯕꯗ ꯑꯗꯨꯝ ꯌꯥꯔꯗꯣꯏꯅꯤ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯈꯛ ꯑꯊꯨꯕꯗ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎꯀꯣ ꯎꯝꯍꯨꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯃꯅꯤ ꯂꯤꯔꯝꯃꯒ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯄ ꯑꯉꯥꯡꯁꯦ ꯑꯩ ꯉꯁꯥꯏ ꯍꯧꯔꯛꯄꯗ 6 ꯁꯨꯔꯦ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯂꯧꯔꯤꯉꯩꯗ ꯑꯃꯁꯨ ꯂꯥꯛꯑꯦꯅ ꯐꯣꯟ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯇꯅ 3 ꯁꯨꯔꯦ ꯍꯧꯖꯤꯛ ꯇꯔꯦꯠ ꯁꯨꯔꯦ ꯑꯗꯣ ꯃꯣꯏ 3ꯀꯤ ꯋꯥꯔꯤꯁꯨ ꯑꯩ ꯂꯤꯒꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯐꯣꯔꯁꯦ ꯆꯥꯕ ꯉꯥꯏꯍꯥꯛ ꯁꯦꯟꯇꯔ ꯊꯝꯃꯤ ꯌꯥꯝꯕꯨꯗꯤ ꯋꯥꯔꯛꯑꯦꯀꯣ ꯃꯥꯁꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯍꯣꯏ ꯌꯥꯝ ꯅꯍꯥꯅꯤ ꯃꯥ ꯃꯁꯥꯁꯨꯀꯣ ꯆꯍꯤ 34ꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯑꯗꯨꯒ ꯃꯥ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯩꯅꯣꯈꯛ ꯉꯥꯏꯔꯤꯕ 19 30 ꯆꯪꯗ꯭ꯔꯤꯕ ꯃꯥ ꯃꯁꯥꯁꯦꯀꯣ ꯑꯗꯨꯏ ꯅꯨꯄꯤꯁꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯆꯥꯁꯦ ꯃꯊꯟꯗꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯑꯦꯕ ꯃꯥꯅ ꯑꯗꯣ ꯃꯥꯅ ꯆꯍꯤ 34ꯒꯨꯝꯕꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡꯁꯦ 35 ꯁ꯭ꯋꯥꯏꯗ ꯄꯣꯛꯑꯒ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ 34 35 ꯆꯪꯉꯛꯑꯦꯕ ꯃꯆꯥꯅꯨꯄꯤꯁꯦ ꯆꯍꯤꯀꯣ ꯑꯗꯒꯤ ꯃꯣꯏꯁꯦ ꯂꯥꯟꯒꯤ ꯃꯐꯝꯗ ꯑꯣꯏꯕꯒꯤ ꯁ꯭ꯀꯨꯜꯁꯦ ꯑꯃꯨꯛ ꯇꯝꯕ ꯂꯥꯟꯒꯤ ꯆꯦꯜꯂꯛꯄꯗꯒꯤ ꯑꯃꯨꯛ ꯇꯝꯗ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ ꯋꯥꯕꯒꯀꯣ ꯀꯣꯏꯆꯦꯜ ꯆꯦꯜꯂ ꯂꯩꯕꯒ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯅꯤꯁꯥ ꯆꯥꯏꯅ ꯉꯥꯜꯂꯒ ꯑꯗꯨꯗ ꯐꯥꯔꯦ ꯑꯃꯨꯛ ꯈꯔ ꯍꯥꯏꯔꯦ ꯑꯗꯨ ꯇꯥ ꯂꯩꯔꯦ ꯂꯧ ꯂꯥꯛꯑꯣ ꯈꯔ ꯍꯥꯏ ꯑꯗꯩꯗꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯦ ꯐꯨꯕꯒ ꯅꯩꯕꯒ ꯄꯩꯁా ꯄꯤꯌꯣꯅ ꯏꯃꯨꯡꯒꯤ ꯆꯥꯕꯩꯁꯨ ꯍꯣꯠꯅꯕ ꯃꯥꯏ ꯅꯤꯁꯥ ꯆꯥꯕꯩꯁꯨꯅꯦ ꯅꯣꯡꯃꯒꯤ 100 ꯑꯃ 100 ꯑꯃ ꯄꯤꯔꯤꯈꯩꯅ ꯀꯩꯁꯨ ꯍꯥꯏꯗꯕ ꯄꯤꯗ꯭ꯔꯒꯅ ꯐꯨꯕ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯕ ꯃꯥꯁꯨꯀꯣ ꯑꯗꯨꯒ ꯍꯜꯂꯛꯑ ꯂꯩꯔꯦ ꯃꯥꯁꯦ ꯈꯥꯡꯉꯝꯃꯟꯗꯗꯅꯀꯣ ꯑꯗꯣ ꯍꯜꯂꯛꯑ ꯂꯩꯔꯦ ꯅꯨꯄꯥꯁꯦ ꯁꯦꯟꯇꯔ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯆꯍꯤ 3 4 ꯁꯨꯔꯦ ꯃꯄꯥꯝꯗ ꯂꯩꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯁꯦ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯃꯥꯒꯤ ꯃꯣꯏꯁꯦ ꯐꯣꯟꯗꯩ ꯈꯪꯅꯕꯗꯩ ꯁꯨꯝ ꯃꯥꯅ ꯄꯩꯁꯥ ꯍꯦꯛ ꯃꯆꯥꯅꯨꯄꯤꯒꯤ ꯁꯤꯃ ꯋꯥꯠꯂꯦ ꯅꯥꯕꯩ ꯌꯦꯛꯄꯩ ꯍꯥꯏꯔꯁꯨ ꯁꯨꯝ ꯄꯩꯁꯥꯁꯦ ꯀꯥꯞꯄꯛꯄ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯂꯥꯛꯄ ꯄꯥꯡꯕ ꯃꯥꯒ ꯅꯨꯡꯁꯤꯅꯔꯦꯕ ꯅꯨꯄꯥꯁꯤꯒ ꯃꯥꯅ ꯑꯩ ꯌꯨꯝꯗꯤ ꯄꯥꯜꯂꯣꯏ ꯑꯗꯨꯒ ꯑꯩ ꯏꯆꯥ ꯌꯣ ꯂꯩꯅꯤ ꯑꯗꯣ ꯅ ꯍꯥꯏꯔꯒ ꯃꯣꯏꯅꯤ ꯑꯗꯨꯝꯗꯤ ꯀꯣꯏꯅꯕ ꯊꯑꯣꯏꯅꯗꯤ ꯌꯨꯝꯗꯤ ꯄꯥꯟꯗꯕ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗ ꯊꯝꯒꯦ ꯃꯇꯝ ꯈꯔ ꯑꯥꯗꯒꯤ ꯊꯕꯛ ꯆꯠꯍꯟꯒꯦ ꯈꯣꯠꯍꯟꯒꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤ 2 ꯑꯍꯨꯝꯁꯨ ꯂꯩ ꯍꯥꯟꯅ ꯄꯨꯈꯤꯕ ꯑꯩꯈꯣꯏ ꯑꯗꯨꯗ ꯊꯕꯛ ꯕꯦꯀꯔꯤ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯁꯥꯕ ꯈꯣꯠꯄ ꯌꯥꯎꯍꯟꯒꯦ ꯍꯥꯟꯅ ꯄꯨꯈꯤꯕꯗꯨꯗ ꯍꯣꯏꯅ ꯃꯣꯏꯗꯤ ꯄꯨꯍꯜꯂꯕ ꯃꯣꯏꯅꯁꯨ ꯆꯠꯇꯅ ꯊꯤꯟꯗꯅ ꯈꯣꯠꯇꯅꯁꯨ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯑꯉꯥꯡꯁꯦ ꯃꯤꯔꯣꯜꯂꯛꯑꯦꯕ ꯆꯍꯤ 34ꯈꯛ ꯁꯨꯔꯤꯕ ꯑꯉꯥꯡꯁꯦ ꯃꯤꯔꯣꯜꯂꯦꯀꯣ ꯍꯧꯖꯤꯛꯁꯦ ꯂꯥꯟꯅꯤ ꯍꯧꯖꯤꯛ ꯂꯥꯟꯅꯤꯀꯣ ꯌꯦꯡꯉꯣ ꯃꯥꯒ ꯅꯨꯄꯥꯁꯦ ꯂꯣꯠꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯊꯤ ꯈꯪꯗ꯭ꯔꯤꯕ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯃꯥꯁꯤꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤ ꯃꯣꯏꯗ ꯊꯝꯒꯦ ꯈꯣꯠꯀꯦꯅ ꯕꯕꯥ ꯀꯧꯗꯅ ꯍꯦꯛꯇ ꯐꯣꯟꯗꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯅꯗꯤ ꯅꯣꯡꯇ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯦꯀꯣ ꯅꯤꯁꯥ ꯆꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯝꯒꯤ ꯃꯄꯥꯁꯤꯗ ꯕꯕꯥ ꯑꯩꯒꯤ ꯑꯗꯨ ꯋꯥꯠꯂꯦ ꯑꯩꯒꯤ ꯑꯗꯨ ꯂꯩꯕꯤꯌꯣꯅ ꯇꯧꯗꯅ ꯑꯆꯥꯄꯣꯠ ꯂꯩꯔꯛꯇꯅ ꯄꯣꯔꯛꯇꯅ ꯕꯕꯥꯅ ꯌꯥꯝ ꯂꯨꯅ ꯍꯦꯛꯇ ꯑꯗꯩ ꯃꯣꯏ ꯀꯣꯏ ꯆꯠꯃꯤꯟꯅꯗꯅ ꯑꯗꯨꯝ ꯃꯈꯨꯠ ꯁꯝꯅꯔꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯃꯥꯒ ꯆꯠꯇꯅ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯋꯤꯅꯒ ꯃꯌꯥꯝꯁꯤꯅ ꯊꯥꯒꯠꯅꯕꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥ ꯐꯣꯟꯁꯦ ꯑꯩ ꯆꯥꯊꯣꯏꯕꯤ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯔꯒ ꯃꯃꯥꯁꯤꯒꯕꯨ ꯀꯌꯥ ꯋꯥꯔꯤ ꯁꯥꯗꯕ ꯃꯆꯥꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯁꯥꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯑꯩ ꯏꯆꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅ ꯃꯥꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯃꯅꯨꯡꯗ ꯀꯩꯅꯣꯝꯃ ꯂꯩꯔꯝꯃꯦꯕ ꯑꯃꯥꯡꯕ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯋꯥ ꯉꯥꯡꯉꯨ ꯌꯥꯗꯦ ꯈꯨꯝꯃꯨ ꯌꯥꯗꯦ ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅ ꯊꯣꯛꯈꯤꯕꯅꯣ ꯀꯃꯥꯏꯅ ꯃꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯂꯤꯌꯨ ꯌꯥꯗꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯊꯧꯗꯣꯛꯁꯦ ꯃꯈꯟ ꯃꯈꯟꯅꯤꯀꯣ ꯃꯥꯅꯤ ꯑꯗ ꯁꯥꯊꯤꯔꯕ ꯑꯗ ꯑꯉꯥꯡꯁꯦ ꯃꯣꯏꯅ ꯃꯐꯝ ꯑꯃꯗ ꯌꯥꯝ ꯍꯩꯅ ꯂꯣꯠꯂꯒ ꯊꯝꯃꯤꯕ ꯃꯌꯨꯝꯗꯁꯨ ꯊꯝꯗ꯭ꯔꯦꯕ ꯃꯣꯏ ꯑꯗꯨꯃ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯊꯤꯅꯔꯤꯕ ꯌꯥꯝ ꯆꯪꯅ ꯑꯗꯨꯅꯦ ꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯁꯤ ꯅꯨꯄꯥ ꯀꯣꯏꯔꯨꯕꯒꯤ ꯗꯁꯥꯅꯦꯕꯁꯦ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨ ꯃꯆꯥꯕꯨ ꯃꯥꯡꯍꯟꯈꯠꯂꯛꯑꯦ ꯌꯦꯡꯉꯨ ꯃꯤꯔꯣꯟ ꯈꯜꯂꯛꯑꯦ ꯌꯦꯡꯉꯨ ꯃꯆꯥꯗꯣ ꯉꯥꯡ ꯄꯦꯄꯦꯠ ꯂꯥꯎꯔꯤꯕ ꯅꯧꯔꯤꯕ ꯆꯍꯤꯐꯧ ꯁꯨꯗ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯉꯟꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯂꯩꯈꯤꯗꯕꯗꯩ ꯃꯥꯁꯨ ꯌꯥꯝ ꯅꯍꯥꯅꯦ ꯃꯆꯥꯗꯣ ꯆꯍꯤ 3 ꯈꯛ ꯉꯥꯏꯔꯤꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯈꯤꯗꯕꯗꯩ ꯃꯥꯅ ꯌꯨꯝꯗ ꯑꯣꯏꯅ ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦꯅ ꯆꯠꯄ ꯑꯗꯣ ꯌꯨꯝꯗ ꯂꯩꯕꯁꯤ ꯃꯥ ꯆꯍꯤꯃꯨꯛ ꯐꯥꯔꯦ ꯃꯆꯥꯁꯤꯒ ꯑꯗꯣ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯦ ꯑꯩꯒꯤ ꯂꯣꯏ ꯂꯧꯈ꯭ꯔꯒꯦ ꯑꯩ ꯄꯨꯔꯥ ꯑꯥꯗ ꯂꯩꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯂꯥꯛꯑꯣ ꯂꯧꯕꯅ ꯃꯇꯩꯈꯩꯁꯤꯅ ꯃꯆꯦꯈꯩꯁꯤꯅ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯂꯧꯕ ꯆꯠꯎꯕꯗꯗꯤ
ꯃꯥꯗꯤ ꯒꯥꯔꯤꯒ ꯋꯥꯏꯔ ꯄꯨꯔꯤꯅꯦꯕ ꯌꯥꯝꯁꯨ ꯋꯥꯕ ꯃꯣꯏꯁꯨ ꯑꯗꯨ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯅꯩꯕ ꯑꯅꯤꯁꯦ ꯍꯣꯏ ꯂꯝꯁꯦ ꯌꯥꯝ ꯂꯥꯞꯅꯩ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯄꯣꯔꯛꯑꯣ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯊꯤꯜꯍꯜꯂꯛꯀꯦꯔꯥ ꯂꯧꯔꯨꯒꯦꯔꯥ ꯇꯧꯔꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯅꯥꯄꯤꯅꯔꯣꯟ ꯄꯣꯠ ꯆꯩ ꯄꯨꯀꯣ ꯅꯪꯗꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯉꯥꯡꯗꯤ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤ ꯑꯩꯈꯣꯏ ꯌꯣꯛꯍꯧꯒꯦ ꯑꯉꯥꯡ ꯄꯤꯔꯝꯗ꯭ꯔꯗꯤ ꯅꯪ ꯄꯣꯠ ꯆꯩ ꯄꯨ ꯌꯥꯔꯣꯏ ꯑꯃꯨꯛ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯨꯒꯤ ꯃꯣꯏꯁꯦ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯇꯧꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯅꯦꯕ ꯑꯗ ꯑꯩꯅ ꯇꯥꯟꯖꯥꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯂꯥꯞꯅꯔꯦ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯂꯝꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯦꯟꯅꯕ ꯅꯪꯉꯣꯏ ꯆꯠꯂꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦꯟꯁꯤꯜꯂꯨ ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯍꯥꯏꯔꯒ ꯇꯧꯍꯜꯂꯨꯅ ꯇꯧꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯄꯨꯂꯤꯁꯅ ꯇꯧꯅꯔꯒ ꯑꯌꯣꯟꯄꯣꯠ ꯀꯩꯀꯩꯗꯣ ꯂꯧꯕꯗꯤ ꯂꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯊꯧꯗꯣꯛꯁꯦ ꯃꯆꯤꯗ ꯌꯥꯝ ꯊꯣꯛꯅꯩꯕ ꯃꯔꯨꯝꯗꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯃꯥ ꯃꯆꯥ ꯑꯃ ꯆꯪꯉꯛꯏꯀꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯀꯣ ꯃꯥꯗꯣ ꯍꯌꯦꯡ ꯍꯌꯦꯡ ꯁꯪꯒꯥꯕꯅꯦ ꯍꯥꯏꯕꯗꯅꯤ ꯃꯥꯅ ꯂꯥꯛꯏꯁꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯥꯒꯤ ꯐꯤꯌꯣꯝ ꯇꯧꯔꯒ ꯃꯆꯥꯗꯣ ꯄꯣꯔꯒ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯍꯣꯝꯁꯦ ꯁꯣꯔꯣꯛꯇꯩ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯪꯉꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯐꯤꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯁꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯣꯏꯁꯦ ꯃꯄꯥꯁꯦ ꯌꯥꯝ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯣꯏꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒ ꯃꯅꯥꯎꯄꯤ ꯑꯃꯈꯛ ꯄꯣꯛꯄ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯃꯄꯥꯝꯗ ꯃꯣꯏꯁꯦ ꯌꯣꯛꯑ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯅ ꯅꯌꯨꯝ ꯄꯥꯜꯂꯣ ꯅꯌꯨꯝ ꯄꯥꯜꯂꯣ ꯑꯉꯥꯡ ꯌꯣꯛꯄ ꯅꯪꯅ ꯍꯧꯖꯤꯛꯇꯩ ꯉꯝꯃꯣꯏꯅ ꯑꯃꯅ ꯐꯪꯉꯦ ꯍꯥꯏꯕꯤꯕ ꯑꯗꯒꯤꯗꯤ ꯃꯥꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯥꯏ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯕꯅꯤꯅꯅꯦ ꯌꯦꯡꯅꯕꯁꯤ ꯉꯝꯗꯕꯀꯣ ꯑꯗ ꯃꯥꯁꯨ ꯃꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯑꯗꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯔ ꯆꯠꯂꯦꯕ ꯃꯄꯥꯁꯤꯒꯤꯁꯨ ꯅꯨꯄꯤꯁꯦ ꯈꯥꯏꯅꯔ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯣꯏꯒꯤꯁꯨ ꯃꯆꯥ 3 ꯂꯩꯔꯝꯕ ꯑꯗꯨꯒ ꯅꯨꯄꯤ ꯉꯥꯛꯇ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯅꯨꯄꯤ ꯉꯥꯛꯇ 2 ꯑꯃꯁꯨ ꯄꯨꯔ ꯆꯠꯂꯦꯗꯅ ꯃꯣꯏꯁꯦ ꯄꯨꯂꯞ ꯆꯥꯎꯃꯤꯟꯅꯔꯛꯑꯦꯕꯀꯣ ꯍꯣꯏ ꯑꯗ ꯃꯄꯥꯁꯤꯅ ꯑꯗꯨꯝ ꯌꯨ ꯊꯛꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯛꯄ ꯃꯆꯥꯈꯩꯗꯗꯤ ꯑꯆꯥꯄꯣꯠꯁꯦ ꯄꯤꯕ ꯃꯣꯏꯗꯗꯤ ꯄꯤꯗꯕ ꯁꯨꯝꯕꯒꯤ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯀꯩꯅꯣꯝꯃ ꯈꯦꯠꯅꯕ ꯊꯧꯗꯥꯕꯗ ꯊꯝꯕꯗꯣ ꯈꯦꯠꯅꯕꯗꯣ ꯀꯩꯅꯣꯝꯃ ꯊꯧꯗꯥꯕꯗꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯈꯩꯗꯣ ꯊꯧꯗꯥꯗꯕ ꯃꯣꯏ ꯑꯅꯤꯗ ꯁꯨꯝ ꯊꯧꯗꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯈꯛ ꯁꯨꯝ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯂꯁꯨ ꯃꯣꯏꯗꯤ ꯁ꯭ꯀꯨꯜꯁꯦ ꯇꯝꯍꯟꯗꯕ ꯃꯥꯏ ꯃꯆꯥꯈꯩꯁꯦ ꯇꯝꯍꯟꯕ ꯁꯨꯝꯕꯒꯤ ꯑꯗꯨꯝ ꯑꯗꯩ ꯌꯨ ꯊꯛꯍꯜꯂ ꯈꯣꯠꯂꯒ ꯑꯩꯅ ꯂꯧꯕꯗꯤ ꯅꯪꯈꯛ ꯂꯧꯕꯅꯤ ꯅꯆꯥꯈꯩꯗꯤ ꯂꯧꯕ ꯅꯠꯇꯦ ꯅꯆꯥꯈꯩ ꯊꯤꯟꯗꯣꯛꯈꯣ ꯃꯃꯥ ꯂꯧꯕꯗ ꯃꯆꯥ ꯍꯥꯞꯄ꯭ꯔꯥ ꯃꯆꯥꯁꯨ ꯂꯣꯏ ꯊꯥꯔꯛꯄ ꯅꯣꯏ ꯅꯃꯥ ꯅꯄꯥ ꯅꯕꯨꯡ ꯅꯧꯄꯥꯈꯩꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯊꯥꯛꯑꯣꯅ ꯂꯣꯏ ꯄꯤꯊꯣꯔꯛꯏꯁꯤꯕꯣ ꯀꯥꯟꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯍꯧꯔꯛꯈ꯭ꯔꯦꯕ ꯃꯃꯥꯁꯦ ꯑꯗꯨꯝ ꯅꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥꯁꯤꯡꯁꯦ ꯊꯝꯃꯦꯅ ꯑꯗꯨꯒꯤ ꯃꯥꯁꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯅꯅꯦ ꯃꯥꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯆꯍꯤ 14 ꯆꯪꯉꯛꯄ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯛꯄ ꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯊꯣꯛꯑꯕ ꯂꯩꯐꯝ ꯆꯥꯐꯝꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅꯀꯣ ꯃꯥ ꯀꯞꯄꯒ ꯋꯥꯔꯤ ꯂꯤ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯁꯤꯗ ꯑꯃꯨꯛ ꯅꯩꯕꯁꯦ ꯍꯧꯔꯦꯕ ꯆꯠꯈꯤꯅꯕꯁꯤꯒꯤꯀꯣ ꯃꯥꯏ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇ ꯏꯟꯊꯣꯛꯑꯕꯅꯦ ꯀꯔꯤꯝꯇ ꯃꯥꯒꯤꯅꯦꯅ ꯇꯧꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯁꯨ ꯑꯃꯨꯛꯅꯦ ꯅꯨꯄꯥ ꯃꯌꯨꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎꯁꯤꯠꯇꯕ ꯃꯄꯥ ꯑꯇꯣꯝꯕꯗ ꯂꯩꯕꯅꯤ ꯃꯃꯥꯗꯣ ꯚꯔꯥꯗꯩ ꯆꯦꯜꯂꯛꯄꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯑꯩ ꯏꯆꯥꯁꯦ ꯅꯨꯄꯤ ꯌꯨꯝꯐꯝ ꯐꯠꯇ꯭ꯔꯦ ꯀꯥꯏꯅ ꯃꯅꯦꯝꯕꯣꯛꯇꯨꯅ ꯍꯥꯏꯗꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ 4 ꯆꯥꯕ ꯑꯣꯏꯔꯝꯕ ꯃꯁꯤꯡ ꯈꯪꯗꯅ ꯁꯦꯟꯇꯔꯗ ꯊꯝꯃꯨꯔꯕ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒꯁꯨ 4ꯁꯦ ꯆꯤꯡꯕꯤ ꯀꯥꯞꯄꯤ ꯑꯗꯩ ꯐꯥꯔꯦꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄꯤ ꯃꯌꯥꯝꯅ ꯑꯗꯒꯤꯗꯤ ꯄꯥꯎ ꯍꯥꯏꯔꯛꯄꯤ ꯀ꯭ꯂꯞꯇ ꯄꯨꯊꯣꯛꯄꯤ ꯃꯩꯔꯥꯁꯪꯗ ꯄꯨꯊꯣꯛꯄꯤ ꯄꯨꯂꯤꯁꯇ ꯂꯣꯛꯀꯞꯇ ꯂꯩꯔꯝꯕꯤ ꯑꯁ ꯍꯥꯏꯕꯒꯤꯅꯦ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯥꯏ ꯃꯔꯥꯏꯕꯛꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯥꯛꯇ ꯑꯁꯣꯝꯗꯩ ꯊꯤꯔꯦꯅ ꯂꯥꯛꯏꯕꯗꯨꯗ ꯁꯣꯝꯗꯁꯨ ꯀꯤꯔꯦꯕꯀꯣ ꯑꯗꯩ ꯃꯆꯥꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯩ ꯃꯆꯥꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒꯗꯤ ꯃꯥꯏ ꯅꯤꯁꯥ ꯆꯥꯒꯦ ꯌꯥꯗ꯭ꯔꯒꯅ ꯐꯨꯕꯤ ꯅꯩꯕꯤ ꯑꯗ ꯃꯥꯁꯨ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯤꯅꯅꯦ ꯃꯄꯥꯝꯗ ꯆꯠꯂꯦꯗꯅꯀꯣ ꯐꯨꯃꯟꯗꯅ ꯃꯄꯥꯝꯁꯤꯗ ꯆꯠꯂꯦꯗꯅ ꯃꯥꯒꯤ ꯃꯄꯥ ꯑꯇꯣꯝꯕꯁꯤꯅ ꯃꯃꯥꯗ ꯑꯃꯨꯛ ꯅꯩꯕ ꯂꯣꯏꯈ꯭ꯔꯦ ꯃꯣꯏ ꯌꯣꯛꯂꯛꯑꯦ ꯊꯥꯛꯂꯛꯑꯦ ꯆꯥꯎꯅꯕ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯄꯣꯔꯛꯄꯐꯧꯗ ꯀꯗꯥꯏꯅꯣꯅ ꯑꯩꯅ ꯍꯥꯏꯔꯤꯉꯩꯗ ꯃꯣꯏꯅ ꯄꯣꯛꯎꯕ ꯃꯌꯨꯝ ꯄꯥꯜꯂ ꯄꯣꯛꯎꯕ ꯃꯆꯥꯐꯧ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦ ꯑꯩ ꯂꯣꯏ ꯊꯥꯛꯑꯣ ꯍꯥꯏꯔ ꯍꯣꯏ ꯀꯥꯏꯅ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯌꯥꯔꯤꯈꯩꯁꯨ ꯍꯟꯗꯦꯕ ꯑꯗꯩ ꯑꯁꯣꯝꯅꯁꯨꯅꯦ ꯐꯅꯌꯥꯝ ꯊꯤꯅ ꯉꯥꯡꯉꯁꯨ ꯐꯨꯔꯁꯨ ꯍꯜꯂꯔꯣꯏꯁꯦ ꯈꯪꯕꯒꯤꯅꯦ ꯃꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯜꯂꯔꯣꯏꯁꯦ ꯈꯪꯕꯒꯤꯅꯦ ꯂꯩꯐꯝꯕꯨ ꯂꯩꯕ꯭ꯔꯣ ꯅꯪ ꯅꯄꯥꯝ ꯆꯠꯇꯣꯏꯗꯨꯕꯣ ꯀꯥꯏꯅ ꯁꯤꯅ ꯌꯥꯝ ꯀꯔꯦꯝꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯀꯔꯦꯝꯅꯕ ꯑꯗꯩ ꯃꯥꯁꯦ
ꯃꯥꯅ ꯑꯃꯨꯛ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤꯗꯤ ꯈꯔ ꯐꯈ꯭ꯔꯦꯕꯀꯣ ꯐꯨꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯃꯥꯁꯨ ꯉꯝꯅꯕꯁꯦ ꯂꯩꯔꯦꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯅꯥꯎꯅꯨꯄꯤꯁꯦ ꯑꯃꯨꯛ ꯆꯍꯤ 25ꯃꯨꯛ ꯁꯨꯔꯦ ꯗꯨꯀꯥꯟꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣ ꯀꯌꯥꯝ ꯋꯥꯠꯂꯤ ꯃꯌꯨꯝ ꯄꯥꯟꯈꯤꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯊꯥꯛꯀꯗꯕꯅ ꯁꯨꯝ ꯃꯃꯥꯁꯤꯗ ꯃꯄꯥ ꯑꯇꯣꯝꯕꯁꯤꯅ ꯅꯩꯔꯕꯅꯤꯅꯅꯦ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯑꯉꯥꯡꯁꯦ ꯑꯍꯥꯟꯕꯗꯗꯤ ꯕꯔꯥꯗ ꯂꯩꯌꯦꯅꯅꯦ ꯃꯣꯏ ꯃꯥꯁꯦ ꯕꯔꯥꯗ ꯂꯩ ꯍꯥꯏꯅ ꯐꯣꯟ ꯅꯨꯡ ꯈꯔ ꯇꯧꯔꯛꯑꯝꯃꯦꯕ ꯃꯐꯝꯗ ꯍꯥꯏꯗꯣꯛꯎ ꯌꯥꯗꯕ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯑꯗ ꯃꯥꯅ ꯅꯪ ꯑꯗꯨꯗꯤ ꯏꯔꯦꯟꯅ ꯂꯩꯌꯨꯀꯣ ꯏꯝꯕꯣꯏꯗ꯭ꯔꯤ ꯌꯥꯎꯏ ꯈꯣꯠꯂꯦꯅ ꯏꯔꯦꯟꯅ ꯂꯩꯌꯨꯀꯣꯅ ꯃꯆꯦꯁꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯅꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯥꯕꯧꯗ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯕꯗꯨꯗ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯥꯏ ꯃꯅꯥꯎꯄꯤꯗꯣ ꯃꯥꯅ ꯄꯨꯁꯜꯂ ꯂꯩꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯐꯣꯟ ꯇꯧꯅꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯐꯣꯟꯁꯦ ꯆꯠꯈꯤꯗꯕ ꯆꯍꯤ 2 ꯐꯥꯔꯦꯕ ꯃꯅꯥꯎꯄꯤꯁꯦ ꯍꯧꯖꯤꯛ ꯁꯤꯡꯉꯤꯕ꯭ꯔꯥ ꯍꯤꯡꯉꯤꯕ꯭ꯔꯥ ꯑꯗꯩ ꯀꯩꯗꯧꯈ꯭ꯔꯃꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯅꯥꯎꯄꯤꯗꯣ ꯃꯤ ꯑꯃꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯈꯪꯉꯔꯣꯏꯗꯕꯅꯦꯕ ꯍꯣꯏ ꯍꯤꯡꯉꯤꯕ꯭ꯔꯥ ꯁꯤꯔꯤꯕ꯭ꯔꯥ ꯂꯩꯁꯥꯕꯤꯗꯨ ꯌꯦꯡꯉꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯍꯤꯡꯉꯝꯃꯒꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯦ ꯍꯣꯏ ꯍꯣꯏ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯅ ꯂꯩꯔꯝꯗꯣꯔꯤꯒꯦꯕ ꯄꯨꯔꯥ ꯃꯥꯡꯉꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤ ꯍꯣꯏ ꯍꯣꯏ ꯃꯃꯤꯡꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯃꯥꯅꯦ ꯑꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯌꯦꯕ ꯃꯥꯗꯣ ꯏꯆꯦ ꯑꯩꯒ ꯐꯥꯎꯅꯔꯤꯉꯩꯗ ꯕꯔꯥꯗ ꯂꯩ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤꯗ ꯂꯩ ꯑꯗꯨꯗ ꯂꯩ ꯑꯗꯥꯗ ꯂꯩꯅ ꯈꯔ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯩ ꯃꯥꯒꯤ ꯐꯣꯇꯣꯒ ꯊꯥꯔꯛꯑꯝꯕꯗꯣ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯀꯦ ꯃꯥꯏ ꯈꯨꯀꯦꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯥꯜꯂꯤꯉꯣ ꯍꯥꯏꯌꯦꯕ ꯃꯆꯦꯁꯤꯅꯁꯨ ꯈꯣꯡꯒꯨꯜ ꯂꯩꯐꯝꯁꯨ ꯈꯪꯗꯕ ꯑꯗꯨꯅ ꯏꯆꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯕꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯃꯃꯥꯗꯨꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯦ ꯏꯁꯥ ꯅꯍꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯍꯥꯏꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯂꯨꯏ ꯑꯩꯅ ꯍꯧꯖꯤꯛ ꯚꯔꯥꯗ ꯂꯩꯔꯨꯔꯦ ꯃꯤꯅ ꯉꯥꯡꯅꯅꯤ ꯑꯗꯩ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛ ꯑꯉꯥꯡꯅꯤ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤꯗ ꯍꯣꯝꯗ ꯂꯩꯕ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤ ꯆꯍꯤ 34ꯗ ꯃꯌꯨꯝ ꯄꯥꯜꯂꯛꯏꯅꯤ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯆꯍꯤ ꯀꯩꯅꯣ ꯈꯛꯇꯅꯦꯕ ꯃꯥꯏꯗꯣ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯌꯦ ꯃꯆꯥꯗꯣ ꯑꯗꯨꯏꯗꯤ ꯃꯥ ꯃꯁꯥ ꯆꯍꯤ 23 ꯆꯪꯉꯛꯄꯗ ꯉꯥꯏꯔꯤꯕ ꯍꯣꯏ ꯃꯥꯅꯦ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯅꯦꯕꯀꯣ ꯃꯥꯅꯦ ꯃꯃꯥꯟꯅꯕꯤꯗꯤ ꯀ꯭ꯂꯥꯁ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯔꯁ ꯏꯌꯥꯔ ꯀꯩꯀꯩ ꯐꯥꯔꯁ ꯁꯦꯝꯒ ꯇꯝꯃꯝꯈꯤꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯐꯝꯁꯤꯁꯦ ꯌꯥꯝ ꯂꯨꯏ ꯑꯗꯨꯅ ꯂꯩꯐꯝ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯏꯆꯥ ꯌꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩ ꯆꯠꯂꯒꯦꯅ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯦꯅ ꯁꯤꯗꯗꯤ ꯑꯩ ꯅꯨꯄꯥꯁꯨ ꯉꯥꯡꯅꯔꯔꯣꯏ ꯅꯨꯄꯥ ꯀꯣꯏꯕ ꯋꯥꯈꯟꯁꯨ ꯈꯜꯂꯔꯣꯏ ꯃꯤꯅꯁꯨ ꯕꯗꯅꯥꯝ ꯄꯤꯔꯔꯣꯏ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯅꯪꯉꯔꯣꯏ ꯃꯤꯅ ꯎꯁꯤꯠꯇꯕ ꯍꯟꯊꯕꯁꯨ ꯉꯝꯃꯔꯣꯏ ꯑꯩ ꯏꯆꯥ ꯌꯣꯛꯑꯒ ꯍꯤꯡꯕ ꯉꯝꯃꯅꯤ ꯉꯝꯒꯗꯕ ꯃꯐꯝ ꯑꯃꯈꯛ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯅꯦ ꯂꯥꯛꯄꯅꯦꯅ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯁꯤꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯃꯃꯜ ꯂꯩꯈ꯭ꯔꯒꯦ ꯑꯗꯨ ꯌꯦꯡꯉꯣꯕ ꯃꯥꯅꯦ ꯃꯥꯅꯦ ꯅꯨꯄꯤ ꯃꯥꯒꯤ ꯑꯁꯥꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯅꯦꯅ ꯍꯣꯏ ꯂꯥꯛꯏꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯀꯌꯥꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯄꯂꯦꯞꯐꯝ ꯄꯨꯟꯁꯤꯒꯤ ꯑꯣꯏꯗꯣꯔꯕꯅꯦꯕ ꯃꯥ ꯈꯛ ꯊꯤꯕ ꯅꯠꯇꯅ ꯃꯥ ꯃꯆꯥꯅꯦꯕ ꯃꯆꯥꯗꯨꯒꯤ ꯑꯃꯨꯛ ꯈꯜꯂꯛꯏꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯅ ꯁꯤꯗꯕꯨ ꯍꯤꯡꯉꯨꯔꯒꯗꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯅꯪꯉꯔꯣꯏ ꯃꯤꯅ ꯎꯁꯤꯠꯇꯕ ꯍꯟꯊꯅ ꯌꯦꯡꯕ ꯇꯧꯔꯔꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯉꯅꯤ ꯏꯆꯥ ꯌꯣꯛꯑꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯃꯅꯤꯅ ꯂꯥꯛꯏꯅꯦ ꯀꯌꯥꯗ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯌꯨꯝ ꯁꯪꯒꯥꯏ ꯑꯃꯅꯣꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯍꯥꯏꯔꯤꯕ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯍꯣꯏ ꯑꯁ ꯍꯣꯏ ꯑꯩꯅ ꯈꯜꯂꯤꯀꯣ ꯑꯁ ꯁꯤꯒꯤ ꯌꯨꯝ ꯁꯤꯗꯤ ꯊꯣꯛꯅ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯌꯨꯝ ꯑꯣꯏꯔꯦꯗꯀꯣ ꯁꯤꯗꯤꯅ ꯑꯩ ꯉꯍꯥꯟꯈꯩ ꯑꯗꯨꯐꯥꯎ ꯌꯧꯅ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯈꯟꯖꯜꯂꯨꯗꯕꯗꯣ ꯃꯥꯅꯒ ꯊꯤꯔꯒ ꯍꯜꯂꯒ ꯁꯤꯗꯩꯗ ꯂꯩꯔꯒꯗꯤꯅ ꯑꯩ ꯏꯆꯥ ꯌꯣꯛ ꯉꯝꯃꯅꯦꯅꯒ ꯂꯥꯛꯏꯗꯣ ꯌꯦꯡꯉꯣꯕ ꯑꯗ ꯏꯃꯥ ꯏꯄꯥ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯛꯏꯕ ꯏꯃꯥꯒꯁꯦ ꯂꯩꯅ ꯂꯦꯞꯄꯤꯔꯛꯇ꯭ꯔꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯃꯧꯗꯣ ꯌꯥꯝꯁꯨ ꯊꯕꯛ ꯐꯩꯌꯦ ꯑꯗꯣ ꯑꯥꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯧꯖꯤꯛ ꯊꯣꯡꯕꯤꯗꯅ ꯃꯥꯅ ꯑꯗꯒꯤ ꯃꯥꯅ ꯂꯣꯏ ꯍꯣꯠꯅꯔꯒ ꯐꯖꯅ ꯂꯩ ꯑꯗꯣ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯥꯏ ꯃꯔꯨꯞ ꯐꯪꯖꯕ 40,000ꯈꯛ ꯃꯥ ꯂꯣꯠꯅ ꯄꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯒꯤ ꯅꯩꯔꯛꯄꯅꯦꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯄꯩꯁꯥꯗꯣ ꯃꯔꯨꯞꯇꯤ ꯐꯪꯈ꯭ꯔꯦ ꯇꯥꯔꯕ ꯄꯤꯌꯨ ꯍꯣꯏ ꯄꯤꯌꯨ ꯍꯣꯏ ꯄꯤꯌꯣꯅ ꯑꯗ ꯌꯨꯝ ꯄꯥꯝꯕꯗꯁꯨ ꯑꯣꯏꯃꯤꯟꯅꯔꯔꯣꯏ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯏ ꯃꯔꯨꯞꯇꯣ ꯑꯗꯩ ꯃꯥꯗꯤ ꯂꯣꯏꯒꯗꯕ ꯑꯅꯤꯔꯣꯝꯂꯛ ꯀꯛ ꯉꯥꯏꯔꯀꯥꯟꯗꯅꯦꯕ ꯃꯥꯅ ꯃꯣꯏꯗꯤ ꯋꯥꯕꯅꯤꯅ ꯀꯛꯀꯦꯒ ꯌꯥꯗꯗꯅ ꯑꯔꯣꯏꯕꯗ ꯄꯤꯕꯅꯦꯕ ꯑꯗꯨꯒꯤ ꯂꯣꯏꯒꯗꯕ ꯃꯤ 2-3ꯗꯨꯒꯤ ꯄꯩꯁꯥ ꯍꯨꯟꯗꯣꯛꯑꯝꯃꯒꯅꯦꯕ ꯀ꯭ꯂꯤꯌꯥꯔ 40,000 ꯇꯧꯊꯣꯛꯈꯤꯕ ꯇꯥꯕꯁꯤꯗ ꯃꯥꯅ 60 ꯄꯨꯔ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯩ 2,200 ꯍꯨꯟꯕ ꯑꯗꯩ 60ꯒ ꯃꯥꯅ ꯄꯨꯔꯛꯏꯗꯣ ꯃꯤ ꯑꯍꯨꯝꯒꯤ ꯄꯤꯊꯣꯛꯑꯃ 60 ꯄꯨꯔꯛꯄ ꯑꯗꯩ ꯃꯥꯅ ꯍꯥꯏꯁꯦ ꯏꯆꯦ ꯑꯩ ꯁꯤ ꯄꯩꯁꯥꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩ ꯀꯩꯅꯣꯝ ꯇꯧꯖꯒꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯩꯒ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯗꯅ ꯍꯣꯏ ꯌꯥꯏꯔꯤꯄꯣꯛꯇ ꯍꯣꯏ
ꯑꯗꯨ ꯆꯠꯂꯒ ꯈꯪꯅꯍꯜꯂꯦꯕ ꯑꯗꯣ ꯌꯥꯝ ꯏꯖꯠ ꯂꯩꯕ ꯃꯤꯒꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯕ ꯃꯄꯨꯟꯁꯤꯒꯤ ꯄꯩꯁꯥ ꯍꯥꯠꯂꯔꯣꯏꯗꯕ ꯑꯗꯣ ꯈꯪꯅꯍꯜꯂꯨꯔꯦ ꯁꯤꯗ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯟꯗꯣꯏꯗꯣ ꯂꯧꯖꯔ ꯃꯥꯅ ꯃꯆꯥꯒꯤ ꯑꯆꯥꯄꯣꯠ ꯀꯩ ꯂꯩꯖꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯐꯤ ꯅꯨꯡ ꯁꯥꯔ ꯂꯩꯖꯒꯦꯅꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯕꯤꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯗꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒꯗꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯗꯤ ꯍꯧꯖꯤꯛꯇꯤ ꯐꯤ ꯁꯥꯕꯁꯦ ꯈꯤꯇꯪ ꯃꯆꯥꯗꯨꯅ ꯁꯨꯡꯌꯥ ꯌꯥꯒꯩꯔꯣꯏꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯂꯩ ꯑꯗꯨꯅꯤ ꯏꯇꯦꯡꯅꯤ ꯃꯇꯦꯡꯅꯤ ꯑꯗꯨꯅꯤ ꯍꯣꯏ ꯍꯣꯏ ꯃꯥꯅꯁꯨ ꯂꯥꯛꯑꯒ ꯌꯦꯡꯉꯨꯁꯤꯗ ꯕꯣꯔꯗꯤꯡꯁꯤꯒꯤ ꯊꯣꯡꯕꯤ ꯊꯥꯛꯄꯤꯗ ꯃꯇꯦꯡ ꯄꯥꯡꯉꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯧꯗꯣ ꯐꯖꯅ ꯁꯦꯝꯕ ꯊꯣꯛꯀꯅꯤ ꯊꯕꯛ ꯐꯩ ꯃꯊꯧꯅꯥ ꯐꯩ ꯑꯩꯅ ꯅꯣꯡꯃꯈꯛ ꯍꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯀꯣꯅ ꯕꯣꯔꯗꯤꯡꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯄꯨꯡ ꯑꯁꯨꯛꯇ ꯍꯧꯒꯠꯄ ꯑꯁꯨꯛꯇ ꯆꯥꯛ ꯊꯣꯡꯒꯗꯕ ꯑꯁꯨꯛꯇ ꯆꯥꯛ ꯄꯤꯖꯒꯗꯕ ꯑꯁꯨꯛꯇ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯆꯥꯛ ꯂꯣꯏꯔꯒ ꯊꯝꯕꯤꯒꯗꯕ ꯆꯔꯥ ꯋꯥꯟꯕꯩ ꯃꯣꯏ ꯍꯜꯂꯛꯒ ꯆꯔꯥ ꯋꯥꯟꯍꯟꯒꯗꯕ ꯑꯗꯩ ꯄꯨꯡ ꯑꯁꯨꯛꯇ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯛꯀꯅꯤ ꯑꯗꯩ 6 ꯐꯥꯎꯁꯦ ꯁꯤꯗ ꯆꯥꯛ ꯄꯤꯖꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯦ ꯁꯤꯠ ꯅꯥꯟꯅ ꯇꯧꯈꯤꯑꯕ ꯁꯤꯉꯥꯡꯁꯤ ꯊꯣꯛꯀꯅꯤ ꯃꯤ ꯊꯣꯛꯀꯅꯤ ꯃꯁꯤ ꯑꯩ ꯈꯪꯉꯦꯕꯀꯣ ꯁꯦꯡꯅꯅꯦ ꯃꯔꯝꯆꯠ ꯁꯥꯖꯠ ꯌꯥꯝ ꯁꯦꯡꯕ ꯅꯨꯄꯤꯁꯦ ꯍꯣꯏ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯏꯔꯥꯡ ꯂꯩꯇꯕ ꯃꯤꯁꯦ ꯃꯊꯧꯅꯥ ꯐꯩ ꯃꯔꯤꯟ ꯈꯥꯏ ꯊꯕꯛ ꯅꯪꯉꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯏꯔꯥꯡ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯏꯕ ꯃꯤꯁꯤ ꯆꯍꯤ 35 ꯃꯈꯟ ꯃꯈꯟ ꯊꯦꯡꯅꯩꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯅꯦꯝ ꯑꯃꯈꯛꯇꯅꯦ ꯃꯧ ꯂꯤꯁꯤꯡ ꯂꯩꯃꯤꯟꯅꯔꯛꯑꯕ ꯃꯅꯦꯝꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯅꯨꯄꯥ ꯉꯥꯡꯅꯕꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯅꯨꯄꯥ ꯈꯛ ꯂꯣꯟ ꯀꯣꯏꯕꯗꯣ ꯑꯗꯣ ꯇꯨꯝꯕ ꯃꯇꯝ ꯆꯥꯔꯣꯏ ꯃꯣꯏ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯐꯣꯟꯁꯦ ꯂꯣꯏ ꯄꯥꯏꯁꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯇꯣꯟꯅ ꯊꯝꯕꯗꯨꯗꯤ ꯃꯥꯏ ꯋꯥꯈꯜꯅꯦꯕ ꯑꯩꯈꯣꯏ ꯃꯤꯁꯦ ꯉꯥꯏꯍꯥꯛꯁꯨ ꯐꯣꯟꯗꯣ ꯌꯦꯡꯖꯅꯤꯡꯉꯤꯅꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯉꯥꯡꯗꯨꯃ ꯐꯖꯅ ꯐꯩ ꯃꯆꯥ ꯌꯣꯛꯈꯤꯅꯤ ꯃꯥꯅ ꯃꯔꯥꯏꯕꯛ ꯊꯤꯔꯛꯑꯕꯅꯤꯅ ꯑꯩꯗꯧꯅꯗꯤ ꯑꯩ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯍꯜꯂꯝꯃꯔꯣꯏ ꯑꯩꯗꯪ ꯑꯣꯏꯔꯁꯨ ꯁꯪꯁꯥꯔꯁꯤꯗ ꯏꯆꯥꯒꯤꯅꯦꯅ ꯂꯦꯞꯄꯝꯕꯅꯦꯅ ꯃꯥꯅ ꯆꯨꯡ ꯁꯥꯔ ꯂꯦꯞꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯛ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯆꯍꯤ ꯃꯥꯅꯦ. 13 ꯈꯛ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯃꯥꯅ ꯈꯟ ꯉꯝꯃꯤꯗꯣ ꯌꯦꯡꯉꯣ ꯃꯥꯅꯦ. ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯍꯤ 30 ꯁꯨꯔꯕꯈꯩꯁꯤꯅ ꯊꯥꯡꯒꯠꯇꯅ ꯎꯝ. ꯅꯨꯄꯥ ꯉꯥꯡꯅꯗꯣꯏꯒꯤ ꯅꯨꯄꯥ ꯀꯣꯏꯗꯣꯏꯒꯤ ꯍꯣꯏ. ꯇꯧꯔꯤꯑꯕ ꯃꯥꯅꯦ. ꯅꯧꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅꯗꯤ ꯌꯦꯡꯉꯣ ꯂꯣꯏꯅ ꯋꯥꯈꯜ ꯁꯪꯁꯥꯔꯒꯤ ꯇꯥꯕꯗꯣ. ꯅꯨꯡꯉꯥꯏꯕꯁꯦ ꯊꯥꯗꯣꯛꯑꯒ ꯌꯦꯡꯉꯣ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯒꯦꯅ ꯃꯥꯅꯦ ꯂꯦꯞꯄꯦꯕ ꯃꯥꯅꯦ. ꯑꯁ ꯌꯥꯝ ꯏꯕꯟ ꯄꯦꯜꯂꯤ ꯃꯥꯅꯦ. ꯍꯣꯏ. ꯌꯥꯝ ꯄꯦꯜꯂꯤ ꯑꯗꯨꯝꯕꯁꯤꯗꯤꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅꯤ ꯃꯥꯅꯦ. ꯄꯥꯝꯕꯣꯝꯁꯦ ꯇꯤꯡꯕꯤꯔꯒꯦ ꯍꯥꯏꯅꯤ ꯃꯥꯅꯦ ꯑꯗꯨꯝꯕꯁꯤꯗꯤ ꯃꯥꯅꯦ. ꯃꯌꯥꯝ ꯂꯩꯔꯤꯁꯤꯅꯤ ꯍꯣꯏ. ꯍꯧꯖꯤꯛ ꯈꯤꯇꯪ ꯄꯥꯡꯉꯛꯄꯗ ꯃꯤ ꯈꯔꯗꯣ ꯍꯤꯡꯕꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤꯝ ꯅꯠꯇꯦ ꯃꯥꯅꯦ. ꯍꯧꯖꯤꯛ ꯆꯦꯡ ꯆꯥꯛ ꯑꯩꯅ ꯐꯖꯅ ꯊꯝꯃꯤꯅꯤ ꯑꯩꯈꯣꯏ ꯆꯦꯡꯁꯤ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯅ ꯇꯧꯗꯅꯅꯦ ꯑꯗꯒꯤ ꯃꯤꯅ ꯄꯥꯡꯉꯛꯄ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨ ꯌꯥꯝ ꯐꯖ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯊꯝꯈ꯭ꯔꯖꯥꯠꯅꯤ ꯋꯥꯠꯇꯅꯕ ꯃꯣꯏ ꯆꯔꯥ ꯍꯦꯟꯗꯅꯕꯁꯤꯒꯤꯀꯣ ꯑꯁ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯑꯁ ꯑꯩꯈꯣꯏ ꯑꯂꯨ ꯑꯁꯨꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯇꯤꯜꯍꯧ ꯑꯁꯨꯛ ꯂꯩꯔꯤꯅꯀꯣ ꯍꯣꯏ. ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯤꯇꯪ ꯄꯥꯡꯉꯛꯄꯗ ꯑꯋꯥꯕ ꯈꯔꯒꯤ ꯃꯥꯅꯦ. ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯦꯕ ꯃꯥꯅꯦ ꯃꯥꯅꯦ. ꯅꯣꯡꯃꯗ ꯆꯦꯡ ꯕꯣꯔꯥ ꯑꯃ ꯆꯥ ꯉꯝꯒꯗꯕ ꯅꯠꯇꯦꯕ ꯉꯝꯂꯣꯏ. ꯑꯗꯩꯗꯤ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡ 9 ꯍꯥꯏꯁꯦ ꯍꯣꯏ. ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯏꯍꯥꯟ ꯑꯩꯅ ꯉꯥꯃꯨꯛ ꯋꯥꯔꯤꯗ ꯍꯥꯏꯈꯤꯕ ꯏꯍꯥꯟ ꯋꯥꯔꯤꯗ ꯑꯩꯅ ꯅꯣꯏꯅ ꯅꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯁꯨ ꯅꯣꯏꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ ꯍꯥꯏꯔꯁꯨ ꯅꯆꯥꯗꯨꯁꯨ ꯁꯤꯟꯅꯔꯝꯃꯨ ꯑꯩ ꯌꯣꯛꯍꯧꯒꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯨ ꯃꯄꯥꯝꯗ ꯈꯔ ꯂꯩꯍꯧ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯈꯔ ꯂꯩꯍꯧ ꯇꯧꯔꯒ ꯑꯃꯅ ꯈꯔ ꯊꯧꯗꯥꯕꯤ ꯑꯃꯅ ꯈꯔ ꯀꯥꯇꯨ ꯀꯥꯔꯟ ꯇꯥ ꯑꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯒꯤ ꯍꯦꯛ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯃꯆꯥꯁꯦ ꯄꯩꯈꯥ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯦꯒꯤꯗ ꯊꯤꯟꯖꯔꯛꯑꯒꯦꯅ ꯂꯥꯛꯑꯝꯕ ꯑꯉꯥꯡꯁꯦ ꯁꯤꯒꯤ ꯏꯕꯦꯝꯃꯁꯦ ꯌꯥꯝ ꯑꯉꯥꯡꯅꯦꯕꯀꯣ ꯃꯥꯁꯨ ꯆꯍꯤ 13 ꯃꯌꯨꯝ ꯄꯥꯜꯂꯦꯀꯣ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯅꯤꯁꯥ ꯆꯥꯔꯦ ꯈꯣꯠꯂꯦ ꯌꯨ ꯊꯛꯑꯦ ꯍꯥꯟꯅꯗꯩ ꯍꯧꯅ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯃꯥꯁꯦ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯐꯒꯗ꯭ꯔꯅ ꯊꯤꯖꯤꯟꯕꯤꯕ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯦꯅ ꯃꯥꯅ ꯍꯥꯏꯈꯤꯗꯅ ꯍꯣꯏ. ꯑꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯃꯥꯁꯦ ꯑꯗꯨꯗꯩ ꯈꯥꯏꯅꯔꯒ ꯅꯍꯥꯟꯅꯤꯅ ꯑꯉꯥꯡꯅꯤꯅ ꯃꯁꯥꯐꯧ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯀꯣ ꯍꯣꯏ. ꯆꯍꯤ 35 ꯈꯥꯏꯅꯔ ꯂꯩꯔꯦ ꯃꯆꯥ ꯄꯤꯁꯛ ꯄꯨꯔꯛꯑꯒ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯐꯨꯝꯍꯜꯂꯛꯑꯕꯅꯤꯅ ꯂꯩ ꯉꯝꯗꯕꯅꯤꯅ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯅꯌꯨꯝ ꯄꯥꯜꯂꯣꯅ ꯑꯃꯅ ꯐꯪꯉꯤ ꯉꯥꯡꯉꯤ ꯑꯃꯅ ꯐꯪꯉꯤ ꯆꯩ ꯍꯜꯂꯛꯄꯤꯁꯤꯗꯤ ꯍꯜꯂꯛꯄꯤ ꯑꯗꯨꯅꯅꯤ ꯆꯠꯅꯗꯗꯅ ꯑꯗꯨꯗꯣ ꯄꯨꯔꯥ ꯉꯥꯡꯉꯃꯤꯅ ꯃꯥꯁꯨ ꯃꯆꯥꯗꯨꯒꯤ ꯐꯧ ꯂꯦꯞꯄ ꯉꯝꯗꯦ ꯃꯁꯥꯒꯤꯐꯧ ꯂꯦꯞ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯃꯌꯨꯝꯗꯣ ꯄꯥꯜꯂꯦ ꯄꯥꯈꯪ ꯑꯝꯗ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯗꯤ ꯌꯥꯎꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯄꯨꯔ ꯂꯩꯕꯁꯨ ꯉꯝꯗꯕ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯒꯦ ꯍꯥꯏꯗꯅ ꯍꯤꯡꯕꯁꯨ ꯉꯝꯗꯕ ꯑꯗꯨꯅ ꯃꯥꯁꯦ ꯃꯆꯥꯗꯤ ꯅꯨꯡꯁꯤꯔꯛꯄ ꯃꯅꯥꯛꯇ ꯀꯣꯜꯂ ꯂꯩꯃꯤꯟꯅꯕꯁꯨ ꯉꯝꯗ ꯌꯦꯡꯉꯣ ꯅꯨꯄꯤꯁꯤꯅ ꯂꯨꯔꯤꯁꯦ ꯃꯁꯥ ꯅꯍꯥꯟꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ. ꯃꯥꯅ ꯍꯦꯛ ꯍꯜꯂꯛꯑꯒ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝꯗ ꯃꯥꯁꯦ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯅꯦ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝꯕꯗꯤ ꯃꯥꯌꯣꯛꯅꯗꯦꯕ ꯅꯨꯄꯥꯗꯨꯅ ꯊꯥꯛꯑꯒ ꯆꯥꯏ ꯃꯥ ꯆꯔꯥ ꯍꯦꯟꯗꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯃꯣꯏꯗꯕ ꯑꯗꯨꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯑꯩ ꯁꯤꯟꯅꯖꯒꯦ ꯏꯆꯥꯁꯦ ꯃꯇꯝ ꯈꯤꯇꯗꯤ ꯑꯩꯅ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯑꯩꯅ
ꯑꯩꯒ ꯂꯩꯃꯤꯟꯅꯖꯒꯦ ꯑꯩꯒꯤ ꯃꯇꯝ ꯑꯃꯈꯛ ꯌꯦꯡꯈꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯌꯦꯡꯉꯨ ꯃꯆꯥꯗꯨꯕꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯑꯦ ꯁꯤꯟꯅꯔꯝꯃꯦꯕ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯦ ꯑꯗꯨꯏ ꯑꯉꯥꯡꯗꯨꯅꯤꯀꯣ ꯑꯗꯒꯤ ꯃꯊꯪ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯗ ꯃꯃꯥ ꯃꯆꯥꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯅ ꯅꯨꯄꯥꯗꯧꯅ ꯊꯧꯗꯥꯡ ꯁꯛꯂꯣꯟ ꯂꯧꯔꯒ ꯃꯁꯝ ꯀꯩ ꯅꯨꯄꯥꯗꯧꯅ ꯂꯣꯏ ꯀꯛꯑꯒ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯅ ꯖꯣꯀꯤꯡ ꯂꯤꯠꯇꯅ ꯃꯥꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯌꯦ ꯑꯉꯥꯡ ꯃꯆꯥꯈꯩ ꯃꯥꯅ ꯂꯣꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯌꯦꯕ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯃꯥꯁꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯝꯃꯦꯕ ꯕꯦꯡꯀꯤꯀꯣ ꯑꯗꯣ ꯃꯥ ꯍꯩ ꯃꯦꯠ ꯅꯨꯡꯒꯁꯦ ꯐꯖꯅ ꯍꯩꯌꯦꯕꯀꯣ ꯀ꯭ꯂꯥꯁ 4, 5 ꯐꯥꯎ ꯑꯗꯨꯝ ꯃꯥ ꯇꯥꯛ ꯉꯝꯃꯦꯕ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯗꯨꯒꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯆꯥꯗꯨꯁꯨ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 3, 4 ꯁꯨꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎꯅꯦꯕ ꯑꯩꯈꯣꯏꯅ ꯉꯍꯥꯟꯃꯨꯛ ꯌꯦꯡꯉꯨ ꯋꯥꯔꯤꯗ ꯑꯩꯅ ꯂꯤꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗ ꯃꯃꯥꯗꯣ ꯃꯕꯥꯅꯤꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯏ ꯅꯨꯄꯥ ꯖꯦꯟꯗ ꯆꯍꯤ 10 ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩ ꯃꯄꯥꯝꯗ ꯑꯃꯨꯛ ꯂꯩ ꯃꯆꯥ ꯑꯅꯤꯁꯤꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯅꯨꯄꯤ ꯈꯥꯏꯅꯈꯤꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯦ ꯑꯗꯨꯒꯤꯁꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯍꯤꯡ ꯑꯃꯁꯨ ꯃꯥꯡꯉꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯦ ꯑꯗꯨꯁꯨ ꯃꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉ ꯂꯩꯔꯦ ꯅꯨꯄꯥꯗꯨꯕꯨꯗꯤ ꯖꯦꯜ ꯂꯩꯖꯈ꯭ꯔꯃꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯟꯗꯛꯁꯨ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤꯒ ꯃꯣꯏ ꯃꯌꯨꯝꯗ ꯆꯦꯟꯕꯅꯦꯅ ꯆꯦꯜꯂꯒ ꯑꯍꯤꯡ ꯂꯦꯛꯎꯔꯒ ꯅꯣꯡꯉꯥꯜꯂꯒ ꯅꯨꯄꯥꯁꯤꯅ ꯃꯕꯨꯡ ꯁꯥꯔꯒ ꯊꯥꯖꯤꯜꯂꯝꯃꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯤꯟꯖꯜꯂꯨꯏꯅ ꯇꯧꯕꯗꯣ ꯌꯦꯡꯉꯨ ꯃꯥꯅ ꯎꯁꯤꯠꯇꯕꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯗꯅ ꯅꯪꯅ ꯅꯌꯨꯝꯗ ꯆꯦꯜꯂꯕꯅꯤꯅ ꯅꯌꯨꯝꯗ ꯑꯍꯤꯡ ꯇꯨꯃꯤꯟꯅꯔꯨꯔꯕ ꯅꯨꯄꯤꯁꯤꯕꯨ ꯅꯪꯅ ꯍꯣꯝꯁꯦ ꯊꯥꯖꯤꯜꯂꯝꯕ ꯃꯕꯨꯡ ꯁꯥꯔꯒ ꯅꯪꯅ ꯃꯆꯟ ꯁꯥꯔꯒ ꯅꯪ ꯎꯁꯤꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯡꯌꯥꯗ ꯌꯥꯕ꯭ꯔꯥ ꯐꯥꯒꯤ ꯐꯔꯥꯡꯂ ꯁꯤꯁꯦꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯦꯝꯕꯔꯈꯩ ꯆꯠꯇꯅ ꯊꯤꯟꯖꯜꯂꯨꯏꯗꯅꯀꯣ ꯑꯗꯩ ꯅꯨꯄꯤ ꯅꯪꯁꯨ ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯪ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯊꯧꯗꯣꯛ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯗꯕ ꯑꯁꯤꯗ ꯊꯤꯜꯂꯛꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯆꯦꯜꯂꯒ ꯊꯤꯟꯗꯣꯔꯛꯄꯅꯦ ꯑꯗꯨꯅꯦ ꯅꯪ ꯍꯥꯏꯗꯕ ꯀꯔꯤ ꯅꯪ ꯑꯅ ꯊꯤꯟꯖꯜꯂꯨꯔꯦꯗꯅ ꯄꯨꯡꯌꯥ ꯌꯥꯕ꯭ꯔꯥꯅ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯌꯧꯍꯧꯔꯦ ꯑꯄꯥꯝꯅ ꯃꯆꯥ ꯑꯅꯤꯗꯨ ꯊꯤꯜꯂꯛꯑꯦꯕ ꯑꯩꯅꯁꯨ ꯊꯤꯟꯕꯤꯔꯛꯑꯣ ꯑꯅ ꯑꯗꯨ ꯃꯥꯗꯤ ꯃꯌꯨꯝꯗꯣꯗꯤ ꯌꯥꯝ ꯄꯥꯅꯤꯡꯉꯕ ꯅꯨꯄꯤ ꯑꯃꯨꯛ ꯃꯥꯡ ꯑꯃꯨꯛ ꯍꯟꯖꯟ ꯇꯧꯔꯕ ꯅꯨꯄꯤꯗꯨꯗꯤ ꯃꯆꯥ ꯐꯖꯅ ꯌꯣꯛꯑꯔꯣꯏꯗꯕ ꯃꯆꯥꯒ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅꯅꯤꯡꯗ꯭ꯔꯕ ꯅꯨꯄꯥꯒ ꯑꯣꯏꯅ ꯇꯨꯃꯤꯟꯅꯅꯤꯡꯉꯕ ꯃꯔꯝꯆꯠ ꯁꯦꯡꯗꯕ ꯃꯤꯗꯨꯗꯤ ꯆꯠꯆꯈ꯭ꯔꯖꯅꯣꯕ ꯃꯆꯥꯗꯣ ꯐꯖꯅ ꯑꯩꯈꯣꯏꯅ ꯌꯣꯛꯄꯤꯍꯧꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯂꯩꯌꯦꯕ ꯄꯤꯁꯛ ꯄꯤꯛꯏꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯑꯗꯩ ꯑꯃꯨꯛ 5 ꯁꯨꯕ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯂꯩꯈꯤꯗꯕ ꯐꯤꯔꯣꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯣꯏꯁꯦ ꯃꯄꯥꯏ ꯃꯌꯨꯝꯗ ꯂꯩꯕꯅꯦꯕ ꯐꯤꯔꯣꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯃꯕꯣꯛꯅ ꯊꯤꯜꯂꯛꯄꯅꯦꯕ ꯑꯉꯥꯡꯁꯤꯒꯤ ꯃꯕꯣꯛ ꯃꯄꯥ ꯄꯣꯛꯄꯁꯤꯅꯀꯣ ꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯨ ꯅꯣꯝꯕ ꯉꯝꯗꯕ ꯂꯣꯏ ꯋꯥꯅꯕ ꯃꯄꯨꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯅꯦ ꯑꯗꯨꯏ ꯑꯉꯥꯡꯁꯤꯗꯤ ꯍꯦꯛꯇ ꯊꯤꯟꯕ ꯂꯥꯛꯄꯗ ꯀꯞꯄꯗꯅꯦ ꯐꯥꯅꯗꯅꯅꯦ ꯂꯩꯍꯧ ꯌꯥꯗꯗꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯍꯥꯏꯌꯦꯕ ꯑꯩꯕꯨꯗꯤ ꯃꯇꯝꯗꯨꯗ ꯂꯩꯇꯦ ꯌꯨꯝꯗ ꯕꯣꯔꯗꯤꯡꯗ ꯑꯗꯨꯒꯗꯤ ꯀꯞꯇꯅ ꯑꯉꯥꯡꯁꯤ ꯑꯍꯤꯡꯒꯁꯦ ꯊꯦꯝꯅꯗꯅꯀꯣ ꯑꯗꯩ ꯃꯥꯅꯅꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯐꯠꯇꯦ ꯃꯥꯅ ꯍꯜꯂꯛꯇꯦ ꯃꯥꯅ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯒꯤ ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯥ ꯃꯕꯨꯛ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦ ꯑꯗ ꯑꯉꯥꯡꯁꯤ ꯄꯤꯁꯛꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯃꯥꯟꯅꯩꯌꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯦ ꯍꯧꯖꯤꯛ ꯃꯕꯥꯅꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯐꯣꯟ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯩꯁꯨ ꯑꯥꯗꯁꯨ ꯑꯍꯤꯡ ꯈꯔ ꯂꯦꯛ ꯁꯨꯝ ꯇꯧꯕꯅꯤꯅ ꯍꯟꯗꯛ ꯍꯣꯝ ꯁꯥꯕꯩ ꯑꯩꯁꯦ ꯑꯥꯗ ꯂꯦꯡꯗꯅ 1-2 ꯂꯩꯔꯨꯏꯕ ꯑꯗꯨꯗꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯒꯅꯦ ꯃꯕꯥꯅꯤꯁꯦ ꯁꯥꯟꯅꯃꯤꯟꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯨꯝ ꯑꯥꯗ ꯂꯩꯃꯤꯟꯅꯩꯌꯦꯕ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯑꯩꯅꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤꯀꯣ ꯑꯉꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯕꯨ ꯍꯨꯟꯗꯣꯛꯑꯒ ꯃꯌꯨꯝ ꯄꯥꯟ ꯉꯝꯃꯤꯁꯤ ꯍꯨꯟꯗꯣꯛꯄꯅꯤꯀꯣꯅ ꯑꯗꯩꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯏꯃꯤꯠꯅ ꯎꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯩ ꯑꯉꯥꯡꯗꯨꯅꯗꯤ ꯑꯍꯤꯡ ꯀꯞꯁꯜꯂꯛꯑꯦ ꯌꯦꯡꯉꯣ ꯑꯩ ꯃꯥꯏ ꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯑꯩ ꯃꯥꯏ ꯅꯥꯛꯇ ꯊꯤꯟꯕꯤꯌꯣꯅ ꯀꯌꯥꯝ ꯃꯌꯥꯝꯁꯦ ꯊꯃꯣꯏ ꯄꯨꯕ ꯉꯝꯅꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥ ꯑꯉꯥꯡꯅꯤꯅ ꯈꯒ ꯁꯨꯝ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯨꯗꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯥꯅ ꯍꯦꯛ ꯐꯤꯔꯣꯏ ꯅꯣꯡꯉꯥꯟꯕꯒ ꯐꯤꯔꯣꯏꯅꯦꯅ ꯉꯁꯤꯁꯦ ꯌꯥ ꯂꯥꯡꯗꯅ ꯁꯣꯜꯂꯤꯅꯦ ꯑꯩ ꯏꯄꯥꯏ ꯐꯤꯔꯣꯏꯅꯦꯁꯦ ꯑꯉꯥꯡꯁꯦ ꯈꯪꯉꯤꯃꯤꯗꯅ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥꯗꯣ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯐꯤꯔꯣꯏ ꯂꯣꯏꯕꯗꯣ ꯉꯥꯏꯔꯝꯃꯕꯅꯣ ꯌꯦꯡꯉꯨ ꯃꯌꯨꯝ ꯄꯥꯅꯤꯡꯗꯅ ꯊꯥꯡꯒꯠꯇꯅ ꯃꯆꯥ ꯄꯦꯛꯈ꯭ꯔꯕꯗ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯍꯤ ꯃꯥꯅ ꯁꯨꯔꯕꯗ 3 ꯆꯪꯉꯛꯄꯗ ꯉꯥꯏꯕ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯆꯍꯤ 5 ꯆꯪꯉꯛꯏꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯑꯉꯥꯡꯗꯨꯃꯅꯀꯣ ꯑꯗꯩꯗꯤ 3 ꯁꯨꯕ ꯑꯉꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯂꯩꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯌꯦ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯃꯕꯣꯛꯁꯤꯅ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯅꯦꯕ ꯂꯣꯏꯅ ꯃꯣꯏꯁꯦ ꯋꯥꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯃꯕꯣꯛꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯑꯕꯅꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯈꯒ ꯆꯠꯂꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯑꯝꯕꯁꯦ ꯉꯝꯗ꯭ꯔꯦꯕ
ꯑꯉꯥꯡꯁꯦ ꯉꯁꯥꯏꯒꯤꯅꯦ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯅꯕꯈꯩꯗꯨꯗꯤ ꯉꯥꯡꯕꯒ ꯆꯩꯕꯒ ꯐꯨꯕꯒ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯆꯥꯎꯔꯛꯑꯃꯤꯅ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯁꯦꯟꯅꯩꯗꯅ ꯍꯣꯏ ꯃꯥꯒꯤꯗꯤ ꯃꯕꯣꯛꯁꯤꯅ ꯍꯥꯏꯕꯁꯨ ꯂꯧꯔꯛꯇ꯭ꯔꯦ ꯆꯠꯈ꯭ꯔ ꯍꯜꯂꯛꯅꯤ ꯈꯪꯉꯛꯇ꯭ꯔꯦ ꯑꯉꯥꯡꯁꯦ ꯄꯨꯡꯀꯛ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯀ꯭ꯂꯥꯁ 5ꯅꯦꯕ 6 ꯀꯥꯒꯗꯕꯅꯦ 5ꯇ ꯍꯟꯖꯤꯜꯂꯤꯅꯦꯕ ꯐꯦꯜ ꯑꯣꯏꯕꯒꯤ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯈꯠꯂꯛꯑꯕꯅꯤꯅ ꯑꯗꯨꯅ ꯃꯕꯣꯛꯁꯤꯅ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯃꯥꯡ ꯇꯥꯔꯦ ꯑꯩ ꯁꯨꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯒꯗꯤꯅꯅꯦ ꯃꯕꯣꯛꯁꯦ ꯃꯥꯒꯤ ꯍꯥꯡꯇꯛꯀꯤ ꯃꯩꯁꯥꯁꯦ ꯃꯌꯥꯝ ꯂꯥꯡꯈꯠꯂꯛꯑꯕ ꯑꯗꯩ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯈꯟꯅꯔꯝꯃꯦ ꯑꯉꯥꯡ ꯑꯃ ꯐꯨꯔꯝꯃꯦ ꯍꯥꯏꯔꯅꯤ ꯑꯗꯣ ꯑꯔꯥꯟꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯕ ꯃꯤ ꯑꯃꯒ ꯈꯟꯅꯁꯨ ꯑꯔꯥꯟꯕ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯉꯥꯡꯕ ꯆꯩꯕ ꯍꯦꯛꯇ ꯂꯥꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯕꯈꯩꯗꯨꯅ ꯑꯗꯩ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯦꯛ ꯍꯥꯏꯔꯛꯄ ꯅꯣꯏ ꯅꯄꯥ ꯁꯤꯕ ꯍꯦꯛ ꯍꯥꯏꯔꯛꯄ ꯅꯃꯥ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯉꯥꯡꯁꯦ ꯍꯜꯂꯛꯑꯒꯗꯤ ꯍꯦꯛ ꯀꯞꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯕꯣꯛꯁꯤꯅꯅꯦ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯔꯒꯦ ꯑꯩꯅ ꯉꯥꯎꯁꯟꯅꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯕꯣꯛꯁꯤꯅ ꯁꯤꯟꯅꯕ ꯂꯥꯛꯈꯤꯕꯅꯦꯕ 3ꯁꯨꯕ ꯑꯉꯥꯡꯁꯦ ꯑꯗꯩ 7ꯁꯨꯕ ꯑꯉꯥꯡꯁꯤꯅꯅꯦ ꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯄꯥꯗꯨꯁꯨ ꯑꯗꯨꯝ ꯃꯄꯥꯒꯤ ꯊꯣꯛꯄ ꯂꯩꯔꯦ ꯅꯨꯄꯤꯗꯤ ꯊꯤꯗꯦ ꯍꯥꯏ ꯃꯃꯥꯁꯤꯒ ꯈꯥꯏꯅꯕꯁꯦ ꯀꯨꯏꯔꯦ ꯃꯃꯥꯁꯦ ꯃꯄꯥꯝꯗ ꯂꯩꯔꯛꯏꯁꯦ ꯑꯉꯥꯡꯁꯦ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯥꯏꯕ ꯄꯨꯔꯥ ꯃꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯃꯀꯣꯛ ꯍꯥꯏꯒꯠꯈꯤꯗꯅꯅꯦ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯊꯦꯡꯅꯔꯛꯄ ꯀꯩꯅꯣ ꯃꯌꯥꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯊꯟꯗꯅꯦ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯦꯕ ꯄꯨꯔꯥ ꯉꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯥꯅꯗꯅ ꯁꯦꯟꯅꯗꯅ ꯂꯥꯏꯌꯦꯡꯅꯗꯅ ꯃꯄꯥꯝꯗꯨꯁꯨ ꯌꯥꯝ ꯋꯥꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯔꯦꯀꯣ ꯅꯤꯉꯣꯜ ꯉꯥꯛꯇ ꯑꯗꯨꯅ ꯃꯣꯏꯁꯤꯅꯅꯦ ꯄꯩꯁꯥꯁꯦ ꯈꯥꯏꯅ ꯂꯥꯏꯌꯦꯡꯉꯦꯕ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯅꯥꯕꯩ ꯂꯥꯏꯌꯦꯡꯒꯗ꯭ꯔꯥ ꯃꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯂꯥꯏꯌꯦꯡꯒꯗ꯭ꯔꯥ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯜꯂꯤꯕꯈꯩꯁꯦ ꯋꯥꯔꯦꯕ ꯑꯗꯩ ꯑꯉꯥꯡꯁꯤ ꯃꯣꯏꯅ ꯃꯐꯝ ꯆꯥꯅ ꯑꯉꯥꯡꯁꯤꯗꯗꯤꯅ ꯑꯗꯩ ꯃꯃꯥꯗꯣ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯐꯥꯅꯅꯤ ꯗꯥꯛꯇꯔꯗ ꯑꯃꯨꯛ ꯄꯨꯅꯤ ꯐꯔꯥ ꯍꯥꯏꯅꯔꯕ ꯑꯗꯩ ꯃꯣꯏ ꯅꯨꯄꯥꯅꯐꯧꯗ ꯅꯄꯥꯝ ꯍꯣꯠꯅꯒꯦꯒꯅ ꯆꯠꯈ꯭ꯔꯣ ꯍꯦꯛ ꯍꯥꯏꯔꯛꯑꯕ ꯑꯗꯨꯝꯕꯗꯩ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯖꯔꯒꯦꯅ ꯁꯤꯟꯅꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯐꯥꯎꯗ ꯁꯨꯃꯥꯏꯅ ꯑꯉꯥꯡ 7ꯁꯦ ꯂꯩ ꯑꯗꯣ ꯑꯉꯥꯡ 2 ꯑꯃꯁꯨ ꯊꯤꯜꯂꯛꯀꯦꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯄꯥꯎꯁꯦ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯤ ꯌꯦꯡꯉꯣ ꯀꯌꯥꯗ ꯃꯔꯥꯏꯕꯛꯁꯦ ꯃꯥꯅꯦ ꯊꯤꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯑꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯦ ꯃꯣꯏꯁꯦꯅ ꯑꯩꯅ ꯃꯣꯏ ꯃꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯪꯉꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯅꯦ ꯑꯁ ꯑꯉꯥꯡꯈꯩꯁꯦ ꯋꯥꯔꯤꯁꯦ ꯀꯞꯄ ꯂꯤꯕ ꯍꯥꯏꯅ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯑꯗꯩ ꯆꯥꯛꯀꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥ ꯐꯪꯉꯛꯇꯕ ꯑꯗꯩ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯐꯝꯗꯣ ꯂꯩꯇꯕ ꯑꯗꯨꯝꯕꯒꯤꯅꯦ ꯃꯣꯏꯗꯅꯦ ꯑꯁ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯈꯩꯗꯣ ꯑꯉꯥꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯊꯃꯣꯏꯗ ꯆꯨꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯃꯄꯥꯗꯨꯗꯤ ꯁꯤꯈꯤꯕꯅꯤꯅ ꯑꯃꯨꯛ ꯐꯔꯦꯗꯅꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯄꯥ ꯖꯦꯜ ꯂꯩꯈꯤꯕ ꯌꯥꯎꯔꯦ ꯑꯗꯩ ꯌꯨꯔꯥꯏ ꯆꯨꯔ ꯂꯩꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯉꯥꯡꯈꯩꯗꯨꯗ ꯃꯄꯥ ꯂꯩꯕꯈꯩꯗꯨꯁꯨ ꯃꯄꯥꯗꯨꯁꯨ ꯋꯥꯔꯧꯔꯦ ꯃꯃꯥꯗꯨꯁꯨ ꯋꯥꯔꯧꯔꯦ ꯑꯅꯤꯃꯛꯇ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯤꯅ ꯀꯞꯄꯒ ꯋꯥꯔꯤ ꯂꯤꯌꯦꯕ ꯑꯁ ꯍꯦꯛꯇ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯁꯥꯡꯅ ꯍꯪꯗ꯭ꯔꯦ ꯃꯇꯦꯛ ꯈꯛ ꯍꯪꯉꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯕꯅꯤꯅ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯃꯤꯟꯅꯩ ꯏꯔꯨꯖꯕꯤ ꯑꯩꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯐꯤꯔꯣꯜ ꯁꯨꯕꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯈꯩꯗꯨꯅ ꯍꯥꯏꯕꯗꯣꯀꯣ ꯀꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯉꯥꯡꯈꯩꯁꯦ ꯍꯦꯛꯇ ꯀꯥꯈꯠꯈ꯭ꯔꯒꯅꯦ ꯀꯞꯄꯦꯅꯦ ꯎꯅ ꯑꯉꯥꯡꯈꯩꯁꯦ ꯂꯣꯏ ꯀꯞꯈꯠꯂꯛꯑꯦꯅꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯒꯀꯣ ꯃꯃꯥ ꯃꯄꯥꯗꯨꯗꯤ ꯀꯧꯔ ꯀꯞꯇ꯭ꯔꯦꯕ ꯃꯣꯏꯁꯦ ꯋꯥꯔꯧꯈ꯭ꯔꯕꯅꯤꯅ ꯏꯃꯥꯅꯕꯨ ಕꯧꯔ ꯀꯞꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯁ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯃꯥꯁꯤꯅ ꯑꯥꯗ ꯑꯌꯥꯝꯕ ꯂꯩꯌꯦꯕ ꯑꯗꯣ ꯑꯉꯥꯡꯈꯩꯗꯣ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯣꯅ ꯃꯥꯁꯤꯅ ꯂꯥꯎꯔꯛꯑꯦꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯞꯈꯠꯂꯛꯄꯗꯨꯗꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯀꯥꯈꯠꯂꯒ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯑꯉꯥꯡꯈꯩꯗꯨꯅ ꯀꯩꯅꯦ ꯑꯩꯈꯣꯏꯈꯩ ꯆꯪꯗꯅ ꯊꯦꯝꯃꯦꯕ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ IS ꯕꯣꯔꯗꯤꯡꯒꯤ ꯁꯥꯇ꯭ꯔꯈꯩꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯃꯣꯏ ꯃꯑꯣꯡꯁꯤꯗꯀꯣ ꯍꯣꯏ ꯃꯣꯏꯐꯧ ꯀꯞꯄꯦ ꯑꯉꯥꯡꯈꯩꯗꯨꯐꯧ ꯀꯞꯄꯦꯕ ꯑꯗ ꯃꯣꯏꯗꯤ ꯃꯃꯥ ꯃꯄꯥꯅ ꯅꯥꯎꯀꯣꯜꯂꯒ ꯐꯖꯅ ꯂꯩꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤꯗꯣ ꯃꯥꯅꯦ ꯑꯗ ꯃꯣꯏꯗꯤ ꯑꯗꯨꯝꯕꯗꯣ ꯈꯪꯖꯕ ꯅꯠꯇꯦꯕ ꯍꯣꯏ ꯃꯣꯏꯁꯨ ꯃꯃꯤꯠꯅ ꯎꯔꯦꯕ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯥꯎꯕ ꯍꯧꯔꯦꯕ ꯃꯣꯏꯗꯁꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯉꯥꯡꯈꯩꯁꯦ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯏꯔꯨꯖꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯅ ꯇꯧꯗꯅ ꯐꯖꯅ ꯃꯆꯤꯟ ꯃꯅꯥꯎꯗꯧ ꯂꯩꯕ ꯋꯥꯅꯤꯗ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯣꯏꯒꯤ ꯑꯉꯥꯡꯈꯩꯁꯦꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯑꯌꯥꯝꯕ ꯌꯥꯏꯔꯤꯄꯣꯛꯇꯗ ꯑꯥꯗꯗ ꯂꯩꯅꯤꯡꯉꯦ ꯉꯁꯥꯏ ꯁꯪꯒꯥꯏꯁꯤꯃꯒ ꯁꯥꯕ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯉꯥꯡꯈꯩꯗꯨꯒ ꯂꯩꯔꯦ ꯑꯉꯥꯡꯈꯩꯁꯤꯅ ꯑꯩꯉꯣꯟꯗꯅꯦ ꯃꯃꯥꯅꯅꯦ ꯑꯩ ꯂꯥꯛꯄꯁꯤꯗ ꯒꯥꯔꯤꯁꯦ ꯑꯩꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤꯅꯦ ꯆꯦꯟꯊꯣꯔꯛꯑꯅꯤ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯩꯅ ꯄꯨꯕ ꯁꯣꯝꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯩꯀꯩ ꯄꯨꯊꯕꯁꯦ ꯑꯩꯅ ꯁꯨꯛꯆꯤꯡ ꯆꯥꯎꯕ ꯑꯃꯐꯥꯎ ꯄꯥꯏꯒꯦ ꯐꯪꯗꯦ
ꯃꯣꯏꯅ ꯃꯊꯪ ꯄꯥꯏꯔꯒ ꯃꯣꯏ ꯃꯌꯥꯝ ꯆꯪ ꯍꯣꯡꯒꯠꯈ꯭ꯔꯅꯤꯀꯣ ꯑꯗꯩ ꯑꯩ ꯍꯦꯛ ꯂꯥꯡꯒꯩ ꯃꯣꯏ ꯍꯔꯥꯎꯏꯗꯩ ꯑꯩꯅ ꯁꯣꯝꯗ ꯑꯩ ꯎꯅꯕ ꯂꯥꯛꯄꯗ ꯄꯤꯔꯝꯕ ꯑꯆꯥꯄꯣꯠꯈꯩꯁꯦ ꯄꯨꯔꯒ ꯃꯣꯏꯈꯩꯁꯦ ꯄꯤꯖꯅꯤꯀꯣ ꯁꯤꯈꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯆꯥꯔꯣ ꯑꯩꯅ ꯈꯨꯠ ꯍꯥꯡꯉꯒ ꯆꯪꯗꯦꯕ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯑꯩꯁꯦ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯁꯦ ꯌꯥꯝ ꯂꯩꯒꯟꯗꯕ ꯃꯤꯅꯦꯕ ꯃꯇꯝ ꯐꯪꯗꯕꯒꯤ ꯒꯥꯔꯤꯁꯦ ꯖꯔ ꯊꯧꯔ ꯌꯧꯕ ꯌꯨꯝ ꯌꯧꯕ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅ ꯑꯗ ꯑꯍꯥꯟꯕ ꯊꯤꯜꯂꯛꯈꯤꯕ ꯑꯉꯥꯡꯗꯣ ꯑꯗꯨ ꯑꯉꯥꯡꯗꯨꯒ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯅꯦ ꯆꯦꯟꯊꯣꯔꯛꯄ ꯃꯥ ꯈꯛ ꯊꯤꯜꯂꯛꯏꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯇꯤ ꯀꯗꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯒꯥꯔꯤꯐꯧ ꯊꯧꯖꯟꯗ꯭ꯔꯤꯉꯩꯗ ꯃꯕꯥꯅꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯌꯦꯕ ꯑꯗꯨꯒ ꯍꯦꯛ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯌꯥꯏꯔꯤꯄꯣꯛꯇ ꯕꯣꯔꯗꯤꯡꯗ ꯆꯠꯄꯁꯦ ꯑꯩ ꯑꯆꯥꯄꯣꯠ ꯌꯥꯎꯗꯅ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯑꯗꯣ ꯃꯤ ꯎꯅꯕ ꯂꯥꯛꯄꯩ ꯑꯆꯥꯄꯣꯠꯁꯦ ꯑꯩꯅ ꯄꯨꯔ ꯆꯠꯂꯦꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯅ ꯚꯥꯞ ꯑꯣꯏꯗꯕ ꯑꯩꯅꯕꯨꯗꯤ ꯁꯣꯝꯒꯤꯁꯨ ꯄꯤꯖꯔꯝꯕ ꯑꯉꯥꯡꯈꯩꯁꯦꯀꯣ ꯁꯣꯝꯒꯤ ꯕꯣꯔꯗꯤꯡꯒꯤꯁꯨ ꯑꯩ ꯎꯅꯕ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯁꯦ ꯑꯩꯅ ꯂꯣꯏ ꯌꯦꯟꯕꯤꯕ ꯑꯗꯩ ꯑꯁꯣꯝꯒꯤꯁꯨ ꯑꯃꯨꯛ ꯄꯤꯖꯕ ꯑꯗ ꯄꯨꯕ ꯀꯥꯎꯍꯧꯕ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯄꯨꯕꯤꯔꯒ ꯑꯩ ꯍꯜꯂꯛꯄꯒ ꯑꯗꯨꯃꯥꯏꯅ ꯑꯆꯥꯄꯣꯠꯁꯦ ꯄꯤꯖꯕꯤꯔꯅꯤ ꯃꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯉꯥꯡꯈꯩꯁꯤꯅꯅꯦ ꯃꯃꯥ ꯅꯪ ꯀꯩꯗꯧꯉꯩꯐꯧ ꯂꯩꯗꯣꯏꯅꯣ ꯑꯩꯗꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅꯀꯣ ꯑꯗ ꯑꯩ ꯆꯠꯂꯦꯗꯅ ꯃꯣꯏ ꯆꯦꯟꯊꯣꯔꯛꯀꯅꯤ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗꯅꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯩ ꯁꯣꯝꯒꯤ ꯑꯃꯨꯛ ꯀꯣꯡꯕꯒꯤ ꯑꯥꯏ ꯑꯦꯁ ꯕꯣꯔꯗꯤꯡ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒꯤꯁꯦ ꯁꯤꯅ ꯑꯃꯨꯛ ꯃꯇꯝ ꯈꯔꯗꯤ ꯕꯣꯔꯗꯤꯡ ꯍꯧꯔꯛꯄꯒꯤ ꯑꯩꯁꯦ ꯌꯥꯏꯄꯣꯛꯇ ꯁꯨꯛꯀꯨꯝ ꯀꯨꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯌꯥꯏꯄꯣꯛꯀꯤꯅ ꯍꯧꯗ꯭ꯔꯤꯕ ꯊꯦꯡꯅ ꯗꯦꯠ 25ꯗꯩ ꯍꯧꯈꯤꯕ ꯁꯣꯝꯒꯤꯅ ꯗꯦꯠ 3ꯗꯩ ꯍꯧꯋꯤꯗꯅ ꯃꯔꯛꯀꯤ ꯈꯔꯁꯦ ꯁꯣꯝꯗ ꯁꯪꯒꯥꯏ ꯂꯣꯏꯁꯟꯕꯩꯁꯤꯅ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯂꯦꯡꯗꯅ ꯂꯩꯔꯒ ꯃꯥꯅ ꯗꯥꯏꯇ ꯂꯧꯈ꯭ꯔꯦꯕ ꯁꯣꯝꯒꯤꯅ ꯑꯩꯅ ꯕꯣꯔꯗꯤꯡꯁꯦ ꯂꯣꯏ ꯂꯧꯍꯧꯔꯦ ꯊꯧꯗꯥꯡꯁꯦ ꯑꯗꯨꯒ ꯑꯩ ꯂꯦꯡꯗꯅ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯩ ꯁꯪꯒꯥꯏꯁꯦ ꯁꯪꯒꯥꯗꯣꯔꯦ ꯗꯦꯠ 28ꯇ ꯍꯥꯏꯕꯗꯩꯗꯤ ꯑꯩꯁꯦ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯗꯦꯠ 25 ꯑꯗꯨꯋꯥꯏꯗꯩꯗꯤ ꯂꯦꯡꯗꯅ ꯁꯪꯒꯥꯏꯗ ꯑꯩꯁꯦ ꯂꯩꯔꯨꯔꯦꯕ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯑꯁ ꯍꯦꯛꯇ ꯀꯣꯡꯕꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯀꯣ ꯃꯦꯗꯥꯝ ꯅꯪ ꯀꯩꯅꯣ ꯌꯥꯏꯄꯣꯛꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯣ ꯑꯩꯈꯣꯏꯁꯨ ꯅꯆꯥꯅꯦ ꯌꯥꯏꯄꯣꯛꯀꯤꯅ ꯑꯉꯥꯡꯈꯩꯅ ꯅꯨꯡꯁꯤꯔꯕꯣ ꯌꯥꯔꯣꯏ ꯆꯠꯄ ꯀꯥꯟꯅ ꯇꯧꯗꯅꯀꯣ ꯑꯗꯩꯗꯤ ꯍꯌꯦꯡ ꯍꯜꯂꯛꯀꯗꯕꯅꯤ ꯉꯟꯇꯥ ꯍꯜꯂꯛꯀꯗꯕꯅꯤꯒ ꯇꯧꯗꯅ ꯑꯗꯩ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯍꯥꯟꯕꯁꯦ ꯍꯧꯅꯗꯣꯏꯕ ꯁ꯭ꯀꯨꯜ ꯈꯔ ꯑꯌꯥꯝꯕꯅꯀꯣ ꯑꯗꯨꯗꯅꯦ ꯃꯣꯏꯅ ꯅꯨꯡꯗꯥꯡꯁꯤꯗ ꯋꯥꯔꯗꯦꯟꯅ ꯐꯣꯟ ꯇꯧꯔꯍꯜꯂꯛꯑꯒ ꯂꯥꯎ ꯊꯥꯗꯣꯛꯑꯒꯅꯦ ꯄꯥꯏꯔꯛꯑꯦꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯏꯃꯥꯒꯤ ꯕꯣꯔ ꯐꯪꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯩꯁꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯅ ꯑꯩꯁꯦ ꯃꯝꯃꯤꯉꯩꯗꯒꯤ ꯂꯥꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯔ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯔꯝꯗꯅ ꯑꯩꯅ ꯃꯅꯝ ꯅꯝꯕꯤꯗꯅ ꯌꯥ ꯆꯤꯛꯄꯤꯗꯅ ꯃꯈꯨꯠꯇ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯂꯦꯕ ꯑꯁ ꯄꯨꯔꯥꯅꯦ ꯁꯣꯝꯒꯤꯁꯨ ꯑꯉꯥꯡꯈꯩꯁꯤꯅ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯊꯃꯣꯏꯅ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯅ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯨ ꯀꯣꯡꯕꯒꯤꯁꯤꯁꯨ ꯀꯣ ꯑꯩꯈꯣꯏꯁꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯒ ꯂꯩꯇꯦꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯗꯧꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅꯀꯣ ꯑꯗꯩ ꯑꯩꯅ ꯊꯧꯗꯣꯛꯁꯤꯡꯒꯤ ꯊꯦꯡꯅꯔꯨ ꯋꯥꯔꯤꯒꯁꯦ ꯂꯤꯕꯤꯗꯅ ꯑꯗꯩ ꯀꯣꯡꯕꯒꯤꯗꯤ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯃꯤꯎꯅꯐꯝ ꯀꯥꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯌꯦꯡꯁꯤꯜꯂꯤꯅꯦꯕ ꯑꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤꯅꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯎꯅꯐꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯦꯕ ꯑꯗꯣ ꯃꯤ ꯎꯅꯕ ꯂꯥꯛꯈꯤꯕꯁꯦ ꯃꯣꯏ ꯂꯣꯏ ꯎꯍꯧꯕꯅꯤꯅꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯂꯥꯛꯄ ꯃꯤ ꯎꯅꯕꯁꯦꯀꯣ ꯑꯌꯨꯛꯇꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯤꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯋꯥꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯩ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯕ ꯉꯝꯗꯕꯒꯤ ꯑꯗꯩ ꯃꯤꯗꯣ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯐꯣꯟ ꯇꯧꯁꯜꯂꯛꯄꯒꯤ ꯄꯥꯏꯗ ꯌꯥꯗꯕ ꯑꯣꯏꯕ ꯐꯣꯟꯁꯤꯡꯗꯨꯁꯨꯀꯣ ꯑꯗꯨꯒꯤ ꯃꯤꯈꯩꯗꯁꯨ ꯄꯦꯟꯅꯗꯕ ꯂꯩꯔꯝꯒꯅꯤ ꯑꯗꯩ ꯐꯣꯟꯁꯤꯁꯨ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯕ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯅꯥꯝ ꯄꯥꯏꯕ ꯉꯝꯅꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯍꯥꯏꯔꯦꯀꯣ ꯑꯉꯥꯡꯈꯩꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯦꯗꯥꯝ ꯉꯍꯥꯟꯈꯩ ꯁꯨꯛꯈꯪ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯏꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯁꯤꯗꯤ ꯑꯉꯥꯡꯈꯩꯁꯤ나 ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯤ ꯎꯅꯕꯀꯣ ꯂꯥꯛꯑꯝꯕꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯅꯅꯦꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯁꯦ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯅꯤ ꯃꯣꯏꯅ ꯉꯥꯏꯔꯤꯁꯦ ꯍꯦꯛꯇꯅꯦ ꯃꯃꯤꯠ ꯃꯅꯥꯒꯁꯦ ꯌꯨꯡꯈꯠꯇ ꯇꯥꯟꯅꯗꯣꯏꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯉꯛꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯡꯕꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯦ ꯋꯥꯈꯜ ꯈꯜꯂꯦ ꯃꯣꯏꯁꯦ ꯑꯗꯨꯅꯅꯦ ꯑꯩꯒ ꯃꯣꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯒ ꯁꯥ ꯐꯪꯗꯕꯁꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯔꯦꯟꯗꯤ ꯑꯩ ꯋꯥꯔꯤ ꯂꯤꯅꯤ ꯍꯥꯏꯕꯁꯦ ꯍꯔꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯩꯌꯦ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯁꯤꯅꯅꯦ ꯆꯥꯕ ꯉꯝꯗꯦ ꯕꯣꯔꯗꯤꯡ ꯑꯅꯤꯁꯤꯗ ꯕꯣꯔꯗꯤꯡꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯄꯨꯟꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝꯗꯩ ꯀꯣꯕꯤꯗꯒꯤ ꯀꯣꯕꯤ ꯐꯨꯜ ꯊꯝꯆꯦꯠ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯝ ꯄꯤꯔꯛꯑꯦꯕ ꯑꯗꯣ ꯍꯋꯥꯏꯁꯤꯃ ꯊꯣꯡꯒꯦ ꯐꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡ ꯉꯥꯛꯇ ꯊꯣꯡꯕꯗ ꯑꯗꯩ ꯅꯍꯥꯟ ꯍꯣꯝꯒꯤ ꯁꯪꯒꯥꯕꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯖꯔꯛꯑꯒꯦꯀꯣ ꯁꯪꯒꯥꯏꯒꯤ
ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏ ꯑꯇꯩ ꯀꯩꯅꯣꯒ ꯃꯥꯟꯅꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯄꯣ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝ ꯏꯄꯥ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯥꯛꯇꯅ ꯃꯣꯏꯅ ꯃꯥꯏꯄꯨꯝ ꯍꯥꯡꯗꯣꯛꯇꯅ ꯑꯗꯩ ꯑꯩꯈꯣꯏ ꯏꯄꯥ ꯁꯨꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯅ ꯇꯧꯋꯦ ꯑꯗꯣ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯨꯔꯁꯁꯦ ꯑꯁ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯂꯥꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥꯈꯩꯅ ꯑꯁ ꯑꯩꯉꯣꯟꯗ ꯆꯦꯟꯖꯟꯗꯅꯀꯣ ꯆꯤꯔꯣꯜꯁꯦ ꯇꯧꯔꯝꯃꯦꯕ ꯏꯆꯦ ꯗꯥꯁꯨꯔꯁꯁꯦ ꯏꯆꯦꯅ ꯑꯩ ꯆꯨꯝꯃꯦ ꯀꯦꯃꯦꯔꯥꯗꯩꯗꯤ ꯑꯁꯦꯡꯕ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯑꯁꯤꯗꯤ ꯀꯩ ꯈꯨꯐꯖꯅꯣ ꯀꯩ ꯀꯝꯄ꯭ꯂꯦꯛꯁꯟ ꯈꯨꯐꯖꯅꯣꯅ ꯁꯨꯔꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁꯟꯁꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯎꯔ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯍꯦꯛꯇ ꯃꯥꯁꯦ ꯅꯨꯃꯤꯠꯁꯤꯗ ꯅꯨꯡꯁꯥꯒ ꯊꯣꯛꯂꯛꯄ ꯅꯤꯡꯊꯝꯊꯥꯒꯤ ꯑꯗ ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯁꯨꯔꯁꯅ ꯅꯨꯃꯤꯠꯁꯤꯗ ꯐꯖꯕꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯁꯦ ꯇꯔꯪ ꯇꯔꯪ ꯅꯥꯝ ꯅꯥꯝ ꯂꯥꯎꯕ ꯍꯥꯏꯗꯣ ꯁꯤ ꯅꯥꯜꯂꯒ ꯉꯧꯔꯒ ꯋꯥꯡ ꯆꯥꯎꯔꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯁꯨꯔꯁꯁꯦ ꯄꯨꯛꯂꯪ ꯂꯪꯈ꯭ꯔꯦ ꯁꯨꯔꯁ ꯌꯦꯡꯅꯕꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯖꯩꯅꯦ ꯌꯥꯝ ꯐꯖꯩꯅꯦꯅ ꯇꯧꯋꯦ ꯑꯁꯦꯡꯕꯒꯤ ꯐꯖꯕꯅꯦꯕ ꯁꯨꯔꯁꯁꯦꯀꯣ ꯊꯥꯒꯠꯄꯤꯔꯦ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣꯁꯤ ꯑꯃꯅꯅꯦ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯇꯝꯗꯨꯗ 5 ꯂꯥꯛꯏꯉꯩ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯆꯍꯤ 9 ꯈꯛꯇꯅꯦ ꯀ꯭ꯂꯥꯁ 1 ꯈꯛ ꯀꯥꯔꯤꯀꯣ ꯃꯥꯁꯦ ꯗꯦꯠ 8/12/2018ꯗ ꯄꯣꯛꯄꯅꯦꯕ ꯑꯉꯥꯡꯁꯦ ꯃꯥꯁꯤꯅꯅꯦ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯥ ꯃꯁꯥꯅ ꯁꯥꯖꯕ ꯑꯆꯥꯄꯣꯠꯁꯦ ꯃꯈꯜ ꯃꯈꯜ ꯁꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯌꯣꯟꯖꯕ ꯑꯗꯨꯒꯤ ꯑꯇꯣꯡꯕ ꯄꯩꯁꯥꯁꯦ ꯃꯥꯅ ꯁꯇꯔꯗꯦꯗ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯇꯔꯗꯦ ꯃꯥ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯗꯩ ꯁꯟꯗꯦ ꯁꯨꯃꯥꯏꯅ MU ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯥ ꯌꯣꯜꯂꯦꯕꯀꯣ ꯑꯗꯨꯒꯅꯦ ꯁꯇꯔꯗꯦ ꯈꯛ ꯌꯣꯟꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤꯅ ꯃꯥꯅ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯄꯥꯡꯅꯤꯅ ꯑꯉꯥꯡꯁꯤꯅ ꯆꯣꯡꯊꯣꯔꯛꯑꯦ ꯍꯟꯗꯛꯈꯛ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯤ ꯍꯟꯗꯛꯈꯛ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯅꯦꯕ ꯑꯗꯣ ꯃꯥꯁꯤꯅꯅꯦ ꯑꯉꯥꯡ ꯂꯥꯛꯑꯒꯅꯦ ꯑꯉꯥꯡ 5ꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯔꯝꯃꯦꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯣ ꯇꯁꯦꯡꯅꯒꯤꯗꯤ ꯑꯍꯥꯟꯕ ꯅ꯭ꯌꯨ ꯀꯃꯔꯁꯦ ꯃꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯂꯨꯄꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ 900ꯗꯤ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯨꯃꯒꯤ ꯐ꯭ꯔꯤ ꯂꯨꯄꯥ 300 ꯑꯃꯅꯦ 100 ꯑꯃꯅ ꯑꯥꯏ ꯀꯥꯔꯠꯀꯤ 100 ꯑꯃꯅ ꯄꯦꯔꯦꯟꯁ ꯃꯤꯠꯀꯤ 100 ꯑꯃꯅ ꯀꯔꯤꯅꯣꯝꯒꯤ ꯑꯃꯒ ꯇꯧꯔꯒ 900ꯗꯤ ꯆꯪꯉꯦ 900ꯁꯦ ꯑꯉꯥꯡ ꯑꯃꯗ ꯑꯗꯨꯒꯤ 5ꯒꯤ ꯃꯥꯅ ꯑꯦꯗꯃꯤꯁꯟ ꯀꯧꯔꯦ ꯑꯗꯨꯗꯣ ꯑꯗꯨ ꯆꯟꯕꯤꯔꯝꯃꯦꯕ ꯑꯉꯥꯡꯁꯤꯅ ꯌꯦꯡꯉꯨ ꯀ꯭ꯂꯥꯁ 1ꯒꯤ ꯑꯉꯥꯡꯁꯤꯅ ꯌꯦꯡꯉꯨꯅꯦ ꯊꯧꯅꯥꯁꯦ ꯃꯥꯅ ꯑꯆꯥꯄꯣꯠ ꯌꯣꯟꯖꯕꯒꯤ ꯑꯇꯣꯡꯕ ꯄꯩꯁꯥꯗꯨꯅꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤꯅꯦ ꯃꯒꯨꯟꯅꯤ ꯑꯉꯥꯡꯗꯨꯒꯤ ꯊꯧꯅꯥꯁꯤ ꯍꯣꯏ ꯃꯥꯒꯤ ꯀꯅꯥꯝꯇꯗ ꯇꯦꯂꯦꯟꯇꯣ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩꯅ ꯁꯥꯕ ꯄꯣꯠ ꯌꯣꯟꯖꯒꯦꯅ ꯃꯥꯁꯦ ꯌꯨꯇꯨꯕꯇ ꯑꯆꯥꯄꯣꯠ ꯁꯥꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯏ ꯃꯊꯧꯅꯥꯁꯦ ꯌꯦꯡꯉꯒꯦꯅꯅꯦ ꯑꯉꯥꯡꯁꯤꯅ ꯍꯥꯏꯃꯟꯕꯗꯨꯗꯀꯣ ꯅꯪ ꯏꯀꯥꯏꯗ꯭ꯔꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯗꯦ ꯑꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯅ ꯏꯟꯁꯜꯂꯨꯕ ꯈꯣꯠꯂꯨꯕ ꯃꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯍꯧꯗꯣꯛꯄ ꯑꯝꯇ ꯅꯠꯇꯦ ꯃꯁꯥꯅ ꯐꯥꯎꯔꯛꯄꯅꯦꯕ ꯑꯗꯒꯤ ꯃꯅꯨꯡꯗ ꯐꯥꯎꯖꯔꯛꯄ ꯑꯗꯣ ꯃꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯇ ꯃꯄꯥꯟꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯉꯥꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯆꯠꯂ ꯆꯥꯛꯀ ꯄꯤꯕ ꯃꯌꯣꯝ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯦ ꯑꯗꯨꯒꯗꯤ ꯃꯥꯅꯅꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕ ꯑꯉꯥꯡ ꯑꯣꯏꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯃꯥ ꯑꯩ ꯄꯣꯠ ꯁꯥꯒꯦꯀꯣꯅꯅꯦ ꯁꯥꯔꯦ ꯍꯥꯏꯌꯦꯕ ꯑꯆꯥꯄꯣꯠꯁꯦ ꯃꯃꯥꯁꯤꯁꯨ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯌꯥꯝ ꯂꯩꯕꯒꯤ ꯆꯤꯟꯗꯅꯅꯦ ꯃꯥꯁꯨ ꯌꯦꯡꯕꯁꯦ ꯁꯪꯗꯦ ꯍꯥꯏꯌꯦꯕ ꯌꯦꯡꯁꯤꯟꯕ ꯑꯗꯨꯒꯗꯤ ꯃꯣꯏꯗꯤ ꯀꯩꯊꯦꯜꯁꯨ ꯏꯅꯛ ꯅꯛꯅꯔꯕ ꯑꯗ ꯃꯥꯅ ꯆꯠꯂꯒ ꯃꯥꯒꯤ ꯁꯥꯕꯗ ꯆꯪꯒꯗꯕ ꯃꯄꯣꯠ ꯃꯆꯩꯒꯁꯦ ꯂꯣꯏ ꯂꯩꯖꯔꯨꯕ ꯑꯉꯥꯡꯁꯤꯅ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯒꯀꯣ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯂꯨꯕꯥꯛꯁꯦ ꯑꯃ ꯄꯥꯏꯔ ꯊꯣꯛꯂꯛꯑꯦ ꯍꯥꯏꯌꯦ ꯃꯃꯥ ꯑꯩ ꯂꯣꯏꯔꯦꯅ ꯑꯁ ꯃꯃꯥꯁꯦ ꯑꯗꯨꯕꯨꯗ ꯃꯥꯁꯦ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯃꯣꯏ ꯅꯨꯃꯤꯠꯁꯤꯗ ꯀꯛꯆꯤꯡꯁꯤꯗ ꯀꯩꯅꯣꯃ ꯐꯦꯁꯟ ꯁꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯂꯩ ꯍꯥꯏ ꯑꯉꯥꯡꯁꯤꯅ ꯊꯣꯛꯑꯒꯅꯦ ꯃꯥꯅ ꯑꯥꯏꯂꯦꯟ ꯀꯛꯆꯤꯡꯒꯤꯗꯣ ꯑꯗꯨꯗ ꯌꯣꯟꯒꯦꯅ ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯥꯏ ꯌꯣꯟꯕꯁꯤꯗꯅꯦ ꯑꯉꯥꯡꯁꯤꯅ ꯆꯠꯂꯒ ꯑꯍꯥꯟꯕꯗꯤ ꯀꯅꯥꯝ ꯌꯦꯡꯕꯤꯔꯝꯗꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯥꯅꯅꯦ ꯏꯀꯥꯏꯔꯛꯇꯅ ꯃꯃꯥꯁꯤꯅꯅꯦ ꯑꯁ ꯅꯪ ꯋꯥꯔꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯁꯤ ꯗꯨꯀꯥꯟꯁꯤꯗ ꯁꯤꯟꯅꯔꯝꯃꯁꯤ ꯍꯥꯏꯖꯥꯅꯦ ꯑꯗ ꯑꯩ ꯏꯁꯥꯅ ꯌꯣꯟꯕꯗꯣ ꯄꯥꯝꯖꯩ ꯑꯩ ꯗꯨꯀꯥꯟꯗ ꯁꯤꯟꯅꯔꯝꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗ ꯃꯃꯥꯁꯤꯁꯨꯅꯦ ꯃꯥꯏ ꯆꯠꯇ ꯌꯥꯗꯕ ꯊꯕꯛ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯁꯜꯂꯕ ꯑꯗꯨꯏꯗꯤ ꯗꯨꯀꯥꯟꯁꯤꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯗꯨꯝ ꯂꯦꯞꯄꯣꯅ ꯗꯨꯀꯥꯟꯗꯨꯗ ꯏꯕꯨꯡꯉꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯅꯦꯍꯦ ꯑꯗꯣ ꯑꯅ ꯍꯥꯏꯕꯁꯤꯗ ꯏꯇꯩꯃ ꯊꯥꯒꯠꯄꯤꯒꯗꯕꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯗꯕꯅꯤ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯁꯤꯗꯤ ꯌꯥꯝ ꯑꯐꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯏꯇꯩꯃ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯣꯜꯍꯟꯒꯦꯅ ꯌꯣꯜꯍꯧꯋꯦ ꯍꯥꯏꯌꯦꯕ ꯃꯥꯁꯤꯅ ꯊꯕꯛꯁꯦ ꯆꯠꯂꯤꯉꯩꯁꯤꯗ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯚꯥꯏꯔꯦꯜ ꯆꯠꯂꯛꯑꯦ ꯍꯥꯏꯌꯦꯕ ꯃꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤꯅ ꯃꯥꯗꯤ ꯃꯥꯛꯁ ꯑꯗꯨꯝ ꯎꯞꯄꯦ ꯑꯉꯥꯡꯁꯦ ꯃꯥꯗꯤ ꯁꯨꯝ ꯃꯥꯒꯤ ꯃꯃꯥꯏꯒ ꯀꯩ ꯃꯁꯛ ꯌꯥꯝ ꯃꯃꯤꯡ ꯆꯠꯄꯗꯣ ꯃꯥ ꯄꯥꯝꯗꯕ ꯃꯥꯒꯤ ꯊꯕꯛꯇꯨ ꯈꯛ ꯇꯧꯖꯅꯤꯡꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯥꯛꯁꯁꯦ ꯎꯞꯄꯦꯕ ꯑꯗꯨꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦ
ꯑꯉꯥꯡꯁꯦ ꯚꯥꯏꯔꯦꯜ ꯆꯠꯊꯣꯛꯈ꯭ꯔꯦꯕ ꯌꯥꯝ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯚꯥꯏꯔꯦꯜ ꯆꯠꯄꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯦ ꯃꯃꯥꯅ ꯁꯣꯝ ꯊꯕꯛ ꯆꯠꯂꯤꯉꯩꯗꯀꯣ ꯂꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯤꯈꯩꯅ ꯃꯇꯪ ꯐꯣꯟ ꯇꯧꯁꯟꯅꯔꯦ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯃꯇꯦꯛꯇꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔ ꯊꯥꯖꯟꯅꯔꯦ ꯍꯥꯏꯌꯦꯕ ꯇꯨ ꯅꯪ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯥ ꯅꯣꯏ ꯈꯪꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯃꯃꯥꯗ ꯄꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯑꯉꯥꯡꯗꯨꯅ ꯑꯗꯨꯝ ꯃꯥꯅ ꯃꯁꯥꯅ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯣꯔꯗꯔꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯗꯨꯀꯥꯟꯒꯤ ꯀꯩꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯍꯥꯞꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯤ ꯑꯗꯣ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯁꯤ ꯑꯉꯛꯄꯅꯤ ꯀꯣ ꯃꯥꯅꯤ ꯌꯥꯝ ꯑꯉꯛꯄ ꯊꯧꯅꯥꯁꯦ ꯑꯃꯅꯤ ꯃꯥꯏ ꯀ꯭ꯂꯥꯁ ꯊꯧꯅꯥꯁꯦ ꯋꯥꯟꯗꯨꯅ ꯌꯦꯡꯉꯨꯅꯦ ꯀꯔꯤꯝꯇ ꯃꯥꯅꯤ ꯃꯁꯥꯗꯨꯗ ꯑꯗꯩꯗꯤ ꯁꯤ ꯃꯌꯥꯝ ꯊꯥꯒꯠꯂꯤ ꯑꯩꯅꯁꯨ ꯍꯥꯏ ꯌꯥꯝ ꯐꯖꯅ ꯋꯥꯛ ꯇꯧꯍꯟꯁꯤ ꯃꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄꯗ ꯑꯉꯥꯡ ꯔꯦꯞ ꯚꯤꯛꯇꯤꯝ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯏ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯃꯄꯥꯅ ꯃꯃꯥ ꯍꯥꯠꯇꯣꯛꯈꯤꯕ ꯃꯃꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯃꯄꯥꯅ ꯖꯦꯜ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯆꯥ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯄꯥꯅꯁꯨ ꯅꯥꯎꯀꯣꯟꯗꯕ ꯃꯆꯥ ꯃꯔꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯂꯩ ꯁꯤꯒꯨꯝꯕꯗ ꯑꯉꯥꯡꯅ ꯑꯉꯥꯡꯗ ꯃꯇꯦꯡ ꯄꯥꯡꯍꯟꯁꯤ ꯑꯗꯣ ꯑꯇꯩꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯟꯗ ꯊꯕꯛ ꯇꯧꯅꯈ꯭ꯔꯦꯗꯅ ꯍꯣꯏ ꯑꯗꯣ ꯁꯤꯒꯤ ꯐꯤꯜꯁꯤꯗꯗꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯥ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅꯤ ꯑꯗꯣ ꯃꯥꯒꯤ ꯐꯥꯏꯜ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯌꯨ ꯐꯖꯅ ꯊꯕꯛ ꯇꯧꯍꯟꯁꯤ ꯑꯩ ꯅꯣꯏ ꯑꯗꯨꯝ ꯍꯪꯉꯛꯎ ꯑꯩ ꯑꯗꯨꯝꯕ ꯐꯥꯏꯜꯁꯤꯡꯗꯣ ꯄꯤꯒꯦ ꯁꯤꯒꯤ ꯂꯝꯁꯤꯗ ꯁꯤ ꯊꯣꯛꯈꯤꯕꯅ ꯋꯥꯔꯜ ꯔꯦꯀꯣꯔꯗꯀꯨꯝꯕ ꯆꯟꯖꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯃꯣꯏꯗ ꯊꯧꯅꯥ ꯍꯥꯞꯈꯤꯕ ꯑꯉꯥꯡꯗꯨꯗꯀꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯃꯥꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯈꯨꯔꯝꯗꯅ ꯈꯣꯠꯇꯅ ꯃꯥ ꯐꯖꯅ ꯇꯧꯋꯦ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯑꯉꯥꯡꯁꯤꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯗꯣ ꯏꯕꯦꯝꯃꯗꯣ ꯃꯥꯅꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯃꯒꯨꯟ ꯂꯩꯕ ꯏꯗꯤ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕꯥꯏꯖꯝ ꯍꯤꯔꯥꯕꯇꯤ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥ ꯃꯁꯥꯁꯦ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒ ꯆꯍꯤ ꯂꯣꯡꯒꯥꯅꯤ ꯑꯣꯖꯥ ꯑꯣꯏ ꯃꯁꯥꯁꯦ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤꯅꯤ ꯃꯥꯒꯤ ꯑꯣꯖꯥꯁꯦꯀꯣ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯃꯥꯅ ꯈꯣꯡꯎꯞ ꯂꯩꯕꯤ ꯑꯉꯥꯡꯈꯩꯗꯨꯒꯤꯀꯣ ꯈꯣꯡꯎꯞ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯣꯏ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯨꯕꯝ ꯁꯅꯥꯇꯣꯝꯕꯤ ꯍꯔꯤꯌꯥꯅꯥꯗ ꯂꯩꯕ ꯍꯣꯏ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯤꯅꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯁꯪꯒꯥꯏ ꯁꯥꯕꯗꯁꯨ ꯍꯣꯏ ꯍꯣꯏ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯑꯉꯥꯡꯈꯩꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗ ꯍꯥꯞꯄꯤꯌꯨ ꯑꯉꯥꯡ ꯑꯃꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯌꯣꯅ ꯃꯥꯅ 2,200 ꯊꯥꯔꯛꯑꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯏꯅꯥꯎꯕꯁꯨ ꯊꯥꯒꯠꯆꯔꯤꯀꯣ ꯃꯥꯅꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯐꯤꯂꯦꯝ ꯑꯣꯡꯕꯤ ꯁꯨꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯔꯣꯃꯦꯟ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤ ꯑꯦꯄꯣꯂꯣ ꯀ꯭ꯔꯦꯗꯜ ꯋꯨꯃꯦꯟ ꯑꯦꯟ ꯆꯥꯏꯜ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯍꯣꯏ ꯍꯣꯏ ꯍꯣꯁꯄꯤꯇꯥꯜ 3 ꯃꯦꯅꯦꯖꯃꯦꯟ ꯑꯣꯏꯅ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯒꯤ 10 ꯁꯨꯕꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯅꯦ ꯂꯨꯄꯥ 5,000 ꯑꯉꯥꯡꯈꯩ ꯌꯨꯅꯤꯐꯣꯔꯝ ꯂꯩꯌꯨ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯂꯩꯌꯨ ꯃꯤꯡ ꯆꯜꯂꯣꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕꯀோ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥꯕꯦꯝꯃ ꯏꯅꯨꯡꯉꯥꯟꯕꯤ ꯀꯣ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯣꯏ ꯑꯗꯨꯒ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤ ꯁꯅꯥꯏꯕꯦꯝꯅꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯍꯣꯏ ꯆꯍꯤ ꯍꯣꯏ ꯂꯣꯡꯒꯥꯅꯤ ꯑꯉꯥꯡ ꯑꯃꯒꯤ ꯌꯨꯅꯤꯐꯣꯔꯝꯒ ꯂꯥꯏꯔꯤꯛꯀ ꯂꯩꯕ 4,400 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯩꯗꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯗꯨꯀꯥꯟ ꯃꯆꯤꯟꯗ ꯗꯨꯀꯥꯟ ꯐꯝꯕ ꯏꯆꯦꯁꯤꯡꯀꯣ ꯃꯃꯥꯡꯗꯁꯨ ꯁꯪꯒꯥꯏ ꯍꯦꯛ ꯁꯥꯕ ꯍꯧꯕꯗ ꯃꯥꯁꯦ ꯃꯇꯦꯡ ꯄꯥꯡꯉꯛꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯏꯆꯦꯁꯤꯡꯁꯦꯀꯣ ꯑꯁ ꯏꯆꯦꯁꯤꯡꯗꯨꯅ ꯃꯇꯝꯗꯨꯗ ꯄꯩꯁꯥꯁꯨ ꯄꯥꯡꯉꯝꯃꯤ ꯑꯗꯨꯒ ꯐꯗꯤꯗꯒꯤ ꯐꯨꯔꯤꯠꯇꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯒꯤ ꯐꯛꯇꯒꯤ ꯐꯨꯔꯤꯠ ꯑꯗꯨꯝ ꯄꯥꯡꯉꯝꯃꯦ ꯑꯁ ꯄꯨꯂꯞ ꯑꯗꯨꯒꯤ ꯄꯨꯔꯒ ꯑꯗꯨꯁꯨ ꯀꯌꯥꯝ ꯀꯥꯟꯅꯩꯀꯣ ꯐꯗꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯃꯤ ꯑꯃ ꯂꯥꯛꯄꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯤꯖꯤꯟꯅꯔꯝꯕꯗꯨ ꯄꯤꯕ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯍꯟꯕꯗꯣ ꯄꯤꯕꯤꯔꯦ ꯑꯗꯩ ꯃꯇꯝꯗꯨꯗꯤ ꯃꯣꯝꯄꯥꯛꯁꯨ ꯂꯩꯇꯦ ꯀꯣꯟꯅꯗꯦꯕ ꯐꯛꯇꯣ ꯊꯥꯔꯒ ꯀꯥꯂꯦꯟꯅꯤꯅ ꯇꯨꯝꯖꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯐꯨꯔꯤꯠꯇꯣ ꯃꯁꯥꯒꯤ ꯂꯤꯠꯂꯒ ꯂꯥꯛꯏꯗꯨꯈꯛ ꯑꯌꯥꯝꯕ ꯈꯠꯅ ꯆꯩꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯈꯛ ꯂꯥꯛꯑꯦꯕ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯣꯏꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠꯇꯣ ꯄꯤꯕꯤꯔꯦ ꯑꯗꯩ ꯃꯤꯗꯨꯃ ꯅꯧꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯁꯤꯖꯤꯟꯅꯔꯨꯕ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯃꯟꯕꯈꯩꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯍꯟꯕ ꯑꯃ ꯁꯤꯠ ꯅꯥꯟꯅ ꯃꯣꯟꯈꯨꯝ ꯑꯃꯅꯦ ꯃꯣꯝꯄꯥꯛꯐꯤꯗꯛ ꯑꯃꯅꯦ ꯐꯗꯤ ꯑꯃꯅꯦ ꯐꯨꯔꯤꯠꯇꯨꯃꯅꯦ ꯄꯤꯕꯤꯕꯗꯗꯤ ꯀꯌꯥ ꯃꯤꯗꯣ ꯌꯥꯝ ꯍꯔꯥꯎꯏ ꯗꯔꯀꯥꯔ ꯂꯩꯕ ꯉꯥꯛꯇ ꯈꯜꯂ ꯄꯨꯕꯤꯔꯛꯄꯗꯣ ꯍꯣꯏ ꯑꯁ ꯑꯩꯅꯅꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯃꯣꯝꯄꯥꯛꯐꯤꯗꯛꯇꯨꯁꯨ ꯍꯧꯖꯤꯛ ꯍꯣꯏ ꯍꯣꯏ ꯄꯩꯗꯅ ꯂꯩꯔꯤ ꯐꯅꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯔꯕꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥ ꯈꯪꯅ ꯄꯨꯕꯤꯔꯛꯄ ꯑꯗꯨꯒ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛꯁꯨ ꯏꯆꯦ ꯃꯣꯏꯁꯤꯅ ꯍꯣꯝ ꯇꯥꯅ ꯁꯪꯒꯥꯏ ꯇꯥꯅ ꯃꯣꯏ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯤ ꯂꯥꯛꯀꯗꯕꯗꯣ ꯂꯨꯍꯣꯡꯕ ꯈꯣꯡꯗꯣꯡꯕ ꯌꯥꯝ ꯐꯪꯅꯔꯦꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗ ꯁꯪꯒꯥꯏ ꯇꯥꯅ ꯂꯦꯡꯕꯤꯔꯛꯑꯝꯃꯦ ꯑꯗꯨꯒ ꯄꯩꯁꯥ ꯁꯪꯒꯥꯏꯒꯤ ꯁꯪꯒꯥꯕꯩꯁꯨ ꯄꯥꯡꯉꯝꯃꯦ ꯑꯗꯨꯒ 3,000 ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯒꯤ ꯑꯦꯗꯃꯤꯁꯟꯒ ꯀꯩꯅꯣꯒꯤꯁꯨ 5,000 ꯄꯥꯡꯉꯝꯃꯦꯕ ꯍꯣꯏ ꯍꯣꯏ ꯆꯟꯕꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯃꯃꯤꯡꯁꯦ ꯁꯥꯄꯝ ꯑꯣꯡꯕꯤ ꯑꯃꯨꯁꯅꯥ ꯑꯗꯩ ꯍꯩꯁꯅꯥꯝ ꯑꯣꯡꯕꯤ ꯔꯟꯖꯅꯥ ꯈꯔꯤꯕꯝ ꯅꯤꯉꯣꯟ ꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯡꯕꯤ ꯔꯦꯕꯤꯀꯥ ꯑꯗꯩ ꯖꯣꯏꯃꯇꯤ ꯁꯅꯁꯝ ꯑꯣꯡꯕꯤ ꯔꯥꯙꯥꯄꯤꯌꯥꯔꯤ ꯊꯣꯛꯆꯣꯝ ꯅꯤꯉꯣꯜ ꯑꯅꯅꯦ ꯍꯣꯏ ꯍꯣꯏ ꯏꯆꯦꯈꯩꯁꯤꯅ ꯂꯥꯛꯑꯒ ꯇꯥꯅ ꯂꯦꯡꯉꯛꯑꯒ ꯄꯥꯡꯕꯤꯔꯝꯕꯅꯦꯕ ꯑꯗ ꯃꯣꯏ ꯂꯥꯛꯄꯗꯨꯗ ꯃꯣꯏ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯏꯆꯦ ꯍꯣꯏꯗꯨꯅ ꯌꯦꯜꯂꯦ ꯑꯗ ꯑꯗꯨꯝ ꯀꯩꯅꯣ ꯏꯆꯦ ꯍꯣꯏ ꯑꯩꯅ ꯀꯩꯅꯣ ꯑꯉꯥꯡ ꯑꯃꯗꯣ ꯍꯣꯏ ꯃꯥꯗꯣ ꯀꯩꯅꯣ ꯇꯧꯕ ꯀꯞꯄ ꯃꯄꯤ ꯁꯨꯝ ꯇꯥꯕ
ꯑꯗꯩꯗ ꯀꯩꯅꯣ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯥꯏ ꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯃꯥꯅ ꯕꯕꯥ ꯅꯣꯡꯉꯥꯜꯂꯒ ꯐꯤꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯑꯩ ꯍꯨꯟꯗꯣꯛꯑꯃ ꯆꯦꯟꯈꯤꯕꯅ ꯃꯊꯟꯇ ꯑꯗꯨꯝ ꯄꯨꯡꯍꯥꯏꯗ ꯍꯥꯏꯔꯛꯄꯗꯣ ꯑꯉꯥꯡꯗꯨꯅ ꯑꯁ ꯍꯦꯛꯇꯅꯦ ꯏꯆꯦ ꯍꯣꯏꯗꯅꯦ ꯃꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔ ꯀꯞꯄꯅꯤ ꯀꯩꯅꯣ ꯂꯥꯛꯏꯕ ꯏꯆꯦꯈꯩꯗꯣ ꯇꯥꯔꯨꯕꯗꯒꯤ ꯑꯉꯥꯡꯗꯨꯅ ꯑꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯅ ꯀꯩꯅꯣꯁꯦ ꯑꯣꯅꯤꯕꯂꯥ ꯁꯂꯨꯡꯐꯝ ꯌꯥꯏꯔꯤꯄꯣꯛ ꯊꯧꯕꯥꯜ ꯁꯂꯨꯡꯐꯝ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯌꯥꯏꯔꯤꯄꯣꯛꯁꯨ ꯍꯥꯏ ꯌꯥꯏ ꯂꯨꯄꯥ 2,000 ꯄꯥꯡꯕꯤꯔꯛꯑꯦꯀꯣ ꯎꯝ ꯑꯗꯒꯤꯗꯤ ꯂꯣꯡꯖꯝ ꯔꯣꯁꯟ ꯑꯗꯩꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯔꯨꯅꯤꯕꯂꯥ ꯁꯥꯏꯇꯣꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯇꯔꯨꯅꯤꯕꯂꯥꯁꯦ ꯑꯗꯣ ꯃꯥꯅꯁꯨ ꯍꯥꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯉꯥꯡꯈꯩꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗ ꯍꯥꯞꯄꯤꯌꯣꯅ 1,000 ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯩ ꯊꯥꯡꯖꯝ ꯂꯨꯈꯣꯏ ꯑꯗꯨꯒ ꯔꯤꯁꯤꯀꯥꯟꯇꯁꯨ ꯀꯧꯏ ꯍꯤꯌꯥꯡꯊꯥꯡ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯃꯅꯤꯡꯗꯒꯤ ꯑꯗꯣ ꯅꯨꯃꯤꯠꯁꯤꯒꯤ ꯁꯪꯒꯥꯏ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯤꯒꯤ ꯏꯁꯤꯡ ꯃꯤꯅꯔꯦꯜ ꯋꯥꯇꯔꯁꯦ ꯏꯄ꯭ꯋꯥꯁꯤꯅ ꯄꯥꯡꯕꯤ ꯑꯗꯒꯤ ꯃꯊꯪꯅ ꯑꯩꯈꯣꯏꯒꯤ ꯁꯗꯅꯥ ꯊꯣꯛꯆꯣꯝ ꯀꯥꯂꯤꯀꯥꯗꯒꯤꯁꯤꯅ ꯑꯉꯥꯡꯈꯩꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯃꯌꯥꯝ ꯂꯩꯔꯒ ꯊꯤꯜꯂꯛꯑꯦ ꯑꯉꯥꯡꯈꯩꯒꯤ ꯂꯣꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯖꯤꯟꯅꯕ ꯒꯩꯁꯨ ꯁꯤꯖꯤꯟꯅꯔꯦ ꯃꯌꯥꯝꯁꯨ ꯊꯝꯖꯤꯜꯂꯤ ꯃꯥꯅ ꯄꯨꯔꯛꯄꯗꯣ ꯌꯥꯝꯃꯦ ꯑꯗꯒꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯁꯨꯕ ꯈꯇꯪꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯟꯊꯣꯏꯕꯒꯤ ꯕꯥꯔꯗꯦꯒꯤꯀꯣ ꯂꯥꯡꯕꯝ ꯂꯥꯟꯊꯣꯏꯕ ꯑꯗꯨꯒ ꯑꯄꯣꯛꯄꯅ ꯀꯩꯅꯣ ꯔꯨꯇꯝ ꯍꯥꯏꯕ ꯑꯄꯣꯛꯄꯤꯅ ꯔꯣꯅꯤꯕꯂꯥ ꯋꯥꯡꯒꯣꯏ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯄꯥꯡꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯅꯦ ꯌꯦꯡꯉꯣ ꯃꯃꯥꯅꯐꯧ ꯍꯦꯛ ꯄꯣꯛꯏꯕ ꯃꯃꯥꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯍꯨꯟꯗꯣꯛꯑ ꯃꯌꯨꯝ ꯄꯥꯜꯂꯦꯕ ꯑꯗꯨꯒ ꯏꯅꯥꯎ ꯔꯣꯅꯤꯕꯂꯥꯁꯤꯅ ꯌꯦꯡꯉꯣ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯌꯦꯡꯉꯨꯅꯦ ꯀꯣꯛꯇꯩ ꯊꯥꯎ ꯐꯦꯁ ꯋꯥꯁ ꯑꯗꯩ ꯕꯣꯗꯤ ꯂꯣꯁꯟ ꯑꯗꯩ ꯑꯉꯥꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯃꯣꯖꯥ ꯑꯁ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣ ꯇꯨꯠꯄꯦꯁ ꯀꯩꯅꯣꯗꯣ ꯀꯣꯜꯒꯦꯠ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯏꯅꯥꯎꯁꯤꯅ ꯊꯤꯜꯂꯛꯑꯦꯕ ꯑꯉꯥꯡꯈꯩꯗꯨꯒꯤ ꯇꯩꯅꯕꯅꯦꯅ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯕꯦꯛ ꯑꯝꯗ ꯁꯥꯄꯣꯟꯗꯩ ꯀꯩꯗꯩꯀꯣ ꯌꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯊꯃꯣꯏꯗ ꯐꯥꯎꯔꯒ ꯑꯉꯥꯡꯈꯩꯗꯨꯒꯤꯗꯃꯛꯇ ꯊꯤꯜꯂꯛꯏꯅꯦꯕ ꯌꯦꯡꯉꯣꯕ ꯍꯦꯛ ꯄꯣꯛꯏꯕ ꯃꯃꯥꯗꯨꯅꯗꯤ ꯍꯨꯟꯗꯣꯛꯑꯒ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦꯕ ꯑꯗꯩꯗꯤ ꯃꯊꯪꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯖꯝ ꯊꯣꯏꯕꯤ ꯌꯨꯔꯦꯝꯕꯝꯗꯒꯤꯀꯣ ꯁꯤꯅ ꯂꯨꯄꯥ 1,000 ꯄꯥꯡꯕꯤꯔꯛꯏ ꯑꯗꯩ ꯃꯊꯪꯗꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯤꯉꯣꯜ ꯑꯣꯀ꯭ꯔꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 4 ꯏꯃꯥ ꯏꯕꯦꯝꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯕꯦꯝꯁꯤꯒꯤ ꯃꯤꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯝꯁꯤ RK ꯔꯣꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯀ꯭ꯔꯝ ꯑꯣꯡꯕꯤ ꯑꯗꯒꯤꯗꯤ ꯏꯆꯦꯝꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯏꯁꯣꯔꯆꯟꯗ꯭ꯔ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯨꯏꯁꯟ ꯇꯧꯔꯛꯑꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯑꯣꯖꯥ ꯑꯃꯈꯛꯅꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯆꯥꯎꯅ ꯁꯪꯒꯥꯏ ꯁꯥꯕ ꯍꯦꯛ ꯁꯪꯒꯥꯏ ꯁꯥꯕ ꯍꯧꯔꯅꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯍꯥꯟꯕ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒ ꯏꯆꯦꯝꯁꯤꯒꯁꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯕ ꯁꯪꯒꯥꯏ ꯁꯥꯕꯗ ꯀꯨꯞꯀꯗꯕ ꯇꯤꯟꯗꯣ ꯑꯗꯨꯒꯤ ꯑꯆꯪꯕ ꯄꯩꯁꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯣ ꯁꯥꯔ ꯑꯃꯗꯤ ꯏꯆꯦꯝꯁꯤꯅ ꯃꯇꯦꯡꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯗꯨꯛ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯄꯗꯨꯗꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯉꯝꯉꯝꯕ ꯊꯃꯣꯏꯅ ꯄꯦꯟꯖꯗꯅ ꯄꯥꯡꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯁꯪꯒꯥꯏꯁꯤꯗ ꯂꯥꯛꯄꯁꯦ ꯆꯍꯤ 35ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯃꯨꯡꯗ ꯇꯨꯝꯗ꯭ꯔꯤꯕ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯊꯥꯔꯒ ꯇꯨꯝꯕꯅꯦꯕꯀோ ꯑꯗꯨꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯐꯥꯔꯁ ꯐ꯭ꯂꯣꯔꯁꯤꯅ ꯑꯩꯒꯤꯁꯦ ꯁꯥꯠ ꯑꯣꯏꯕ ꯑꯗꯨꯒ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒ ꯊꯥꯔꯠ ꯐ꯭ꯂꯣꯔꯒꯗꯨꯅ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯎꯕꯥꯛꯅ ꯍꯥꯏꯌꯦꯕꯀꯣ ꯐ꯭ꯂꯣꯔꯁꯦ ꯑꯗꯨꯅ ꯎꯕꯥꯛꯅꯤꯅ ꯑꯗꯨꯝ ꯑꯗꯨꯗ ꯊꯥꯔ ꯇꯨꯝꯕꯅꯦꯕ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯇꯨꯝꯗ꯭ꯔꯤ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯂꯦꯡꯕꯤꯔꯛꯑꯒ ꯁꯥꯔꯒ ꯏꯆꯦꯝꯁꯤꯒꯅ ꯀꯥꯡꯊꯣꯟ 5 ꯐꯖꯈ꯭ꯔꯕ ꯀꯥꯡꯊꯣꯟ 5 ꯊꯤꯟꯕꯤꯔꯛꯑꯝꯃꯦ ꯁꯪꯒꯥꯏ ꯇꯥꯅ ꯑꯗꯣ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏ ꯀꯣꯏꯕꯤ ꯅꯤꯡꯊꯧꯖꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯆꯦꯝꯁꯤꯒ ꯁꯥꯔꯒꯁꯦ ꯃꯣꯏꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯩ ꯁꯤꯗ ꯍꯣꯡꯉꯒ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯣ ꯐꯃꯨꯡ ꯇꯨꯝꯕ ꯐꯪꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯪꯒꯥꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯁ ꯍꯔꯥꯎꯅꯗꯅ ꯐꯃꯨꯡꯁꯤꯡꯗꯣ ꯊꯥꯡꯒꯠꯂꯒ ꯃꯥꯒꯤ ꯊꯣꯛ ꯊꯥꯅꯈꯤ ꯃꯈꯥꯗ ꯊꯥꯔ ꯇꯨꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯣꯠꯁꯤꯜꯂꯤꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯆꯦꯝꯁꯤꯒ ꯃꯥꯅꯦ ꯁꯥꯔꯒ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯤꯁꯦ ꯁꯪꯒꯥꯏ ꯁꯪꯒꯥꯕ ꯅꯨꯃꯤꯠꯁꯤꯗꯁꯨꯅꯦ ꯑꯥꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯔꯝꯃꯦꯕꯀꯣ ꯍꯣꯏ ꯆꯦꯡ ꯂꯥꯛꯄꯤꯕ ꯃꯌꯥꯝꯗꯨꯅ ꯄꯣꯔꯛꯄ ꯑꯂꯨ ꯕꯦग ꯄꯣꯔꯛꯄ ꯑꯉꯥꯡꯒꯤ ꯕꯣꯏ ꯄꯣꯔꯛꯄ ꯎꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯃꯔꯥꯡ ꯇꯧꯗꯅ ꯑꯩꯁꯦ ꯑꯃꯠꯇ ꯏꯁꯜꯍꯧꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯗꯩ ꯐꯣꯟꯗ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯑꯉꯝꯕ ꯁꯪꯒꯥꯕꯒꯤ ꯁꯤꯟꯅꯕꯤꯌꯣꯅ ꯑꯗꯨꯝ ꯄꯩꯁꯥ ꯀꯥꯞꯄꯛꯄ ꯈꯣꯠꯂꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯣꯏ ꯁꯤꯁꯦ ꯀꯂꯦꯛꯁꯟ ꯇꯧꯕ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯅꯨꯃꯤꯠꯇꯨꯒꯤꯗꯤ ꯑꯩꯁꯦ ꯁꯪꯒꯥꯕꯒꯤ ꯇꯧꯔꯤꯉꯩ
ꯃꯅꯨꯡꯗꯨꯗꯐꯥꯎ ꯐꯣꯟ ꯇꯧꯔꯛꯑꯦ ꯀꯩꯅꯣꯝꯇꯗꯤ ꯄꯥꯡꯖꯒꯦꯅꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯃꯤꯠꯇꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯁꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕ ꯒꯤ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯑꯃꯒ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯍꯥꯏꯕ ꯑꯃꯒ ꯑꯗꯩ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯕ ꯑꯃꯒ ꯅꯨꯄꯥ ꯂꯩꯇ꯭ꯔꯒ ꯅꯨꯄꯥ ꯁꯛꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯃꯆꯥ ꯌꯣꯛꯄꯒꯩ ꯍꯥꯏꯕꯅ ꯁꯤ ꯑꯍꯨꯝꯈꯛ ꯁꯦꯝꯖꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯑꯩꯁꯨ ꯈꯜꯂꯨꯗꯦꯕꯀꯣ ꯃꯊꯪ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔꯛꯑꯒ ꯂꯩꯔꯒ ꯃꯆꯥ ꯌꯣꯛꯄ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯑꯗꯩ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯒ ꯂꯩꯕ ꯃꯆꯥ ꯌꯣꯛꯑ ꯂꯩꯕ ꯁꯤ ꯈꯛꯇꯪꯒꯤ ꯑꯃ ꯁꯦꯝꯕꯤꯌꯨ ꯑꯗꯒꯤ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯌꯥꯝ ꯐꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯑꯃꯁꯨ ꯁꯦꯝꯕꯤꯌꯨ ꯑꯐꯕꯁꯤꯡꯗꯨꯁꯨ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯆꯦꯜꯂꯨꯔꯒ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯒꯤꯁꯨ ꯑꯃ ꯁꯦꯝꯕꯤꯌꯨ ꯃꯈꯜ ꯌꯥꯝꯗꯧꯔꯤ ꯍꯣꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦꯅ ꯑꯩꯁꯦ ꯃꯤꯠꯀꯁꯦ ꯍꯣꯏꯅꯦ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯃꯤꯅꯦ ꯃꯥꯅꯦ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯕ ꯑꯣꯏꯕꯒꯤ ꯍꯣꯏ ꯄꯨꯟꯖꯟꯅꯕ ꯌꯥꯗꯕ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯇꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯤꯕ ꯍꯣꯏ ꯁꯤꯡꯒꯤꯁꯨ ꯑꯃ ꯁꯦꯝꯕꯤꯌꯣ ꯍꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯊꯣꯛꯈꯤꯗꯅꯀꯣ ꯄꯨꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯅ ꯌꯥꯝ ꯅꯩꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯑꯃꯁꯨ ꯑꯃꯨꯛ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥ ꯌꯨ ꯆꯥꯛ ꯊꯛꯑ ꯈꯥꯏꯗꯤ ꯈꯥꯏꯅꯗꯕ ꯌꯨ ꯅꯨꯡꯊꯛꯑ ꯑꯣꯠꯇꯤ ꯅꯤꯁꯥ ꯑꯣꯠꯄ ꯆꯥꯔꯒ ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯠꯄꯗꯣ ꯍꯣꯏ ꯈꯥꯡꯉꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤꯁꯨ ꯑꯃ ꯁꯦꯝꯕꯤꯌꯣꯅ ꯋꯥꯔꯤꯁꯦ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯩꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯆꯥ ꯄꯣꯛꯆꯗꯕꯁꯤꯡꯒꯤꯅ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯍꯣꯏ ꯑꯗꯩ ꯅꯨꯄꯤ ꯂꯣꯟꯈꯤꯕ ꯅꯨꯄꯤ ꯂꯣꯟꯈꯤꯕ ꯅꯨꯄꯥ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤꯕꯗꯣ ꯑꯇꯣꯝꯕꯤ ꯂꯣꯜꯂ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯑꯗꯩ ꯂꯣꯟꯕꯗꯒꯤ ꯈꯥꯏꯅꯕ ꯑꯣꯏꯔꯁꯨ ꯁꯤꯒꯤꯁꯨ ꯑꯃ ꯁꯦꯝꯕꯤꯌꯨ ꯑꯗꯨꯏ ꯃꯈꯜꯁꯦ ꯀꯌꯥ ꯌꯥꯝꯃꯦ ꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯧꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯨꯕ ꯌꯥꯗꯦ ꯋꯥꯔꯤ ꯃꯥꯟꯅꯗꯦꯕ ꯍꯣꯏ ꯍꯧꯖꯤꯛꯅꯦ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯒꯤ ꯒ꯭ꯔꯨꯞꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯃꯣꯏꯅ ꯊꯥꯅꯔꯤꯕ ꯅꯣꯡꯃꯩ ꯄꯣꯊꯥꯃꯤꯟꯅꯗꯅꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕꯒꯤ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯒꯤꯁꯨ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕꯒꯤ ꯋꯥꯔꯤ ꯃꯥꯏ ꯃꯊꯃꯣꯏꯗ ꯆꯥꯛꯄ ꯑꯁ ꯂꯣꯏꯅ ꯂꯤꯅꯕꯤꯅꯤ ꯃꯥꯅꯦ ꯃꯣꯏꯒꯩ ꯑꯋꯥꯕꯁꯤꯡ ꯁꯦꯌꯔ ꯇꯧꯅ ꯉꯥꯡꯅꯔꯦ ꯆꯥꯅꯕꯗꯣ ꯍꯣꯏ ꯁꯤꯗꯤ ꯅꯨꯄꯤ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯇꯤꯟꯅꯍꯟꯕꯅ ꯐꯩꯌꯦꯕ ꯃꯥꯅꯦ ꯃꯦꯁꯦꯖ ꯊꯥꯅꯒꯦꯔꯥ ꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯇꯧꯒꯦꯔꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯤ ꯍꯣꯏ ꯅꯨꯄꯥ ꯀꯣꯏꯅꯔꯔꯣꯏꯕ ꯃꯥꯅꯦ ꯅꯨꯄꯥ ꯉꯥꯡꯅꯔꯔꯣꯏꯕ ꯃꯥꯅꯦ ꯑꯁ ꯌꯥꯝ ꯐꯈ꯭ರೆ ꯑꯗꯨꯅ ꯁꯦꯝꯃꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯦꯝꯖꯒꯦ ꯑꯗꯣ ꯍꯣꯏ ꯑꯩꯅ ꯊꯕꯛꯁꯦ ꯌꯥꯝꯃꯟꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯍꯣꯝꯗ ꯁꯪꯒꯥꯏꯗ ꯂꯩꯔꯤꯕ ꯏꯅꯥꯎꯁꯤꯡꯅ ꯍꯥꯞꯄꯝꯕꯅꯦꯕ ꯒ꯭ꯔꯨꯞꯀꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯅꯣꯡꯃꯗ ꯃꯦꯁꯦꯖꯁꯦ ꯑꯩꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯔꯛꯏꯁꯦ 100-500 ꯍꯦꯟꯅ ꯊꯥꯔꯛꯄꯅꯤꯅꯅꯦ ꯑꯩꯁꯨ ꯇꯥꯛ ꯑꯁꯪꯕ ꯃꯤꯅꯤꯠ 3-4-3ꯁꯤꯗ ꯑꯗꯣ ꯑꯁꯥꯡꯕꯗꯤ ꯑꯩ ꯄꯥ ꯉꯝꯗ꯭ꯔꯦꯕ ꯍꯣꯏ ꯃꯥꯏ ꯗꯔꯀꯥꯔꯒꯤ ꯊꯥꯔꯛꯏꯅꯦꯕꯀꯣ ꯍꯦꯜꯄꯔ ꯄꯥꯝꯕꯒꯤꯁꯨ ꯂꯧꯕꯒꯤꯁꯨ ꯑꯗꯩ ꯒ꯭ꯔꯨꯞꯁꯤꯗ ꯍꯥꯞꯄꯤꯌꯣ ꯑꯗꯩ ꯀꯦꯁꯀꯤ ꯎꯅꯕ ꯂꯥꯛꯀꯦ ꯀꯩꯗꯧꯉꯩ ꯌꯥꯅꯤ ꯃꯈꯟꯁꯦ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯩꯁꯨ ꯃꯌꯥꯝꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯁꯤꯁꯦ ꯇꯥꯛ ꯄꯥꯔ ꯑꯩꯁꯨ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯇꯥꯛ ꯂꯧꯔꯒ ꯃꯣꯏꯗ ꯊꯥꯖꯤꯜꯂ ꯃꯣꯏꯅ ꯃꯥꯏ ꯃꯈꯟ ꯈꯥꯏꯗꯣꯛꯑꯒ ꯍꯦꯜꯄꯔ ꯂꯧꯒꯦ ꯍꯥꯏꯒꯅ ꯂꯧꯒꯦ ꯍꯥꯏꯕꯩꯗ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯣꯏꯒꯦ ꯍꯥꯏꯕꯩꯗ ꯍꯣꯏ ꯂꯩꯁꯥꯕꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯒꯦ ꯍꯥꯏꯕꯩꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯩꯗ ꯀꯦꯁꯀꯤ ꯂꯥꯛꯀꯦ ꯍꯥꯏꯕꯩꯗ ꯇꯥꯛ ꯊꯥꯖꯤꯜꯂꯤꯅꯦꯕ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯂꯧꯔꯒ ꯑꯗꯩꯗꯤ ꯃꯣꯏꯁꯤꯅ ꯊꯕꯛꯁꯤ ꯌꯥꯝꯃꯛꯄꯒꯤ ꯍꯥꯞꯄꯁꯤ ꯉꯝꯃꯛꯇ꯭ꯔꯦꯕ ꯁꯣꯝꯗꯅ ꯍꯥꯞꯄꯤꯔꯛꯇꯦ ꯏꯆꯦ ꯍꯥꯞꯄꯤꯔꯛꯇꯦꯅ ꯑꯗꯩꯗꯤ ꯑꯩꯅ ꯂꯥꯎꯊꯣꯛꯑꯦꯕꯀꯣ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯑꯦꯗꯃꯤꯟ ꯍꯥꯞꯆꯔꯛꯀꯦ ꯅꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯁ ꯈꯤꯇꯪ ꯊꯕꯛ ꯁꯪꯕꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯍꯣꯏ ꯅꯣꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯑꯣꯅ ꯃꯣꯏ ꯑꯃꯅꯤ ꯇꯧꯔꯛꯑꯦꯕ ꯑꯩꯅ ꯑꯦꯗꯃꯤꯠ ꯃꯣꯏꯗ ꯑꯣꯏꯕꯤꯔꯒ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕꯤꯕ ꯍꯣꯏ ꯌꯥꯏꯗꯅꯀꯣ ꯃꯣꯏꯗ ꯇꯥꯛ ꯊꯥꯖꯤꯜꯂꯦ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯞꯄꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯑꯗꯣ ꯑꯩꯁꯦ ꯉꯍꯥꯟ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯤꯛ ꯐꯥꯎꯁꯦ ꯋꯥꯆꯞꯁꯦ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯆꯤꯟꯃꯟꯗꯅ ꯁꯤꯁꯦ ꯌꯥꯝꯃꯦ ꯍꯧꯖꯤꯛꯁꯤ ꯍꯥꯡꯉ ꯌꯦꯡꯗꯣꯏꯁꯦ ꯃꯥꯅꯦ ꯑꯗꯨꯅ ꯐꯣꯟꯒꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯦꯡ ꯆꯠꯂꯦꯀꯣ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪ ꯄꯨꯡꯃꯨꯛꯀꯅꯦ ꯐꯣꯟꯁꯦ ꯄꯥꯏꯍꯧꯗ꯭ꯔꯕ ꯄꯣꯛꯈꯥꯏꯗꯒꯤ ꯇꯧꯔꯝꯃꯦ ꯍꯦꯛꯇ ꯃꯤꯁ ꯀꯣꯜ ꯃꯌꯥꯝꯁꯤꯅ ꯋꯥꯏ ꯑꯩꯁꯨ ꯇꯁꯦꯡꯅ ꯋꯥꯏ ꯃꯅꯤꯄꯨꯔ ꯍꯣꯏ ꯄꯨꯝꯕꯒꯤ ꯃꯤ ꯃꯥꯅꯦ ꯃꯌꯥꯝ ꯃꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃꯃꯝ ꯂꯩꯕ ꯋꯥꯔꯤ ꯇꯥꯟꯅꯅꯤꯡꯕ ꯂꯤꯅꯤꯡꯕ ꯈꯟꯅꯅꯤꯡꯕ ꯁꯥꯅꯤꯡꯕ ꯀꯦꯁ ꯑꯣꯏꯅ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯤꯅ ꯍꯨꯞꯆꯜꯂꯒ ꯃꯥꯅꯦ ꯏꯊꯟ ꯈꯛꯇꯪꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅ ꯂꯥꯛꯑꯒ ꯎꯅꯕꯁꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯩ ꯂꯥꯛꯄꯗ ꯃꯥꯅꯦ ꯑꯩꯁꯨ ꯇꯁꯦꯡꯅ ꯋꯥꯏ ꯃꯥꯅꯦ ꯇꯨꯝꯕꯒꯗꯤꯅꯦ ꯃꯥꯅꯦ ꯀꯣꯛꯀ ꯊꯕꯛꯅ ꯃꯣꯟꯒ ꯍꯦꯜꯂꯛꯄꯅꯤꯅ ꯇꯥꯏꯅꯕꯒꯅꯦ ꯇꯨꯝꯃꯦ ꯃꯥꯅꯦ ꯇꯣꯛ ꯂꯥꯎꯅ ꯊꯕꯛꯅ ꯍꯦꯜꯂꯛꯄꯒꯤ ꯍꯦꯜꯂꯛꯄꯒꯤ ꯑꯗꯩꯗꯤ ꯉꯔꯥꯡꯗꯤ ꯑꯉꯥꯡ ꯑꯃꯈꯛꯅꯦ ꯃꯥꯁꯦ ꯑꯔꯣꯍꯤꯅ ꯅꯤꯝꯂꯥꯕꯥꯁꯀꯤꯅꯤ ꯀ꯭ꯂꯥꯁ 7 ꯇꯝꯃꯤꯕ ꯑꯗꯣ ꯃꯦꯝ ꯑꯩꯁꯦ ꯍꯌꯦꯡ ꯇꯦꯁ ꯂꯩꯕ ꯑꯩ ꯄꯥꯒꯗꯕ ꯈꯔ ꯅꯪꯗ꯭ꯔꯦ ꯑꯩ ꯃꯦꯝꯒꯤ ꯅꯥꯛꯇ ꯄꯥꯖꯒꯦ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯄꯥꯎ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯅꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯋꯥꯈꯜ ꯑꯝꯇ ꯈꯟꯒꯦ ꯅꯪꯁꯨ ꯄꯥꯔꯣ ꯑꯩ ꯁꯪꯕꯤꯔꯒꯦꯅꯅꯦ ꯃꯥꯁꯤꯅ ꯑꯩꯒꯤ ꯐꯃꯨꯡ ꯃꯅꯥꯛꯁꯤꯗꯅꯦ ꯑꯩꯅ ꯋꯥꯈꯜ ꯈꯟꯕꯁꯦ ꯁꯨꯃꯥꯏꯅ ꯇꯨꯝꯃꯒ ꯁꯤꯗ ꯂꯤ ꯋꯥꯔꯤꯁꯦ ꯏꯁꯥꯅ ꯍꯥꯟꯅ ꯂꯣꯏ ꯂꯤꯊꯣꯛꯆꯔꯤꯅꯦꯕ ꯍꯣꯏ ꯋꯥꯈꯜꯅ ꯃꯥꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ
ꯑꯗꯩ ꯃꯥꯅ ꯑꯩ ꯐꯃꯨꯡ ꯃꯅꯥꯛꯁꯤꯗ ꯇꯨꯜꯂꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯤ ꯌꯥꯏꯄꯣꯛ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯅꯤꯅꯤ ꯃꯔꯛ ꯍꯨꯝꯅꯤ ꯃꯔꯛ ꯈꯔ ꯆꯠꯂꯤꯅꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯩꯁꯤꯅ ꯐꯃꯨꯡꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯔꯒ ꯂꯩ ꯋꯥꯔꯤꯁꯦ ꯏꯊꯟꯇ ꯈꯜꯂꯒ ꯃꯤꯠꯁꯦ ꯎꯏꯁꯜꯂ ꯐꯖꯅ ꯈꯟꯗꯣꯏꯅꯦ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯎꯔꯤꯕꯅꯤ ꯃꯤꯠꯁꯤꯗ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯃꯥꯅ ꯇꯨꯜꯁꯤꯗ ꯇꯧꯔꯒ ꯐꯃꯨꯡ ꯃꯅꯥꯛꯁꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏꯀꯣ ꯑꯗꯩ ꯑꯩꯅꯅꯦ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯈꯟꯅ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯨꯔꯛꯄꯗ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯝꯃꯦ ꯄꯨꯡ ꯌꯦꯡꯕꯗꯗꯤ ꯑꯃ ꯇꯥ ꯂꯩꯔꯝꯃꯦꯅꯦꯍꯦ ꯍꯥꯏ ꯏꯕꯦꯝꯃ ꯅꯪ ꯑꯅ ꯍꯥꯏ ꯃꯥꯁꯦ ꯋꯥꯃꯟꯗꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯅ ꯊꯤꯟꯖꯟꯕꯤꯕ ꯇꯨꯝꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯑꯁ ꯈꯪꯗꯦ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯆꯠꯈꯤꯅꯦ ꯁꯤꯒꯤ ꯄꯥꯈꯠꯂꯤ ꯃꯣꯏꯅ ꯑꯩ ꯂꯩꯔꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯑꯗꯩ ꯑꯩꯅ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯁꯦ ꯍꯦꯜꯄꯔꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯍꯦꯜꯄꯔꯁꯦ ꯌꯥꯝ ꯀꯧꯏ ꯑꯗꯨꯒ ꯂꯧ ꯑꯣꯏꯒꯦ ꯍꯥꯏꯕꯅ ꯌꯥꯝ ꯂꯥꯛꯇꯕ ꯀꯧꯕ ꯃꯤꯅ ꯍꯦꯟꯕ ꯑꯗꯨꯅ ꯄꯤ ꯉꯝꯗꯦꯕ ꯑꯩꯅ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯊꯑꯣꯏꯅ ꯑꯩꯅ ꯍꯦꯜꯄꯔꯒꯤꯁꯤꯗ ꯂꯥꯎꯊꯣꯛꯑ ꯁꯤꯟꯈ꯭ꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯀꯅꯥꯝꯅ ꯍꯥꯏꯔꯤꯕꯀꯣ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯩꯅ ꯏꯆꯥ ꯌꯣꯛꯇꯣꯏꯅೋ ꯃꯌꯥꯝꯅ ꯉꯝꯃꯣꯏ ꯅꯌꯨꯝ ꯄꯥꯜꯂꯣꯅ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤꯅꯅꯦ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯩꯅ ꯅꯍꯥ ꯑꯩꯅ ꯀꯃꯥꯏꯅ ꯑꯉꯥꯡ ꯌꯣꯛꯇꯣꯏꯅꯣꯅ ꯀꯔꯤ ꯇꯧꯕꯒꯤ ꯅꯍꯥ ꯅꯪꯅ ꯑꯉꯥꯡ ꯌꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯂꯨ ꯃꯄꯥꯟꯗ 13,000-13,200 ꯁꯥꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤꯅ 8-9 ꯁꯥꯏ ꯁꯤꯁꯤꯅ ꯃꯥꯅ ꯆꯠꯂꯒ ꯀꯩꯗꯩ ꯑꯉꯥꯡꯗꯣ ꯃꯥꯅ ꯃꯌꯨꯝꯗ 1-2 ꯑꯣꯏꯔꯒꯅ ꯃꯌꯨꯝꯗ ꯊꯝꯃꯝꯃꯒ ꯑꯩꯒꯤ ꯉꯝꯕ ꯆꯥꯡꯗ ꯍꯤꯡ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯇꯝ ꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯒꯤꯗꯤ ꯑꯗꯩ ꯅꯣꯏꯅꯗꯅꯦ ꯑꯩ ꯍꯦꯜꯄꯔ ꯑꯣꯏꯕ ꯆꯠꯀꯦ ꯏꯆꯦꯅꯗ ꯆꯣꯡꯊꯣꯔꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯉꯥꯡꯗꯣ ꯊꯝꯃꯨ ꯂꯥꯛꯑꯣꯕ ꯅꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯣ ꯑꯗꯨꯒ ꯅꯆꯥꯗꯣ ꯀꯩꯗꯧꯕ ꯌꯣꯛ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯣꯏꯅ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕꯒꯤ ꯌꯨꯝ ꯄꯥꯅꯤꯡꯕꯒꯤꯅꯦꯕ ꯌꯦꯡꯉꯣ ꯑꯉꯥꯡ ꯑꯥꯗ ꯁꯤꯟꯅꯔꯝꯃꯤꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯣ ꯅꯥꯔꯦ ꯑꯍꯤꯡꯁꯤꯗ ꯃꯁꯥꯁꯦ ꯃꯩ ꯌꯥꯎꯒꯩ ꯁꯥꯒꯠꯇꯅ ꯑꯩꯈꯣꯏꯅ ꯅꯥꯟꯊꯗꯅ ꯈꯣꯠꯇꯅ ꯑꯩꯅ ꯈꯜꯂꯤꯀꯣ ꯏꯁ ꯁꯤꯕꯨ ꯃꯃꯥꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯑꯥꯗ ꯅꯨꯄꯥ ꯑꯃꯒ ꯇꯨꯃꯤꯟꯅꯗꯅ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯑꯉꯥꯡ ꯄꯤꯁꯛꯁꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯒꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯕꯥ ꯇꯧꯔꯦ ꯑꯗꯣ ꯃꯥꯗꯤ ꯈꯪꯖꯄꯣꯟꯇꯦ ꯃꯃꯥꯗꯣ ꯈꯪꯄꯣꯟꯇ꯭ꯔꯦꯕ ꯁꯣꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯣ ꯂꯥꯛꯅꯔꯤꯅꯦꯕ ꯅꯆꯥ ꯄꯤꯁꯛ ꯄꯤꯛꯈ꯭ꯔꯕꯁꯤꯕꯨ ꯁꯤꯒ ꯅꯆꯥꯁꯤ ꯀꯣꯜꯂ ꯇꯨꯃꯤꯟꯅꯒꯗꯕ ꯅꯣꯏꯅ ꯅꯆꯥꯁꯤ ꯂꯪꯊꯣꯛꯑ ꯅꯨꯄꯥꯒ ꯇꯨꯃꯤꯟꯅꯅꯤꯡꯉꯤꯕ ꯏꯒ ꯀꯥꯖꯥꯅꯤꯍꯦ ꯁꯥꯎꯅꯤꯡꯕꯗꯣ ꯑꯉꯥꯡꯗꯨꯕꯨ ꯃꯐꯤ ꯃꯔꯣꯟ ꯁꯨꯕ ꯍꯩꯕ ꯅꯠꯇꯦ ꯑꯗꯣ ꯄꯦꯔꯦꯟꯁ ꯑꯇꯩꯗꯨꯅ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯆꯥꯒꯤ ꯐꯤꯔꯣꯜꯅꯦꯅ ꯂꯧꯕ ꯂꯥꯛꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯒꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤ ꯍꯣꯝꯗ ꯂꯩꯕ ꯏꯅꯥꯎꯈꯩ ꯃꯧꯈꯩꯗꯨꯗ ꯅꯣꯏ ꯅꯆꯥꯈꯛ ꯅꯣꯏ ꯅꯨꯡꯁꯤꯒꯅꯨ ꯃꯣꯏꯁꯦ ꯃꯐꯤ ꯃꯔꯣꯟ ꯁꯨꯕ ꯍꯩꯒꯩꯔꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯣꯏꯗꯤ ꯑꯉꯥꯡꯅ ꯑꯃꯃꯨꯛ ꯆꯤꯡꯊꯣꯛꯑ ꯁꯦꯠ ꯑꯃꯃꯨꯛ ꯅꯝꯁꯤꯟ ꯇꯧꯔꯦꯕ ꯐꯤꯔꯣꯜꯁꯦ ꯁꯤꯅ ꯃꯥꯒꯤꯅ ꯇꯣꯉꯥꯟ ꯊꯝꯕꯤꯔꯣ ꯅꯣꯏꯗ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯦꯠꯍꯜꯂꯣ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒꯁꯦ ꯑꯗꯨꯒ ꯅꯤꯅꯤ ꯍꯦꯛ ꯁꯨꯕꯗꯅꯦ ꯍꯣꯡꯗꯣꯛꯍꯜꯂꯒ ꯑꯃꯨꯛ ꯀꯩꯅꯣ ꯏꯔꯨꯁꯦ ꯅꯣꯏꯅ ꯂꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯝ ꯃꯁꯥꯅ ꯂꯨꯕ ꯂꯣꯏ ꯍꯩꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣ ꯐꯤꯁꯦ ꯅꯣꯏꯅꯅꯦ ꯁꯨꯗꯣꯛꯄꯤꯌꯨ ꯑꯉꯥꯡꯈꯩꯁꯤꯗꯤ ꯍꯩꯇꯕꯈꯩꯁꯤꯗꯤ ꯑꯗꯩ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯄꯨꯂꯞ ꯅꯣꯏꯅ ꯐꯤ ꯁꯨꯔꯁꯨ ꯂꯥꯛꯑꯣ ꯏꯔꯨꯖꯁꯨ ꯂꯥꯛꯑꯣꯅ ꯇꯧꯕꯤꯌꯨ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯅ ꯇꯧꯗꯅ ꯑꯩꯅ ꯁꯤꯟꯅꯩꯌꯦꯕ ꯑꯗꯨ ꯃꯆꯥꯗꯨ ꯌꯦꯡꯉꯨꯕ ꯐꯖꯅꯐꯧ ꯃꯐꯤ ꯁꯦꯠꯄ ꯁꯨꯕ ꯆꯥꯝꯕ ꯏꯔꯨꯖꯕ ꯍꯩꯕ ꯅꯠꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯌꯨꯝ ꯄꯥꯟꯅꯦꯅ ꯄꯥꯜꯂꯤꯕꯗꯣ ꯃꯗꯨꯃꯨꯛ ꯑꯩ ꯉꯛꯄ ꯂꯩꯇꯦꯕ ꯑꯉꯥꯡꯈꯩꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯗ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒ ꯊꯦꯡꯅꯅ ꯂꯩꯃꯤꯟꯅꯔꯦꯕ ꯑꯉꯥꯡꯈꯩꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗꯅ ꯑꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯀꯞꯄꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯃꯥꯗꯤ ꯅꯣꯛꯑꯒ ꯌꯦꯡ ꯂꯩꯌꯦꯕ ꯀꯞꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯃꯃꯥꯗꯣ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤꯅ ꯅꯣꯡꯇ ꯑꯉꯥꯡꯗꯨꯗꯤ ꯀꯞꯇꯦꯕ ꯑꯗꯨ ꯃꯃꯥꯗꯨꯅ ꯂꯦꯞꯄꯩ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯑꯇꯩꯗꯨꯗꯤꯌꯦꯡꯉꯨ ꯂꯦꯞꯄꯤꯗ꯭ꯔꯦ ꯃꯃꯥꯗꯨꯅ ꯑꯗꯩꯗꯤ ꯑꯗꯨꯅ ꯑꯁ ꯃꯥꯏ ꯄꯦꯝꯃ ꯄꯤꯁꯛꯁꯤꯕꯨ ꯍꯨꯟꯗꯣꯛꯑꯒ ꯅꯣꯏꯁꯦ ꯅꯌꯨꯝ ꯄꯥꯟ ꯉꯝꯕ ꯈꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯗꯩꯗꯤ ꯁꯥꯎꯅꯤꯡꯉꯛꯑꯦꯕꯀꯣ ꯃꯁꯤꯗꯤ ꯅꯌꯨꯝꯗꯣ ꯌꯥꯝ ꯄꯥꯅꯤꯡꯕ꯭ꯔꯥ ꯅꯣꯏ ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯥ ꯅꯆꯥ ꯑꯄꯤꯛꯄꯁꯤꯡꯁꯦ ꯀꯣꯜꯂꯒ ꯇꯨꯝꯒꯗꯕ ꯅꯣꯏꯅ ꯅꯨꯄꯥ ꯑꯃꯃꯝꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯅꯞꯇꯅ ꯅꯥꯗꯨꯗ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯀꯔꯤꯒꯤ ꯅꯆꯥ ꯍꯨꯟꯗꯣꯛꯑꯒꯅꯅꯦ ꯆꯤꯡꯉꯒꯅꯦ ꯆꯩ ꯑꯃ ꯄꯥꯏꯔ ꯃꯀꯂꯥꯞꯇꯨꯗ ꯁꯦꯠ ꯀꯟꯅꯤꯡꯉꯦꯕ ꯅꯆꯥꯁꯤꯅ ꯁꯤꯗ ꯏꯔꯨꯖꯕꯐꯥꯎ ꯍꯩꯇ꯭ꯔꯤ ꯑꯗꯩꯗꯤ ꯃꯐꯤ ꯃꯔꯣꯟ ꯁꯨꯕꯐꯥꯎ ꯍꯩꯇ꯭ꯔꯤ ꯁꯤꯕꯨ ꯍꯨꯟꯗꯣꯛꯑꯒ ꯆꯍꯤ 20-25 ꯍꯨꯟꯗꯣꯛꯑꯝꯃꯦ ꯁꯔꯦꯞ ꯐꯥꯎꯔꯦ ꯃꯔꯣꯝꯗꯨꯝ ꯍꯤꯡꯉꯝꯃꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯁꯤꯕꯨ ꯍꯨꯟꯗꯣꯛꯑ ꯅꯌꯨꯝ ꯄꯥꯟ ꯉꯝꯕ ꯆꯠꯂꯣ ꯁꯥ ꯅꯣꯡꯁꯥ ꯀꯩ ꯂꯤꯟꯐꯧꯗꯅꯦ ꯃꯆꯥ ꯆꯦꯜꯂꯦꯕ ꯑꯗꯨ ꯅꯣꯏꯗꯤ ꯑꯗꯨꯐꯥꯎ ꯈꯪꯗꯕ ꯅꯣꯏꯅ ꯃꯀꯂꯥꯞꯇꯨꯗ ꯁꯦꯠ ꯀꯟꯒꯗꯃꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯃꯆꯥ ꯂꯩꯅ ꯁꯤꯈꯩꯁꯤꯁꯨ ꯌꯦꯡꯍꯟꯒꯗꯃꯦ ꯌꯦꯡꯉꯨ ꯅꯣꯏ ꯅꯆꯥꯗꯣ ꯍꯨꯟꯗꯣꯛꯑꯒꯅꯤ ꯅꯣꯏꯅ ꯆꯠꯇꯣꯏꯁꯦ ꯅꯆꯥꯗꯨꯅ ꯀꯩ ꯑꯣꯏꯍꯧꯗꯣꯔꯤ ꯑꯗꯨ ꯍꯥꯟꯅ ꯈꯜꯂꯣ
ꯑꯅꯅꯦ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯣꯏ ꯃꯆꯥ ꯄꯣꯛꯎꯔꯤꯒꯦꯕꯀꯣ ꯃꯥꯅꯦ ꯑꯗꯩ ꯃꯁꯥ ꯈꯛꯇꯪꯒꯤ ꯈꯜꯂꯦꯕ ꯃꯥꯅꯦ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯃꯤꯒꯤ ꯍꯦꯜꯄꯔ ꯑꯣꯏꯕꯅ ꯑꯩꯅ ꯁꯤꯜꯂꯤꯁꯦ ꯊꯑꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯃꯣꯏ ꯊꯕꯛ ꯂꯩꯇꯦ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯒꯤ ꯁꯤꯜꯂꯦ ꯄꯩꯗꯅ ꯂꯥꯛꯑꯦ ꯁꯤ ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯗꯦ ꯃꯣꯏ ꯃꯥꯅꯦ ꯅꯨꯄꯥ ꯉꯥꯡꯅꯔꯒ ꯅꯨꯄꯥꯗꯩ ꯄꯩꯁꯥ ꯂꯧꯔꯒꯗꯤ ꯍꯤꯡꯅꯤꯡꯉꯦꯕ ꯍꯣꯏ ꯁꯨꯒꯨꯝꯕ ꯊꯕꯛꯇꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯃꯤꯒꯤ ꯀꯔꯤꯒꯤ ꯃꯤꯅꯥꯏ ꯏꯆꯥ ꯌꯣꯛꯄꯗꯕꯨ ꯃꯤꯅꯥꯏ ꯍꯥꯏꯕ ꯂꯩꯕ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯗꯨꯕꯨ ꯉꯝꯅꯕ ꯌꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏꯐꯧ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯔꯤ ꯂꯩꯗꯣꯏꯅꯤ ꯃꯥꯅꯦ ꯑꯗꯩꯗꯤ ꯏꯆꯥꯗꯨꯅ ꯑꯩꯕꯨ ꯊꯥꯒꯠꯇꯣꯏꯅꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯗꯨꯗꯤ ꯃꯆꯥꯅ ꯀꯧꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯍꯧꯖꯤꯛ ꯂꯧꯁꯤꯟꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯃꯥꯅꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯄꯥꯟꯊꯣꯛꯎꯔꯅꯤ ꯑꯣꯏꯕꯁꯨ ꯑꯝꯇ ꯌꯥꯗꯦ ꯈꯔ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯇꯩ ꯆꯥꯗꯕ ꯋꯥꯔꯛꯄꯗ ꯌꯥꯔꯔꯣꯏꯗꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯣꯏ ꯑꯗꯣ ꯃꯣꯏ ꯁꯣꯏꯈ꯭ꯔꯁꯨ ꯑꯉꯥꯡꯗꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯍꯧꯗꯕ ꯌꯥꯗꯦꯕ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦꯅ ꯂꯤꯊꯣꯛꯅꯔꯛꯑꯕꯅꯤꯅ ꯍꯩꯁ ꯉꯋꯥꯏ ꯍꯧꯖꯤꯛ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯉꯋꯥꯏ ꯃꯣꯏꯅ ꯃꯃꯥꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯃꯄꯥꯁꯨ ꯑꯇꯣꯝꯕꯤ ꯂꯣꯟꯈꯤꯕ ꯃꯄꯥ ꯁꯤꯈꯤꯕ ꯃꯃꯥ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯛꯄꯗ ꯍꯣꯏ ꯃꯣꯏꯅ ꯃꯃꯥꯏ ꯃꯄꯥꯝꯗ ꯈꯔ ꯂꯩꯍꯧ ꯃꯄꯥꯏ ꯃꯌꯨꯝꯗ ꯈꯔ ꯂꯩꯍꯧ ꯇꯧꯕꯗ ꯌꯦꯡꯉꯨ ꯃꯈꯨꯔꯥ ꯃꯇꯣꯟꯅ ꯃꯥꯝꯇꯣꯟꯅ ꯍꯦꯛ ꯃꯄꯥ ꯑꯃꯧꯅꯐꯥꯎ ꯑꯉꯥꯡꯗꯣ ꯔꯦꯞ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯏꯗꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯒꯅꯤꯅ ꯁꯤꯒꯨꯝꯕ ꯑꯉꯥꯡꯅ ꯂꯥꯎꯊꯣꯛꯎꯕꯗ ꯑꯣꯔꯣꯔꯣ ꯂꯥꯛꯑꯦ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯍꯥꯏꯔꯤꯕ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯃ ꯑꯣꯏꯔꯦ ꯆꯨꯝꯅꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯧꯕ ꯏꯁꯥꯗ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯝꯕꯗꯣ ꯑꯗꯨꯈꯛ ꯅꯠꯇꯅ ꯊꯧꯗꯥꯡ ꯑꯆꯧꯕ ꯑꯃꯁꯨ ꯂꯧꯈꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯋꯥꯔꯕ ꯀꯌꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯗꯣꯔꯦꯕ ꯀ꯭ꯂꯥꯁ 10 ꯐꯧꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝꯅ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩ ꯁꯤꯗ꯭ꯔꯤꯐꯥꯎ ꯊꯕꯛ ꯇꯧꯕ ꯉꯝꯅꯦꯅ ꯑꯩ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯍꯦꯛ ꯂꯥꯎꯊꯣꯛꯈꯤꯕꯁꯦ ꯅꯣꯡꯉꯥꯟꯕꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦꯕ ꯌꯦꯡꯉꯣ ꯑꯩꯗꯤ ꯂꯝꯕꯤꯗꯣ ꯈꯛ ꯌꯥꯠꯄꯅꯦꯕ ꯌꯦꯡꯉꯨ ꯑꯉꯥꯡꯒꯤ ꯃꯤꯡ ꯆꯟꯕꯤꯌꯨ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯌꯨ ꯂꯥꯏꯔꯤꯛ ꯂꯩꯕꯤꯌꯨ ꯀꯩꯅꯣ ꯌꯨꯅꯤꯐꯣꯔꯝ ꯂꯩꯕꯤꯌꯨ ꯍꯥꯏꯕꯗ ꯂꯣꯏ ꯄꯥꯡꯅꯔꯦ ꯑꯗꯩ ꯁꯪꯒꯥꯏꯗ ꯆꯪꯉꯛꯏꯕꯁꯤꯡꯁꯤꯒꯤ ꯆꯦꯡ ꯆꯥꯛ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯄꯥꯡꯅꯔꯦ ꯌꯦꯡꯉꯨ ꯑꯩ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯋꯥꯟꯗꯦ ꯃꯣꯏꯅ ꯄꯤꯔꯛꯄ ꯃꯌꯥꯝꯁꯦ ꯃꯊꯪ ꯆꯥꯔꯤ ꯑꯗꯣ ꯀꯩꯅꯣꯁꯦ ꯁꯨꯡꯋꯥꯠ ꯋꯥꯠꯇꯅ ꯁꯤꯒꯤ ꯄꯥꯡꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯕ ꯑꯩꯅ ꯁꯤꯟꯕ ꯈꯛ ꯑꯣꯏꯕꯅꯦꯕ ꯑꯩꯗꯤ ꯑꯩꯅ ꯂꯥꯎꯊꯣꯛꯄ ꯈꯛꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯄꯥꯡꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩꯁꯨ ꯉꯝꯃꯣꯏꯕ ꯑꯩꯅ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯌꯥꯝꯅꯅꯦꯕ ꯁꯦꯡꯅ ꯑꯩꯗꯤ ꯁꯤꯜꯂꯨꯕ ꯈꯛꯇꯅꯦꯕ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯑꯣꯏꯁꯨ ꯍꯤꯡꯗꯣꯔꯦꯀꯣ ꯃꯊꯪ ꯂꯥꯛꯇꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯈꯔꯅ ꯑꯗꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯐꯝ ꯆꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯃꯔꯝ ꯆꯥꯕꯗ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯅ ꯄꯥꯡꯉꯛꯄ ꯃꯇꯦꯡ ꯈꯔꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯍꯤꯡꯗꯣꯔꯦ ꯂꯝꯕꯤ ꯌꯥꯠꯇꯣꯔꯦꯕ ꯀ꯭ꯂꯥꯁ 10 ꯐꯧꯅꯤ ꯁꯤꯗ ꯂꯩꯍꯟꯗꯣꯏꯁꯦ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯂꯩꯍꯟꯗꯣꯏꯁꯦꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯍꯧꯗꯕ ꯑꯩꯁꯦ ꯑꯩꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯑꯍꯨꯝꯁꯤꯗꯅꯦ ꯑꯃꯗꯤ ꯃꯁꯥ ꯌꯥꯝ ꯐꯩ ꯀꯔꯤꯝ ꯅꯥꯗꯦꯕꯀꯣ ꯑꯅꯤ ꯑꯃꯗꯤ ꯌꯥꯝ ꯅꯥꯑꯦꯕ ꯑꯩꯅꯁꯨ ꯂꯥꯏꯌꯦꯡꯕ ꯌꯥꯕꯁꯦ ꯑꯗꯨꯝ ꯅꯥꯕ ꯑꯃꯅꯅꯦ ꯃꯥꯁꯤꯗꯤ ꯃꯌꯥꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯆꯥꯔꯒꯅꯦ ꯁꯠꯇꯗꯤ ꯌꯥꯔꯣꯏꯗꯕ ꯌꯥꯄꯪꯒ ꯀꯩ ꯑꯅꯤꯔꯛꯁꯦ ꯑꯩꯅ ꯂꯥꯏꯌꯦꯡꯉꯦꯕ ꯃꯌꯥꯁꯦ ꯇꯤꯟ ꯆꯥꯕ ꯑꯅꯤ ꯃꯦꯟꯈ꯭ꯔꯦ ꯑꯃꯁꯨ ꯑꯃꯨꯛ ꯍꯧꯔꯛꯄ ꯃꯊꯪ ꯂꯧꯅꯈ꯭ꯔꯒ ꯅꯥꯗꯅ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯅꯥꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯗꯣ ꯀꯜꯂꯤꯉꯩꯗꯅ ꯃꯌꯥꯝꯒꯤ ꯊꯕꯛꯅꯦꯅ ꯆꯦꯟ ꯆꯣꯡ ꯂꯩꯔꯦ ꯑꯗꯣ ꯅꯥꯔꯀꯥꯟꯗꯗꯤ ꯃꯌꯨꯝꯗ ꯊꯥꯔꯒ ꯃꯌꯨꯝꯅ ꯂꯥꯏꯌꯦꯡꯉꯣ ꯍꯥꯏꯕꯗꯣ ꯃꯌꯨꯝꯅꯁꯨ ꯍꯔꯥꯎꯔꯣꯏꯕ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯁꯤꯝꯇꯪꯒ ꯑꯩ ꯍꯥꯏꯖꯔꯒ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇꯁꯨ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯈꯤꯕ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣ ꯃꯤꯗꯤꯌꯥꯒꯤ ꯇꯤꯝ ꯄꯨꯂꯞ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯖꯔꯨꯏ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯆꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯇꯤꯝꯁꯨ ꯄꯨꯂꯞ ꯆꯠꯂꯒ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯖꯔꯨꯏ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯄꯦꯟꯖꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅꯁꯨ ꯍꯤꯁꯇꯣꯔꯤꯛꯁꯨ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯑꯃ ꯁꯦꯝꯃꯒ ꯊꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯁꯧꯒꯠꯄꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯗꯅ ꯁꯨꯃꯥꯏꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯇꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯅꯁꯨ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯦꯡꯕꯤꯔꯛꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒ ꯍꯥꯟꯅ ꯂꯥꯛꯑꯝꯃꯒ ꯆꯠꯈꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯁꯨꯞꯆꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯕꯁꯤꯅꯁꯨ ꯍꯦꯟꯅ ꯃꯒꯨꯟ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ
ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯕ ꯂꯝꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯄꯁꯤꯅꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯕꯁꯨ ꯃꯥꯜꯂꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯐꯦꯃꯤꯂꯤꯁ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯦꯟꯅ ꯐꯖꯊꯣꯛꯍꯟꯕ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯒꯨꯟ ꯂꯩꯍꯟꯕꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯍꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯨꯕ ꯈꯟꯖꯔꯨꯕꯁꯤ ꯑꯣꯏꯕ ꯉꯝꯃꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯑꯗꯨꯃꯛꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯀꯣꯏꯅꯁꯨ ꯑꯗꯨꯃꯛ ꯗꯔꯀꯥꯔ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯣ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯤꯒꯦꯠ ꯇꯧꯕ ꯑꯃꯗꯤ ꯀ꯭ꯔꯥꯏꯝꯁꯤ ꯍꯟꯊꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯂꯣꯟꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯃꯌꯥꯝ ꯑꯃ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯐꯦꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯂꯤꯗꯨꯅ ꯊꯝꯖꯔꯤꯕꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯤꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯁꯤꯅ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯧꯔꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯗ ꯊꯣꯛꯈꯤꯕ ꯗꯣꯁꯥꯗꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯥꯗꯅꯕ ꯉꯥꯛꯊꯣꯛꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪ ꯎꯍꯧꯕ ꯑꯩꯈꯣꯏꯅꯃꯛ ꯇꯥꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯁꯣꯏꯗꯕ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯐꯕ ꯌꯨꯝꯕꯥꯂꯣꯟ ꯑꯣꯏꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯕ ꯄꯥꯟꯗꯝꯅꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯂꯧꯈꯠꯄꯤꯔꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯐꯣꯔꯃꯨꯂꯥꯒꯨꯝꯅ ꯃꯌꯥꯝꯅ ꯂꯧꯁꯤꯟꯕꯤꯔꯒ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯃꯌꯥꯝ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯁꯤꯡꯒꯠꯄ ꯍꯦꯟꯅ ꯐꯒꯠꯄ ꯍꯦꯟꯅ ꯐꯠꯇꯕ ꯇꯧꯗꯕ ꯍꯦꯟꯅ ꯐꯠꯇꯕꯗ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯕ ꯑꯩꯈꯣꯏꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯕ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯃꯗꯤ ꯑꯃꯒ ꯁꯧꯒꯠꯅꯕꯗ ꯌꯥꯝꯅ ꯏꯇꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯕꯗꯨ ꯃꯌꯥꯝꯁꯤ ꯑꯣꯏꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯔꯤꯁ 9 ꯑꯦꯕ꯭ꯔꯤ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯁꯦꯇꯔꯗꯦ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 68 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯅꯕꯅꯤꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ